Yaifaminarasi silang mayam, Yaifaminarasi. Wah, kira di nungai kata minita, kare toh sar, itu. Yaifaminarasi, waring hak sana minasi, lengsan pero awan nungai hak potasi sil inau mayam. Kadai kadai dah lagi. Nungsi nungsi ba, kanglay paki kanglay cai sinau sing, lengsan pero. Sinau madi like to bire sang pa kana boy riba. Leonie Ossa. Donnie Ness. Hi, hello friend. Donnie Lystrom. Hi, Donnie Lystrom. Mempropo. Welcome, BK. Hi, Mr. BK. Welcome. Singajit Sandam. As. Minai. Ekdom ô kom lại. Singajit Sandam câu đi. Rồi đi taslima kersan ai tàu kray thagasari. Kanto daima yai fre leli mese ham hi yamba hello Thoksam Rohit hi kuramjari. Where is Nene asum tami ko wari sanari lakani changkani ha kona singajit comment taro ngak sangam ma isino kun mari bu leine jalo sangi ne sigi siga huran na lum na jaw minai ju jaw mi to lum ja sanu minai lum bu minai lum dina ma bu lum gadra minai lum dina ma puna lum gadra lele mesi kai mathel sar gya masadri chadri haji chadri duty de halak pata ngai ring ha ko re notification hek lak paga paisilak pani ai notification lago paisilai thaga seri bell icon on bu tori notification dang ni ne isi di udeda masa sangang gina haitre gas lo yare am na kam thok le re ba dare mo dare le ngono sani jadi donila stream isi di udeda isi asomda coming wara kani juga di subscribe tawraga bell icon on thamadi notification aina dum any video khangde any live khangde ma on tawra dak dak phangya ba aduna isinau mayam kobi ganu isinau mayam na support angam batawiu ai khoi su isinau mayam na support ki matungina angam ba video samjarake kai mathel no ibungo khangdi ne singajit kari thongi ba kari thongi ba ai chang ko da ngai ri teleba sadopam don't Lystrom aigi channel leiba subscribe to biramo oyana oisina machine thing aidi hajar roi manipur gi irang ama makanari bini haji manung sa amana mada haibado hajik ti hairo irang si matungina kaujaroi sino mayambu Sigajar bisino mayam so ko miti masa ngaktani amaga support to mino amaga chinghat minasi miti sino mayam nusi chana le minasi Singaji sandam aikhoidi haure he anobana thongmani na hauni ne nangdi hauni ne hero ni anobana thongmani na hauni ne singaji hauni ne kando dema ibai karinjang saga singaji ibai bindagi maramda karam tawkrage bindagi maram se aidi khangdre horen amado sanga gama ga dum sanaro ngasi kuki basse jumi khange tai moi masen jo action dawnare ne ओके बॉस तौजरगे थागतरी मेन प्रॉब्लम आबो ऐसु मयाम वारी हांगा सानाबसे ओय वीडियो थांगरपनी दा दो हांगा वारी सानाबसे सुमाइना लाइव ते नुंगायबा दे मतुंगिना नोटिफिकेशन से कनागो मैसिनाव सिंगना हांगी लाइव लाकोदा कमाय खंगने आइंदी हाइगी बनी सब्सक्राइब तौबिरगा channel lo notification on to view asum dum phangani aina do jawre sino khara subscribe tawraga dum notification on to ba khudak dum phange thagasari donida blue pio doni se kaino hoi hanong tolo pura pirake sino mayam kari kari hiyang musana rage kanglei pak na yai frame tang haibiro se ahan boina yang nusim maron ni se fadaro hai ni kanglei pak na yai frame aduga ibudo pakhang mana yai fari hai basu yai
Kanglipakna Yaifre Bike Thagasari Kanglipakna Yaifre Kanglipag Imana Yaifre like dan Aidi Laser Aisha Nuaribo welcome Kanglipakna Yaifre Teleba Tengleba Thagasari Kanglipakna Yaifre Fazagra Wafam ni Fazagra Moroni se Kanglipakna Yaifre Aisha Panganam Thopani Init Namah Maninam Pokthopani Langjam Ravi Singha Kanglipakna Yaifre Akando Dima Kanglipakna Yaifre Asing Mamite Sinau Pudding Magna Yaifre Hierarchy of the Lord of Luna Labor Chimbi Hyroi Sidat Asem good Tagasari Sinau Mam Tagasari Sidat Asem so good thank you BK Kanglipak Natana Atopa Thauna Pava Lemba Kana Lege Yaifre Fazay Wahai Tabaya Wahini Wapamni Yamnungai Doni Lesson Yaifre Kanglipak Yaifre Yaifre Kari ini sayang hawari ko kanai tapong dia poli kasi gongrang hai ren. Aina hangai yo sigajit nangi kai gahari tino kanglai pakne Yaifre nang kanglai misal natra apa bahiro. Telebas sado dono long video ama full watch tauraga yengbira mo ai dilai jare Aisha na cookie haiba jase yamna nuksi de. Mori maming wo pan matu ko sare koi di. Haina dre. Moi sidi dun sumpan ne pan lap na thamma na par. Manila Siram Hoy Yenge Tagasari Asa Arivam Konsam hello brother hello most welcome Pradeep Singh hi Pradeep hello Lengsin Biro Tagasari Sinau mayam na support to buding asi ꯑꯩꯈꯣꯏꯅ ꯏꯁꯥꯒꯤ ꯆꯦꯅꯦꯜ ꯃꯤꯡꯁꯦ ꯄꯥꯔꯤ ꯏꯃꯣꯝ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯊꯝꯖꯕꯅꯤ ꯑꯗꯣ ꯃꯌꯥꯝꯅ ꯈꯪꯅꯔꯤꯁꯤꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯇꯩ ꯐꯪꯕꯅꯤ ꯃꯌꯥꯝꯅ ꯈꯪꯍꯟꯕꯁꯤꯗꯤ ꯑꯩꯈꯣꯏ ꯃꯤꯇꯩ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯈꯪꯍꯟꯕꯅꯤ ꯄꯥꯔꯤ ꯏꯃꯣꯝ ꯀꯧꯕ ꯆꯦꯅꯦꯜ ꯑꯃꯁꯨ ꯂꯩ ꯍꯥꯏꯕꯁꯦ ꯊꯥꯒꯠꯆꯔꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯕꯨ ꯆꯤꯡꯒꯩ ꯁꯟꯗꯥꯝ ꯌꯥꯏꯐꯔꯦ ꯁꯤꯡꯍꯖꯤꯠ ꯖꯦꯅꯦ ꯇꯨꯅ ꯀꯧꯔꯛꯑꯣ ꯂꯥꯛꯀꯅꯤ ꯃꯊꯛ ꯑꯃ ꯇꯧꯔꯤ ꯆꯪꯀꯅꯤ ꯀꯨꯏꯔꯣꯏ ꯃꯥ ꯆꯪꯀꯅꯤ Pradeep Singh Sedi Kai Chatkarage Lay Chankanima, those on the Tabanga Tori Lani The Gadi, it's no ma'am, Mite Fanazami, Mite Fanazami. Almost a tower, Arbi Consum Chucks Arbor, brother Sadri, duty the Halapo Quidri. Hakle Sani. Duty the Halapo Quidri, Kangle Sagani, Tagasari, Arbin Consambu, Kanglipagna Yaifre. Sakti Sarvo Sadri now Sadri Ngakle Sani ID Puntrama Kaitrama Toida the Gadum Sai Saningri Korean Moijanga Ngakle Sani Wali in Miami Karingari Yang Sargay Karikari Yang Hoge Snow Mayam Nusira Isili now Mayam Karikari Yang Hoge Hum see the bar. Come into view. Some sang like Rakana. Idilaja is a Matam Amada Tamo community, Fazana community support Tokibani ko. Agi Hojiki view Satre Aduna Agi Kana Matan Lakre Hanadi Inau Haina Laglambani Torokani Aisha Torokani Manipur Girang and Dakra Matunda community Torokani Manipur Irang se Handaraga I Homina Pochina Punamoki committee Torokani, Kachum Kanganu, so the Torokani Hajikaina Adumbagi Kanam Taki Taudri, Manipur Irang se Handaramatun de Loy Torokani, Kanam Kau de Prodip Singha Tamokari Tabok Tauge, Dum Tabokmasamasu, Masana Yabotori. The sweet Didi Kari Young, no sweet Didi Kari Young, no Nat Hung Emane. Sino ma'am.
ꯀꯔꯤ ꯍꯥꯏꯅꯤ ꯀꯃꯦꯟ ꯇꯧꯕꯤꯔꯣ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤꯁꯨ ꯌꯥꯎꯔꯣ ꯃꯔꯛꯇ ꯀꯃꯥꯏꯅ ꯀꯔꯤ ꯇꯧꯔꯤ ꯀꯗꯥꯏ ꯇꯧꯔꯤ ꯑꯗꯨꯁꯨ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕꯤꯔꯛꯎ ꯏꯕꯥꯏ ꯉꯁꯤꯗꯤ ꯍꯤꯟꯖꯥꯡ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯑꯩꯗꯤ ꯆꯥꯛꯈꯨꯝ ꯆꯪꯉꯨꯗ꯭ꯔꯤ ꯀꯔꯤ ꯍꯤꯟꯖꯥꯡꯅꯣ ꯈꯪꯗꯦ ꯗ꯭ꯌꯨꯇꯤꯗꯤ ꯍꯜꯂꯛꯄ ꯀꯨꯏꯗ꯭ꯔꯤ ꯑꯩꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜ ꯄꯥꯏꯗ꯭ꯔꯦ ꯚꯤꯗꯤꯑꯣ ꯂꯣꯏꯅ ꯗꯤꯂꯤꯠ ꯇꯧꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯅꯧꯕꯅꯤ ꯄꯥꯏꯔꯤꯁꯦ ꯑꯣ ꯌꯦꯁ ꯑꯩꯁꯥ ꯑꯅꯧꯕ ꯄꯥꯏꯔꯤꯗꯣ ꯑꯩ ꯑꯗꯨꯝ ꯇꯧꯔꯛꯀꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯏꯔꯥꯡꯁꯦ ꯈꯔ ꯀꯜꯂꯤꯕꯅꯤꯅ ꯍꯧꯖꯤꯛ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯇꯧꯕꯗꯣ ꯑꯩꯈꯣꯏ ꯃꯤꯇꯩ ꯃꯁꯦꯟ ꯉꯥꯛꯇꯅꯤꯅ ꯑꯗꯨꯝꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃ ꯑꯃ ꯇꯧꯕꯗꯣ ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯅꯤꯡꯗꯕ ꯏꯔꯥꯡꯁꯤ ꯍꯟꯊꯔ ꯃꯇꯨꯡꯗ ꯄꯨꯝꯅꯃꯛꯀꯤ ꯑꯩ ꯑꯉꯝꯕ ꯑꯩꯒꯤ ꯍꯧꯃꯤꯟꯅꯔꯛꯄ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛꯀꯤ ꯑꯩ ꯃꯇꯦꯡ ꯇꯧꯒꯦ ꯑꯉꯝꯕ ꯍꯥꯏꯕꯁꯦ ꯑꯩ ꯈꯜꯂꯤ ꯏꯔꯥꯡꯁꯤꯗ ꯑꯝꯇꯪ ꯅꯦꯝꯊꯈꯤꯁꯅꯨ ꯕꯤꯀꯦ ꯍꯋꯥꯏ ꯑꯃ ꯀꯥꯡꯁꯣꯏ ꯑꯃ ꯏꯔꯣꯝꯕ ꯑꯃꯅꯤ ꯀꯥꯡꯍꯧ ꯑꯦꯟ ꯌꯦꯔꯨꯝ ꯆꯥꯔꯦ ꯏꯃꯥ ꯀꯩꯅꯣꯅꯦ ꯍꯋꯥꯏ ꯑꯃ ꯏꯃꯥ ꯍꯤꯟꯖꯥꯡ ꯑꯁꯨꯌꯥꯝꯁꯤꯗꯤ ꯆꯥꯛ ꯆꯥꯗꯧꯖꯔꯝꯃꯅꯤ ꯅꯪꯗꯤ ꯍꯤꯟꯖꯥꯡꯒ ꯃꯌꯥꯝꯁꯤꯅ ꯑꯗꯨꯝ ꯊꯜꯂꯝꯃꯅꯤꯅꯦ ꯇꯥꯎꯕꯒꯤ ꯌꯨꯝꯁꯦ ꯀꯋꯥꯏꯗꯒꯤꯅꯣ ꯑꯩꯗꯤ ꯑꯁꯥꯝ ꯍꯣꯖꯥꯏꯒꯤꯅꯤ ꯑꯩꯗꯤ ꯃꯅꯤꯄꯨꯔꯗꯁꯨ ꯂꯩ ꯁꯤ ꯁꯤꯡꯍꯖꯤ ꯁꯟꯗꯥꯃꯥꯏꯅ ꯂꯥꯛꯏꯁꯦ ꯑꯃꯈꯛ ꯁꯤꯒꯤ ꯏꯅꯥꯎꯄꯥꯅꯤ ꯊꯦꯡꯉꯦꯅꯦ ꯆꯥꯛ ꯆꯥꯊꯣꯛꯑꯅꯤ ꯁꯤꯡꯍꯖꯤ ꯂꯥꯝꯗ꯭ꯔꯤꯗ ꯄꯨꯡ 12 ꯑꯗꯥꯏ ꯆꯥꯅꯤ ꯗ꯭ꯌꯨꯇꯤ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤ ꯉꯥꯛꯇꯪ ꯂꯩꯔ ꯆꯥꯒꯦ ꯅꯪꯗꯤ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ ꯁꯨꯡꯈꯨꯝ ꯈꯨꯝꯃꯛꯇꯦ ꯍꯩꯃꯌꯥ ꯁꯤꯗꯕ ꯀꯃꯦꯟ ꯇꯧꯕꯤꯔꯛꯎ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯕꯤꯔꯛꯎ ꯅꯪ ꯆꯥꯛ ꯆꯥꯗ꯭ꯔꯣꯕꯣ ꯁꯣꯅꯤꯌꯥ ꯂꯣꯏꯔꯦ ꯆꯥꯛ ꯆꯥꯗ꯭ꯔꯕꯣ ꯂꯣꯏꯔ ꯆꯥꯃꯤꯟꯅꯔꯁꯤꯗꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯎ ꯑꯣ ꯆꯥꯔꯣ ꯆꯥꯔꯣ ꯀꯃꯦꯟ ꯇꯧꯕꯤꯔꯛꯎ ꯀꯃꯦꯟꯒꯤ ꯃꯇꯨꯡ ꯏꯟꯅꯅꯤ ꯑꯩꯅ ꯋꯥꯔꯤ ꯁꯥꯟꯅꯔꯛꯇꯣꯏꯁꯦ ꯃꯌꯥꯝ ꯉꯥ ꯑꯃꯒ ꯐꯪꯉꯦ ꯃꯧ ꯑꯅꯧꯕꯤꯅ ꯑꯩꯌꯥ ꯇꯥꯃꯣ ꯑꯩꯈꯣꯏꯗꯤ ꯏꯂꯤꯆꯥ ꯊꯣꯡꯉꯤ ꯌꯦꯁ ꯍꯧꯔꯝꯃꯅꯤꯗꯣ ꯍꯧꯖꯤꯛ ꯉꯥꯔꯦꯟꯒ ꯐꯝꯍꯜꯂꯗꯤ ꯍꯥ 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 ꯏꯕꯥꯏ ꯑꯩꯈꯣꯏꯅ ꯉꯝꯗꯧ ꯂꯩꯔꯕꯅꯤ ꯌꯥꯏꯐꯔꯦ ꯀꯀꯥ ꯍꯣꯏꯁꯦ ꯃꯅꯤꯄꯨꯔꯗ ꯄꯣꯛꯄ ꯑꯁꯥꯝꯗ ꯆꯠꯂꯤꯔꯣ ꯅꯠꯇ꯭ꯔꯒ ꯑꯁꯥꯝꯗ ꯑꯗꯨꯝ ꯄꯣꯛꯄ꯭ꯔꯥ ꯑꯩꯈꯣꯏꯗꯤ ꯑꯁꯥꯝꯗ ꯄꯣꯛꯄꯅꯤꯗꯣ ꯑꯩꯈꯣꯏ ꯏꯄꯨꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯏꯄꯟꯗꯣ ꯑꯩꯈꯣꯏ ꯏꯄꯥ ꯏꯄꯨ ꯄꯨꯝꯅꯃꯛꯀꯤ ꯍꯧꯔꯛꯐꯝꯅꯤ ꯃꯅꯤꯄꯨꯔꯅꯤ ꯁꯤꯡꯖꯃꯩꯗꯒꯤ ꯁꯤꯡꯖꯃꯩꯒꯤ ꯍꯧꯔꯛꯐꯝꯅꯤ ꯑꯩꯈꯣꯏ ꯏꯈꯨꯔꯥ ꯏꯇꯣꯟ ꯃꯌꯥꯝ ꯏꯄꯨꯗꯣꯡ ꯃꯌꯥꯝ ꯑꯍꯟꯁꯤꯡ ꯂꯃꯟ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏ ꯂꯩ ꯁꯤꯡꯖꯃꯩꯗ ꯑꯩꯈꯣꯏ ꯍꯧꯕꯨꯖꯝꯅꯤ ꯍꯧꯕꯨꯖꯝ ꯁꯥꯒꯩꯅꯤ ꯀꯀꯥ ꯀꯩ ꯃꯊꯦꯜꯅꯣ ꯑꯩ ꯍꯪꯉꯨꯗꯦ ꯀꯔꯤ ꯃꯊꯦꯜꯅꯣ ꯍꯪꯉꯨꯗꯦ ꯀꯔꯤ ꯃꯊꯦꯜꯅꯣ ꯁꯤꯡꯍꯖꯤꯠ ꯅꯪꯗꯤ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯏꯁꯩꯒ ꯁꯛꯑꯒ ꯍꯧꯖꯤꯛꯇꯤ ꯅꯕꯥꯅꯤꯒ ꯏꯁꯩꯒ ꯊꯥꯔꯒ ꯇꯥꯃꯤꯟꯅ ꯂꯩꯔꯝꯒꯅꯤꯗ ꯆꯥꯛꯈꯨꯝꯗꯒ ꯑꯅꯧꯕꯤꯅꯒ ꯊꯣꯡꯉꯒ ꯅꯪꯅꯒ ꯐꯖꯅꯒ ꯅꯥꯀꯟꯗꯒ ꯏꯁꯩ ꯊꯥꯔꯝꯒꯅꯤꯗ ꯅꯪ ꯏꯁꯩ ꯁꯛꯄꯗꯤ ꯍꯩꯕꯅꯤꯅꯦ ꯁꯤꯡꯍꯖꯤꯠꯅ ꯀꯨꯏꯃꯟꯈ꯭ꯔꯦꯍꯦ ꯅꯦꯅꯦꯔꯣ ꯊꯣꯛꯂꯛꯀꯅꯤ ꯊꯤꯅ ꯋꯥꯠꯂꯤ ꯀꯔꯤ ꯊꯥꯗ ꯂꯥꯛꯎꯒꯦ ꯀꯨꯏꯗꯦꯗ ꯃꯤꯅꯤꯠ 13 ꯐꯥꯔꯛꯏ ꯕꯤꯀꯦ ꯉꯥꯏꯈꯣꯗꯅ ꯄꯨꯡ 12 ꯂꯩꯕ ꯅꯪꯅ ꯀꯩꯁꯨꯝ ꯀꯨꯏꯗꯦ ꯅꯨꯡꯁꯤ ꯅꯨꯡꯁꯤꯅ ꯀꯥꯏꯅꯔꯦꯗꯣ ꯄꯥꯝꯖ ꯄꯥꯝꯖꯅ ꯂꯥꯞꯅꯔꯦ ꯃꯨꯁꯥꯔꯐ ꯀ꯭ꯔꯤꯌꯦꯁꯟ ꯂꯥꯏꯛ ꯗꯟ ꯊꯥꯒꯠꯆꯔꯤ ꯃꯨꯁꯔꯐ ꯊꯥꯒꯠꯆꯔꯤ ꯍꯧꯔꯦ ꯄꯨꯟꯁꯤ ꯕꯤꯀꯦ ꯑꯩ ꯄꯨꯡ 10 ꯇꯨꯝꯃꯒꯦ ꯑꯗꯨꯒꯤꯅꯤ ꯌꯦꯁ ꯅꯣꯏ ꯃꯃꯥꯡꯗ ꯁꯨꯝ ꯂꯥꯛꯀꯅꯤ ꯁꯤꯡꯍꯦ ꯁꯛꯇ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯏꯁꯩꯒ ꯂꯥꯟ ꯑꯣꯏꯅ ꯆꯠ ꯂꯩꯔꯦ ꯌꯦꯁ ꯂꯥꯟꯗꯣ ꯁꯛꯆꯥꯏꯅ ꯄꯨꯟꯁꯤꯁꯤꯅ
ꯑꯍꯥꯟꯕ ꯃꯪꯐꯥꯎꯅꯔꯛꯄ ꯃꯤꯀꯨꯞꯇ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯁꯥꯟꯇꯤꯒꯤ ꯌꯦꯛꯅꯕ ꯀꯌꯥ ꯀꯌꯥ ꯃꯥꯂꯦꯝꯁꯤꯗ ꯑꯗꯨ ꯏꯁꯩꯗꯤ ꯁ꯭ꯋꯥ ꯆꯠꯂꯨ ꯇꯣꯡꯒ꯭ꯔꯥꯝ ꯇ꯭ꯋꯤꯡꯀꯜ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯂꯥꯛꯄꯤꯕꯒꯤ ꯊꯥꯒꯠꯆꯔꯤ ꯃꯨꯁꯔꯞ ꯀ꯭ꯔꯦꯁꯟ ꯑꯩꯒꯤ ꯈꯪꯕ꯭ꯔꯣ ꯈꯪꯉꯦ ꯃꯨꯁꯔꯞ ꯈꯪꯉꯦ ꯃꯨꯁꯔꯞ ꯀ꯭ꯔꯦꯁꯟ ꯋꯥꯎ ꯅꯥꯏꯁ ꯁꯣꯡ ꯊꯥꯒꯠꯆꯔꯤ ꯗꯅꯦꯂꯥꯏꯁꯟ ꯋꯥꯎ ꯋꯥꯎ ꯑꯦꯃꯦꯖꯤꯡ ꯊꯥꯒꯠꯆꯔꯤ ꯄꯨꯝꯅꯃꯛꯄꯨ ꯂꯥꯏꯐꯁꯦ ꯅꯣꯡꯃ ꯃꯇꯨꯡ ꯅꯤꯅꯤ ꯃꯇꯨꯡ ꯑꯁꯨꯝ ꯑꯩ ꯂꯦꯞꯇꯅ ꯊꯥꯖꯒꯅꯤ ꯑꯅꯧꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯌꯥꯎꯔꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯒ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯣꯟ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯑꯣꯏꯗꯤ ꯑꯗꯨꯝ ꯑꯩꯒꯤ ꯂꯥꯏꯚ ꯂꯥꯛꯄꯗ ꯈꯨꯗꯛꯇ ꯑꯗꯨꯝ ꯐꯪꯒꯅꯤ ꯋꯥꯔꯤ ꯁꯥꯟꯅ ꯌꯥꯔꯅꯤ ꯌꯥꯏ ꯌꯥꯏ ꯊꯥꯒꯠꯆꯔꯤ ꯕꯤꯀꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯅꯣꯇꯤꯐꯤꯀꯦꯁꯟ ꯕꯦꯜ ꯑꯥꯏꯀꯟ ꯑꯣꯟ ꯇꯧꯕꯤꯔꯝꯃꯣ ꯅꯣꯇꯤꯐꯤꯀꯦꯁꯟ ꯐꯪꯒꯅꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏ ꯁꯥꯟꯅꯊꯁꯤ ꯇꯣꯡꯒ꯭ꯔꯥꯝ ꯇ꯭ꯋꯤꯡꯀꯜ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯅꯪꯕꯨ ꯑꯁꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯦ ꯃꯤꯀꯨꯞ ꯑꯃ ꯅꯪꯕꯨ ꯀꯥꯎꯒꯦ ꯉꯝꯗ꯭ꯔꯦ ꯂꯝꯗꯝ ꯀꯩꯗ ꯆꯠꯂꯒ ꯑꯩꯕꯨ ꯄꯣꯊꯥꯔꯨꯁꯤꯒꯦ ꯃꯤꯀꯨꯞ ꯑꯃꯇꯪ ꯅꯪꯕꯨ ꯑꯁꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯦ ꯃꯤꯀꯨꯞ ꯑꯃ ꯅꯪꯕꯨ ꯀꯥꯎꯒꯦ ꯉꯝꯗ꯭ꯔꯦ ꯇꯣꯡꯒꯥꯝ ꯇ꯭ꯋꯤꯡꯀꯜ ꯊꯥꯒꯠꯆꯔꯤ ꯇꯁꯂꯤꯃꯥ ꯀ꯭ꯔꯦꯁꯟ ꯊꯥꯒꯠ ꯂꯥꯏꯛ ꯗꯟ ꯇꯧꯈ꯭ꯔꯦ ꯎꯗꯕ ꯀꯨꯏꯔꯦ ꯎꯗꯕ ꯂꯥꯏꯛ ꯗꯥꯟ ꯀꯨꯏꯔꯦ ꯎꯗꯕ ꯊꯥꯒꯠꯆꯔꯤ ꯑꯩ ꯂꯥꯏꯚ ꯀꯨꯏꯔꯦ ꯁꯥꯟꯅꯗꯕ ꯊꯕꯛ ꯀꯟꯃꯟꯅ ꯆꯦꯅꯦꯜꯁꯨ ꯑꯞꯂꯣꯗ ꯇꯧꯕꯗ ꯑꯩ ꯌꯥꯎꯗ꯭ꯔꯦ ꯃꯥ ꯑꯗꯨꯝ ꯁꯦꯝꯃꯦ ꯄ꯭ꯔꯗꯤꯞꯁꯤꯡꯅ 80Kꯒꯤ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯄ ꯈꯨꯗꯤꯡ ꯂꯣꯏꯅ ꯌꯦꯡꯉꯤ ꯊꯥꯒꯠꯆꯔꯤ ꯑꯁꯤꯅꯤ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯐꯪꯕ ꯍꯥꯏꯕꯁꯦ ꯕꯤꯃꯣꯜ ꯊꯣꯛꯁꯝ ꯅꯥꯏꯁ ꯊꯥꯒꯠꯆꯔꯤ ꯂꯟꯆꯦꯟꯕꯤ ꯋꯥꯔꯦꯞꯄꯝ ꯕ꯭ꯔꯥꯗꯔꯁꯦ ꯀꯩ ꯂꯝꯗꯩꯅꯣ ꯑꯩꯁꯦ ꯑꯁꯥꯝ ꯍꯣꯖꯥꯏꯗꯒꯤꯅꯤ ꯑꯗꯨꯒ ꯍꯧꯔꯛꯐꯝꯗꯤ ꯃꯅꯤꯄꯨꯔꯒꯤꯅꯤ ꯑꯁꯤꯒ ꯑꯩꯈꯣꯏ ꯑꯩꯕꯨꯗꯤ ꯑꯁꯤꯒ ꯑꯗꯨꯝ ꯄꯣꯛꯑ ꯆꯥꯎꯕ ꯑꯩꯈꯣꯏ ꯏꯄꯥ ꯏꯄꯨ ꯃꯌꯥꯝꯗꯤ ꯑꯥꯗꯩ ꯑꯗꯨꯝ ꯍꯧꯔꯛꯄꯅꯤ ꯇꯁꯃꯥꯏꯀꯦꯁꯟ ꯑꯩꯒꯤꯗꯤ ꯂꯩꯖꯔꯦ ꯑꯩ ꯏꯁꯥꯅꯤ ꯑꯩ ꯈꯪꯉꯦ ꯁꯤ ꯃꯤꯡꯁꯦ ꯅꯪ ꯂꯩꯔꯝꯃꯤ ꯑꯗꯨꯗꯤ ꯑꯩ ꯁꯤ ꯆꯦꯅꯦꯜꯁꯦ ꯁꯞꯄꯨ ꯂꯩꯔꯝꯒꯅꯤ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯗ꯭ꯔꯤ ꯇ꯭ꯋꯤꯡꯀꯜ ꯆꯥꯗ꯭ꯔꯤ ꯇꯁꯂꯤꯃꯥ ꯀꯩꯗ 3K ꯌꯧꯕ ꯄꯥꯝꯃꯦ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯍꯣꯏ ꯌꯧꯔꯛꯀꯅꯤ ꯅꯥꯎ ꯌꯧꯔꯛꯀꯅꯤ ꯇꯁꯂꯤꯃꯥ ꯀ꯭ꯔꯦꯁꯟ ꯕꯤꯀꯦꯅ ꯍꯥꯏꯔꯤꯕ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯁꯣꯔꯠ ꯌꯥꯎꯔꯝꯃꯦ ꯀꯨꯀꯤꯈꯩ ꯆꯩꯕꯒꯤ ꯆꯩꯕꯒꯤ ꯑꯗꯨꯗ ꯑꯩ ꯚꯤꯗꯤꯑꯣꯈꯩ ꯌꯦꯡꯕ ꯍꯧꯔꯛꯀꯦ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯈꯤꯕꯅꯤ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯑꯀꯥꯟꯇꯣ ꯗꯥꯏꯃꯥ ꯏꯕꯥꯏꯒꯤ ꯂꯥꯏꯐꯁꯦ ꯅꯨꯡꯇꯤꯒꯤ ꯊꯥꯗꯣꯛꯄ꯭ꯔꯣ ꯊꯥꯗꯦ ꯑꯩ ꯅꯣꯡꯃ ꯃꯇꯨꯡ ꯅꯤꯅꯤ ꯃꯇꯨꯡ ꯁꯪꯕ ꯈꯨꯗꯤꯡꯒꯤ ꯑꯩ ꯑꯗꯨꯝ ꯇꯧꯔꯛꯏ ꯑꯗꯨꯝ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯔꯝꯃꯣ ꯕꯦꯜ ꯑꯥꯏꯀꯟꯗ ꯑꯗꯨꯝ ꯐꯪꯒꯅꯤ ꯑꯗꯨ ꯈꯪꯒꯅꯤ ꯑꯩ ꯅꯣꯡꯃ ꯅꯤꯅꯤ ꯍꯨꯝꯅꯤ ꯑꯗꯨꯃꯥꯏꯅ ꯂꯩꯔ ꯊꯥꯏ ꯁꯪꯕ ꯈꯨꯗꯤꯡꯒꯤꯀꯣ ꯇꯦꯂꯦꯕꯁ ꯑꯇꯣꯞꯄ ꯂꯨꯆꯤꯡꯕ ꯋꯥꯔꯦꯐꯝ ꯑꯩꯉꯣꯟꯗ ꯁꯞ ꯇꯧꯕꯤꯔꯛꯑꯣ ꯄ꯭ꯔꯣꯗꯤꯞꯁꯤꯡꯅ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏ ꯏꯆꯦꯒꯤ ꯚꯤꯗꯤꯑꯣꯗꯣ ꯏꯆꯦ ꯌꯥꯝꯅ ꯄꯦꯟꯅ ꯄꯦꯟꯅ ꯉꯥꯡꯕꯗꯣ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝꯒꯤ ꯃꯇꯦꯡꯅꯅꯤ ꯅꯦꯠ ꯆꯞꯄꯦ ꯃꯌꯥꯝ ꯅꯦꯠ ꯆꯠꯄ꯭ꯔꯥꯅꯦ ꯀꯔꯝ ꯂꯩꯀꯥꯏ ꯊꯝꯕꯤꯔꯝꯃꯕ ꯈꯪꯗ꯭ꯔꯦꯅꯦ ꯑꯩꯁꯦ ꯋꯥꯏꯐꯥꯏ ꯀꯅꯦꯛ ꯇꯧꯕꯅꯤꯅꯦ ꯍꯣꯖꯥꯏ ꯀꯗꯥꯋꯥꯏꯗꯒꯤꯅꯣ ꯍꯣꯖꯥꯏꯒꯤꯅꯤ ꯑꯩꯗꯤ ꯍꯣꯖꯥꯏꯒꯤ ꯇꯁꯂꯤꯃꯥ ꯀꯦꯁꯟ ꯋꯥꯟ ꯚꯤꯗꯤꯑꯣꯗ 4K ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯧꯔꯀꯥꯟꯗ ꯑꯦꯁꯤ ꯑꯃꯁꯨ ꯐꯥꯈ꯭ꯔꯦ ꯑꯦꯁꯤ ꯑꯃꯁꯨ ꯑꯦꯀꯥꯎꯟ ꯑꯃꯁꯨ ꯐꯥꯈ꯭ꯔꯦ ꯑꯩꯒꯤ ꯑꯅꯧ ꯑꯅꯧꯕ ꯑꯦꯀꯥꯎꯟꯅꯤ ꯑꯩꯅ ꯊꯥꯒꯠꯂꯤꯁꯦ ꯑꯣ ꯅꯦꯠ ꯆꯞꯇꯦꯗ ꯊꯥꯒꯠꯆꯔꯤ ꯑꯩꯗꯤ ꯀꯤꯕꯨꯔꯦ ꯅꯦꯠ ꯆꯞꯄꯦ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅ ꯈꯠꯂꯒ ꯂꯣꯏꯒꯗ꯭ꯔꯗꯤ ꯇꯣꯛꯑꯦ ꯍꯥꯏꯅ ꯅꯨꯡꯁꯤꯔꯕꯁꯨ ꯊꯃꯣꯏꯕꯨ ꯀꯥꯞꯍꯜꯂꯤ ꯃꯔꯣꯜ ꯂꯣꯜꯂꯤ ꯊꯃꯣꯏ ꯑꯅꯤ ꯁꯨꯕ ꯑꯁꯥꯝꯗꯩ ꯑꯣꯏꯔꯗꯤ ꯖꯣꯔꯍꯥꯠꯇꯣ ꯈꯪꯕ꯭ꯔꯣ ꯈꯪꯉꯦ ꯃꯅꯥꯛꯇꯅꯦ ꯑꯩꯈꯣꯏꯁꯦ ꯄꯨꯡ 2:30 3 ꯂꯝꯕꯦꯟꯇꯅꯦ
ꯇꯦꯂꯩꯕ ꯁꯗꯣꯛꯄ ꯂꯥꯟꯁꯦꯟꯕꯤ ꯋꯥꯔꯦꯞꯐꯝ ꯑꯩꯒꯤ ꯆꯦꯅꯦꯜ ꯂꯩꯕꯅꯤ ꯅꯨꯡꯃ ꯇꯁꯂꯤꯃꯥ ꯀꯦꯁꯟ ꯇꯦꯂꯩꯕ ꯆꯥꯔꯕ꯭ꯔꯣ ꯏꯆꯤꯟ ꯃꯌꯥꯝ ꯇꯣꯝꯂꯕ ꯂꯝꯗꯝ ꯑꯃꯗ ꯁꯛꯈꯪꯅꯈꯤ ꯈꯨꯟ तस्लीमा भेरी सारे भाई तेलैबना सदोकमन सारे भाई मिटकी काजल चिनबान की लिपस्टिक मिटकी काजल चिनबान दी लिपस्टिक लाइबकी बिंदी लाइबकी चंदन सगुशाबी अप्सराना हिंदी को होई भाई पारी मोमसे नोंमगी येंहौद्रदी तौभम खंगदे थागतचरी तेलैबा सदो ट्विंकल एंगोदा सपोर्ट तौबिराओ तेलैबना ट्विंकल सपोर्ट तौबिवाए हायबदी सब तौबिउ हायबा फजरबी माइथोंदुदा सिंगखोय मुअनिगुम फजरीबा पिसुम अनिदो बाय एडिस अमा तौरुगे अयुक थेंगना nganta ngai leite mayam loina bai hoi hoi bai ino doni lesam da teleibagi video su yengure yes support minasi lazimba warpang kai matam chara brother di kai mathen chara ge chak chadri kha thengna chani duty da halakwa kuidri aduna chaningdri Ang lansenbi warpa mengodo support mi mo support to biwaye teleibada lansenbi Angoba chebang khuding nangi wari achikpa ahing khuding nangi wakhal nungsirubana thamoy singna uduna teleire Kaidaurage thoklaktare thoklakani 이미시나 뭉시비 난기 샥담 angobचे banku tasma ke rasna elvis ki isai amata saglo tamo kuireda elvis ki isai ta daba tamo angoba nuksibaduna ai am phadine elvis ki isai angobचे banku dinangi wari achikpa ahing khuding nangi wakhal Trongram twinkle thagachari nangi wakhalda leitada thamoisina ujaraga penjai manglal khuding nangi wakhanda leitada thamoisina bige folk song amata sapiro alu alu bai jale aitene twinkle oi nase bi wai okay toroke ado brother telhaiba agatsari support to minasi sinau mayam irangna thallaba sangsarni laido hello mayam ichinaw mayam laido mai pakpi lai mayam mayam nang sibiba mayam na lu tawbiba pari mom lae mai pakpi lai mayam mayam comment tawbiro comment pakharage pakharage ngangthabado taningbana loire hayeng hangchela ama semake thabakan mana video semba ngamdre doi video ne na nahangai sembadadi ama sum thangaliko hojikti irang nina irang related video katang semba aisu pamjaba adugi video do ngarang nana ma semge tawre do thabakan mana se pari emom mai teleibana mayam pura maku aigi LB da lakpiba mayam pura maku haninga letana thagatsari doisino mayam comment tawbiro wai sanasi udokan mayam kay mathen sanaraba kamai teba kedoba haibiro
cái đó hơi chỉ nào dám đích lại đã mi cái nó lại mi chứ chani mathak le ramini ichi ena koko na lo na potha na kare chỉ nào mày làm lao chỉ nào ấy lại quay sang là gì kai to rage yam kui re ise ấy rồi nupi ki thabak su toram ba jum ki thabak su toram ba aduga gi di atopa mapang ki thabak su khra loi salam ba nupi ki thabak na chak thong ba sakhum da se pari mom kai mathel char ge te leiban na nga thongi sa dri khara khak ai mahau di jeng e ko ngang hin cha ma tam da santi pa me law jaw na re na si ado chino me am comment tawro mari chana si ko ki me am su lak trem ta ki jing na kai haning ba kai haining ba mai ku ki viral video ro ro chino me am Pradeep Singh bye tamo good night kana no haise Pradeep Singh ha oh Pradip Singh ha Is smelling thank you nungai ngak ro lak ise bi ba nungai jari tinao me am pano pu el bi de lak bi bagi haning ai da thagat jari ado Biki nai ho se what he ho se no hore si ku ki wati hore si ro moi di huji saning ai le te na han man ba pu se khara sa re ni video re su u re oki ok chak to du su kan na sa khalai ke do ni kai kana re lan ne ne mo na lan je pu tho ra ga aduna nung di nuai te mo gi si hin du su nuai te a khoi gi si hin du su nuai te mi hui ba gi ke no yenga ga di nuai te taw taw mo ina toy ba lam cha tu khal ro ga di nuai te hai ning de ado comment to biro ichno me insang hau khibro bhai insang hau case malenga insang hau khibro bhai ai hoi aina di khara ma hau jeng thore angang hin sa ma tam da ado ichno me like am ga comment khara ka thada biro wai sanasi ado di ichno singi huji ki lan si maram da kari wakhan lei mayam gi mo re ba khara thambiu moidi chaningai leita na yong hatlaga puram bado yong hala puram ba de phare bimol thokcham ise kari mathel cha bano nga thongi ai thai cheng di charak ti du ma hau di khara tang thore kari hai si ke ma hau di tang thore nga sin cha ba da khara jaw thore được thế nga taw ro thong mani nga toi na te ngày hôm đây nga toi na te Makan nga jatuh lah. taw ro ga thong mani chinau meo khana nga noi chinau yam comment to biro khoi chinau he jam lak te nga si mi jam la di wai nungai amana ma hajalak wai do nungai ko live se tong ni ai khang da ba ai ma lak wa thabak sam nga wai sana siro mayam ga ai taw ro ngak sana ra si amuk tang phang na se case malinga na iba hoi phang na si now mi le na mi 23 jo le phang na si kara now kani tum do mayam punamak na handak ki lan si ki matang da kari kari leiba wakan khara khara asum thada biro nahansu live ta nga thongba amuk hai akhoi available nga ni nga ma tum lo rai chinau mayam like ta nga lo ro de ma thosam ise bu kari lam dai no ai hozai de gi ni ai su do nga sai akhoi phongram manipur da twinkle ise pari ichi mom hello ichi mom hai ta ba ina imom pari na ma do nang noi su loi ni imom mata ni pari imom manipur ima gi kanglai pa ki pari imom mata ni lai se yam nung si iche pari hai birak pa thagat chari adu ichino mayam gi mod thada biro comment ta aina biro so post to khibani ise gi live thagat chari thank you hani ngai Malinga. tan thagat chari ado aini video se hojik thangat pa sang da bai video thangat re ba mayam na so mayam ma phone su to bi rei video hakat piro waina ando aina ama koi ba khot pa gi video do hojik ki matang se ga di ngak thangat ning dra ba mayam thangat pa sim thangat sanu ko ai oina di ai gi wakan da thangat ning da ba do semak ta ba do hayeng gomba hangchi gam ai nupi lan chalo bai video ma chet nam su lei ado jam na di jam dre aina samda layadi jorat khangam gani khangi imanabi tammi aduda oh lao asam da koiro asam di khadi chawre aduna khadi thapna re jurat chu sigai ayuk te chalaga pung namida ahum mari gi lameni he train da ayuk te chalaga di horen pung ani hum dai thungani jurat polisi mai ise se masak su fazai tamoga yam chanai thagat chari ani ai leitana mayam nungsi bibagi ni fazadi asum fazada bani da ado habi rekpagi haini na thagat chari ning nong mai kari ning them ton tawrem ning them ton tawrem ya phe bito ibiu ko
ꯊꯥꯒꯠꯆꯔꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯗꯨꯝꯅ ꯀꯃꯦꯟ ꯅꯨꯡꯁꯤꯕ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯏꯀꯣꯛ ꯅꯣꯟꯖꯔꯤ ꯑꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯌꯥꯏꯐꯅ ꯂꯩꯃꯤꯟꯅꯁꯤ Raju Khangamum ki blog hai tema case ꯍꯦꯜꯂꯣ ꯔꯥꯖꯨ malinga live na nungai da ꯅꯨꯡꯉꯥꯏꯔꯤꯕꯣ isegi oina di ai case malinga live na nungai da isegi ꯂꯥꯏꯐꯇꯨꯅ ꯑꯗꯨꯝ ꯃꯌꯥꯝꯒ ꯋꯥꯔꯤꯗꯣ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯦꯀꯣ ꯃꯌꯥꯝꯅ ꯍꯪꯉꯛꯄ ꯋꯥꯔꯤꯗꯣ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯂꯤꯔꯦ ꯑꯃ ꯑꯃꯒꯤ ꯃꯣꯠꯇꯣ ꯍꯥꯏꯔꯦ Bimal Thokso oh irang se wakhan khantadana ꯊꯕꯛ ꯇꯧꯔꯤꯕ ꯗꯁꯥ ꯇꯥꯔꯕꯅꯤ ꯃꯈꯣꯏ ꯆꯪꯂꯛꯄꯁꯨ ꯏꯀꯥꯏꯕ ꯆꯠꯈꯤꯕꯁꯨ ꯌꯥꯗ ꯆꯨꯝꯃꯤ ꯆꯨꯝꯃꯦ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯑꯗꯣ ꯍꯧꯖꯤꯛ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯕ ꯄꯣꯏꯟ ꯑꯃ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯕ ꯄꯣꯏꯟ ꯑꯃ ꯊꯥꯒꯠꯆꯜꯂꯨ ꯑꯦꯁ ꯇꯤ ꯇꯥꯜꯂꯨꯕ ꯀꯨꯀꯤ ꯃꯈꯣꯏꯗꯣ ꯑꯦꯁ ꯇꯤ ꯑꯩꯈꯣꯏꯅ ꯑꯦꯁ ꯇꯤꯗ ꯃꯣꯏꯅꯒ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕꯗꯣ ꯃꯣꯏ ꯃꯁꯨ ꯑꯦꯁ ꯇꯤꯁꯦ ꯃꯥꯡꯕ꯭ꯔꯥ ꯈꯪꯗ꯭ꯔꯤ ꯂꯥꯟꯆꯦꯟꯕꯤꯅ ꯅꯥꯎꯖꯥꯟ ꯈꯪꯕ꯭ꯔꯥ ꯈꯪꯉꯦ ꯈꯪꯉꯤ ꯑꯩꯈꯣꯏ ꯑꯁꯤꯗꯩ ꯈꯔꯗꯤ ꯊꯥꯞꯄꯦ ꯗꯤꯃꯥꯄꯨꯔꯗꯩ ꯈꯔ ꯅꯥꯎꯖꯥꯟ ꯗꯤꯃꯥꯄꯨꯔ ꯔꯣꯝꯗꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯂꯩꯁꯦ ꯃꯤꯗꯜꯅꯤ ꯑꯩꯈꯣꯏꯗꯤ ꯑꯦꯁ ꯇꯤꯁꯦ ꯑꯩꯈꯣꯏꯗꯤ ꯐꯪꯕꯩ ꯐꯪꯗꯣꯔꯤꯕꯅꯤ ꯈꯔ ꯋꯥꯔꯒ ꯑꯣꯏꯁꯨ ꯉꯁꯤ ꯅꯠꯇ꯭ꯔꯁꯨ ꯑꯩꯒꯤ ꯑꯩꯈꯣꯏ ꯍꯥꯛꯇꯛꯇ ꯐꯪꯍꯧꯗ꯭ꯔꯁꯨ ꯏꯆꯥ ꯍꯥꯛꯇꯛꯇꯗꯤ ꯁꯣꯏꯗꯅ ꯐꯪꯗꯣꯏꯅꯤ ꯃꯃꯥꯡꯉꯩꯗꯤ ꯂꯩꯔꯝꯕ ꯄꯣꯠꯅꯤ ꯔꯤꯇꯥ ꯆꯤꯡꯊꯝ ꯏꯇꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯋꯥ ꯉꯥꯡꯕꯁꯨ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯅꯨꯡꯁꯤ ꯏꯇꯥꯁꯨ ꯑꯗꯨꯃꯥꯏꯅ ꯀꯃꯦꯟ ꯅꯨꯡꯁꯤ ꯅꯨꯡꯁꯤ ꯔꯥꯖꯨ ꯄꯤꯕꯤꯔꯛꯄꯒꯤꯗꯃꯛ ꯈꯥꯡꯉꯝꯅ ꯍꯥꯏꯅꯤꯡꯉꯥꯏ ꯍꯥꯏ ꯊꯥꯒꯠꯆꯔꯤ ꯍꯨꯔꯥꯟꯕꯁꯤꯡꯗꯣ ꯀꯨꯀꯤ ꯍꯨꯔꯥꯟꯕꯁꯤꯡꯗꯣ ꯆꯥꯕꯁꯨ ꯑꯐꯤꯂꯥꯏꯠ ꯆꯥꯅꯩ ꯀꯔꯤꯕ ꯀꯦꯟꯁꯦꯜ ꯔꯤꯖꯦꯛ ꯇꯧꯔꯦ ꯇꯥꯕꯗ ꯅꯨꯡꯉꯥꯏ ꯑꯣ ꯑꯦꯐ꯭ꯂꯦꯠ ꯀꯦꯟꯁꯦꯜ ꯇꯧꯔꯦ ꯇꯥꯕꯗ ꯈꯪꯗꯦ ꯅꯨꯡꯉꯥꯏ ꯔꯥꯖꯨꯒꯤ ꯅꯍꯥꯟꯒꯤ ꯀꯨꯀꯤ ꯂꯥꯛꯑꯣ ꯍꯥꯏꯕꯗꯣ ꯌꯥꯝ ꯅꯣꯛꯅꯤꯡꯉꯤꯀꯣ ꯑꯩꯗꯤ ꯑꯀꯥꯟꯇꯣ ꯗꯥꯏꯃ ꯏꯆꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯃꯔꯝꯗ ꯇꯧꯔꯤꯕꯁꯦ ꯁꯣꯜꯌꯨꯁꯟ ꯀꯔꯤ ꯂꯩꯔꯔꯣꯏꯗ꯭ꯔꯣ ꯂꯥꯛꯑꯔꯣꯏꯗ꯭ꯔꯣ ꯂꯥꯛꯀꯅꯤꯗ ꯏꯅꯥꯎ ꯀꯩꯒꯤ ꯂꯥꯛꯑꯣꯏꯗꯣꯏꯅꯣ ꯑꯩꯈꯣꯏ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯕ ꯑꯩꯈꯣꯏ ꯃꯤꯇꯩ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯩꯄꯥꯛ ꯍꯥꯏꯅ ꯃꯤꯇꯩ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝꯅꯤ ꯍꯧꯔꯛꯐꯝꯅꯤ ꯑꯁꯤꯒꯕꯨ ꯑꯇꯣꯞꯄ ꯑꯃꯅ ꯆꯪꯉꯒ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝꯁꯤꯒ ꯃꯣꯏꯅ ꯑꯗꯨꯒ ꯃꯄꯨ ꯁꯥꯒꯦ ꯍꯥꯏꯕꯗꯨꯗꯤ ꯀꯗꯥꯏꯗꯒꯤ ꯌꯥꯅꯤ ꯏꯆꯦꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯒꯦꯁ ꯃꯥꯂꯤꯡꯒꯥꯅ ꯊꯥꯒꯠꯆꯔꯤ ꯏꯅꯥꯎ ꯊꯥꯒꯠꯆꯔꯤ ꯕꯤꯀꯦꯟ ꯍꯥꯏ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯞꯇꯤ ꯐꯪꯒꯅꯤ ꯑꯗꯨꯕꯨ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯗꯤ ꯐꯪꯉꯣꯏ 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 ꯀꯗꯥꯏꯗꯒꯤ ꯑꯣꯏꯖꯥꯗ꯭ꯔ ꯋꯥꯔꯤ ꯑꯗꯣ ꯃꯣꯏ ꯃꯁꯦꯟꯗ ꯍꯧꯖꯤꯛ ꯇꯧꯅꯔꯤ ꯏꯔꯥꯡꯗꯣ ꯎꯔꯕ ꯊꯥꯏꯅꯗꯒꯤ ꯂꯩꯕ ꯃꯣꯏꯅꯤ ꯑꯃꯅ ꯍꯥꯏꯔꯤ ꯃꯣꯏ ꯍꯥꯟꯅꯗꯒꯤ ꯂꯩꯔꯛꯄꯅꯤ ꯑꯃꯅ ꯅꯧꯅ ꯆꯪꯉꯛꯄꯅꯤ ꯃꯣꯏ ꯃꯁꯦꯟꯗ ꯍꯧꯖꯤꯛ ꯇꯧꯅꯔꯦꯅ ꯖꯨꯃꯤ ꯃꯣꯏꯒꯤ ꯇꯧꯔꯤꯕ ꯃꯌꯥꯝ ꯇꯧꯔꯤꯗꯣ ꯃꯌꯥꯝꯅꯁꯨ ꯎꯔꯝꯃꯅꯤ ꯃꯣꯏ ꯃꯁꯦꯟ ꯊꯣꯝꯗꯅꯔꯦ ꯑꯩꯈꯣꯏꯗꯤ ꯃꯤꯇꯩ ꯂꯣꯏꯅ ꯔꯥꯖꯨ ꯑꯩꯈꯣꯏꯗꯤ ꯈꯥꯡꯉꯕꯝꯒꯤ ꯌꯦꯜꯍꯧꯕꯤ ꯕ꯭ꯂꯣꯛ CBSC ꯊꯣꯡꯒ꯭ꯔꯥꯝ ꯇ꯭ꯋꯤꯡꯀꯜ ꯏꯆꯦꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯃꯤ ꯀꯌꯥ ꯂꯩꯒꯦ 27 ꯃꯤ 18 ꯂꯩ ꯑꯠꯆꯥ ꯊꯝꯅ ꯂꯥꯏꯁ꯭ꯔꯝ ꯏꯆꯦ ꯈꯨꯔꯨꯝꯖꯔꯤ ꯈꯨꯔꯨꯝꯖꯔꯤ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯏꯐꯇ ꯐꯪꯕ ꯂꯥꯛꯄꯤꯕ ꯈꯨꯗꯤꯡꯃꯛ ꯍꯔꯥꯎ ꯍꯔꯥꯎꯅ ꯑꯗꯣ ꯂꯥꯛꯄꯤ ꯊꯥꯒꯠꯆꯔꯤ ꯀꯩꯅꯣ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯍꯥꯏꯖꯩꯁꯦꯀꯣ ꯑꯩ ꯂꯥꯏꯛ ꯄꯥꯝꯅ ꯍꯥꯏꯖꯕ ꯅꯠꯇꯦ ꯑꯁꯤꯒ ꯔꯨꯜ ꯑꯃ ꯂꯩ ꯍꯥꯏ ꯅꯍꯥꯟ ꯀꯃꯦꯟꯗ ꯃꯌꯥꯝꯅꯁꯨ ꯎꯔꯝꯒꯅꯤ ꯂꯥꯏꯛꯀꯤꯗ ꯁꯨꯃꯥꯏꯅ ꯂꯥꯏꯐ ꯁ꯭ꯇꯥꯔꯠ ꯇꯧꯕꯗ ꯂꯥꯏꯛ ꯋꯥꯠꯂꯒꯗꯤ ꯂꯥꯏꯛ ꯃꯣꯏ ꯑꯩꯈꯣꯏ ꯂꯥꯏꯐ ꯁ꯭ꯇꯥꯔꯠꯁꯦ ꯇꯧꯕ ꯌꯥꯗꯦꯅ ꯍꯥꯏꯕꯗꯤ ꯍꯥꯏꯖꯕꯅꯤ ꯅꯦꯅꯦ ꯃꯩꯇꯩꯕꯨ ꯀꯔꯤ ꯂꯥꯡꯕꯤꯔꯣ ꯃꯩꯇꯩꯕꯨ ꯂꯥꯡꯕꯤꯔꯣ ꯀꯨꯀꯤꯅ ꯉꯥꯛꯇꯅꯤ ꯀꯨꯀꯤꯅ ꯀꯩꯅꯣ ꯃꯔꯣꯟꯁꯦ ꯑꯩꯗꯤ ꯃꯩꯇꯩꯕꯨ ꯃꯤꯠꯁꯦ ꯅꯨꯡꯉꯥꯏꯇꯦ ꯂꯥꯟꯕ꯭ꯔꯣ ꯍꯥꯏꯕ ꯃꯩꯇꯩꯕꯨ ꯂꯥꯟꯕ꯭ꯔꯣ ꯀꯨꯀꯤꯅ ꯉꯥꯛꯇꯅꯤ ꯃꯩ ꯊꯥꯕ ꯍꯧꯔꯤꯁꯦ ꯑꯃꯠꯇ ꯍꯥꯏꯕꯤꯔꯛꯑꯣ ꯄ꯭ꯂꯤꯖ ꯃꯥꯅꯦ ꯑꯩ ꯚꯤꯗꯤꯑꯣ ꯃꯃꯥꯡꯗꯁꯨ ꯁꯦꯝꯈꯤꯗꯨꯗꯤ ꯇꯥꯡ 3ꯒꯤ ꯃꯃꯥꯡꯗꯒꯤ ꯇꯥꯡ 13 ꯑꯗꯨꯋꯥꯏꯗꯒꯤ ꯍꯧꯔꯕꯅꯤ ꯃꯣꯏꯅ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯃꯣꯏꯗꯤ ꯄ꯭ꯔꯤ ꯄ꯭ꯂꯥꯟ ꯇꯧꯔꯕꯅꯤ ꯀꯩꯅꯣ ꯃꯣꯏꯒꯤ ꯆꯪꯖꯐꯝ ꯂꯩꯇꯦ ꯃꯣꯏꯒꯤ ꯂꯩꯐꯝ ꯂꯩꯇꯕꯅꯤ ꯃꯅꯤꯄꯨꯔꯁꯤꯒ ꯑꯃꯗꯤ ꯀꯥꯎꯊꯣꯛꯎꯔꯒ ꯃꯅꯤꯄꯨꯔꯁꯤꯗ ꯆꯪꯉꯛꯄꯗ ꯃꯣꯏꯁꯦ ꯉꯥꯎꯔꯦꯕ ꯑꯁꯨꯛ ꯅꯨꯡꯉꯥꯏꯕ ꯑꯁꯨꯛ ꯐꯖꯕ ꯃꯤꯁꯤꯡꯁꯤꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕ ꯅꯨꯡꯁꯤꯅ ꯂꯩꯕꯁꯦ ꯃꯣꯏꯁꯨ ꯀꯜꯂꯛꯑꯦꯕ ꯑꯗꯨꯒ ꯄ꯭ꯔꯗꯤꯞ ꯌꯥꯒꯗ꯭ꯔꯥ ꯁꯤꯡꯅ ꯈꯟꯕꯅꯦꯕ ꯏꯆꯦ ꯂꯪꯀꯥꯂꯣꯟꯗ ꯂꯥꯛꯇ꯭ꯔꯣ ꯍꯥꯏ ꯂꯥꯛꯏꯌꯦ ꯉꯥꯏꯇ ꯂꯥꯛꯏ ꯔꯥꯖꯨ ꯈꯥꯡꯕ ꯕ꯭ꯂꯣꯛ ꯃꯅꯤꯄꯨꯔ ꯕꯣꯔꯗꯇꯩ CBSE ꯑꯦꯐꯤꯂꯤꯌꯦꯠ ꯍꯨꯔꯥꯟꯂꯝꯂꯒ ꯇꯧꯔꯝꯗꯅ ꯑꯣ ꯏꯗꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔꯅ ꯄ꯭ꯔꯣꯖꯦꯛ ꯇꯧꯍꯟꯕꯩ ꯋꯥꯔꯤꯗꯨꯅꯤ ꯍꯣꯏ ꯃꯣꯏꯒꯤꯗꯤ ꯍꯨꯔꯥꯟꯕ ꯉꯥꯛꯇꯅꯤꯅꯦ ꯎꯗ꯭ꯔꯣ ꯅꯥꯒꯥꯒꯤ ꯁꯥꯏꯟꯒ ꯍꯨꯔꯥꯟꯅ ꯇꯧꯔꯝꯃꯤꯗꯣ ꯍꯨꯔꯥꯟꯕꯒꯤ ꯃꯣꯏꯒꯤ ꯍꯧꯅꯕꯤꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯈ꯭ꯋꯥꯏꯗꯒꯤ ꯑꯂꯨꯕ ꯑꯩꯈꯣꯏꯒꯤꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯁꯔꯀꯥꯔꯅ ꯀꯨꯞꯅ ꯌꯦꯡꯗꯅ ꯍꯥꯏꯀꯣꯔꯠꯇꯒꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇꯁꯨ ꯃꯣꯏꯒꯤ ꯄꯤꯔꯛꯄ ꯂꯩꯕꯅꯤ ꯌꯦꯡꯕꯤꯌꯨ ꯃꯤꯇꯩꯗꯤ ꯌꯦꯜꯍꯧꯃꯤꯅꯤ ꯑꯗꯨꯒ ꯀꯨꯀꯤ ꯃꯣꯏꯗꯤ ꯍꯥꯟꯅ ꯃꯅꯤꯄꯨꯔꯁꯤꯒ ꯆꯪꯉꯛꯄ ꯃꯇꯝꯗ ꯃꯣꯏꯁꯦ ꯌꯦꯜꯍꯧꯃꯤ ꯑꯣꯏꯗꯕꯅꯤ ꯃꯣꯏꯗꯤ ꯔꯤꯐ꯭ꯌꯨꯖꯤ ꯑꯣꯏꯅ ꯆꯪꯉꯛꯄꯅꯤꯅ ꯃꯣꯏꯗ ꯂꯩꯔꯤꯕ STꯁꯦ ꯑꯃꯔꯣꯝꯗꯗꯤ ꯄꯤꯐꯝꯁꯦ ꯌꯥꯗ꯭ꯔꯕꯅꯦꯕ ꯑꯗꯨꯁꯨ ꯃꯈꯥ ꯇꯥꯕ ꯑꯁꯨꯝ ꯂꯥꯛꯄꯁꯨ ꯌꯥꯏ ꯄ꯭ꯔꯗꯤꯞ ꯁꯤꯡ ꯂꯥꯏꯅ ꯇꯧꯔꯛꯄꯁꯦ ꯂꯣꯏ ꯑꯐꯕ ꯉꯥꯛꯇ ꯇꯧꯔꯛꯇꯣꯏꯅꯤ ꯏꯆꯦ ꯂꯪꯀꯥ ꯁꯣꯝꯗ ꯂꯥꯛꯑꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯀꯃꯥꯏꯅ ꯍꯥꯏꯅꯤ ꯐꯣꯟ ꯅꯝꯕꯔꯁꯨ ꯆꯦ ꯂꯩꯇꯦ ꯉꯁꯤꯅ ꯑꯍꯥꯟꯕꯒꯤ LB ꯌꯥꯎꯕ ꯆꯦꯒꯤ ꯆꯦꯅꯦꯜ ꯂꯣꯏꯅ ꯌꯦꯡꯖꯩ ꯑꯩ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯊꯣꯛꯆꯝ
ꯇꯣꯝꯕ ꯊꯣꯛꯆꯣꯝ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯄꯥꯏꯕ ꯊꯣꯛꯆꯝ ꯔꯣꯍꯤꯠ ꯍꯥꯏꯅꯁꯨ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯑꯃꯁꯨ ꯂꯩ ꯃꯥꯅ ꯀꯩꯅꯣꯗꯒꯤꯅꯤ ꯁꯤꯡꯖꯃꯩꯗꯒꯤꯅꯤ ꯃꯥꯁꯨ ꯊꯝꯅꯥ ꯂꯥꯏꯁ꯭ꯔꯝ ꯏꯆꯦ ꯀꯁꯥꯔ ꯁꯣꯝꯗ ꯂꯥꯛꯇ꯭ꯔꯣ ꯀꯁꯥꯔ ꯃꯔꯨ ꯆꯤꯡꯗ ꯂꯥꯛꯏ ꯀꯩꯅꯣꯗ ꯕꯦꯔꯥꯈꯥꯟ ꯈꯦꯃꯥ ꯑꯗꯨꯒ ꯃꯔꯨ ꯆꯤꯡꯗ ꯂꯥꯛꯏ ꯑꯩꯈꯣꯏ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯍꯤꯒꯤ ꯑꯩꯈꯣꯏꯒꯤꯗꯨꯒꯤꯗꯣ ꯑꯩꯈꯣꯏꯒꯤ ꯈꯨꯕꯝꯅꯤ ꯏꯕꯗꯣ ꯈꯨꯕꯝ ꯃꯔꯨ ꯆꯤꯡꯗ ꯕꯤꯀꯦꯅ ꯆꯥꯕꯒꯤ ꯚꯤꯗꯤꯑꯣ ꯉꯩ ꯃꯤꯁ ꯇꯧꯔꯤ ꯑꯩ ꯂꯥꯛꯀꯅꯤ ꯑꯗꯨꯒꯤꯁꯨ ꯃꯇꯝ ꯌꯥꯡꯅ ꯂꯥꯛꯑꯅꯤ ꯑꯗꯨꯒꯤꯁꯨ ꯃꯇꯝ ꯍꯦꯔꯣ ꯑꯊꯣꯏꯕ ꯍꯥꯏ ꯏꯆꯦ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ ꯆꯥꯔꯦ ꯍꯦꯔꯣ ꯑꯊꯣꯏꯕꯒꯤ ꯉꯁꯥꯏ ꯀꯩꯅꯣꯝ ꯚꯤꯗꯤꯑꯣ ꯑꯃ ꯎꯔꯝꯕꯅꯦ ꯑꯩꯅ ꯑꯣ ꯇꯣꯝꯕ ꯅꯤꯜꯂꯔꯦ ꯊꯣꯛꯆꯣꯝ ꯅꯤꯜꯂꯔꯦ ꯍꯥꯏꯕꯗꯣ ꯏꯆꯦꯁꯦ ꯏꯃꯥꯅ ꯀꯗꯥꯏꯒꯤꯅꯣ ꯑꯩ ꯍꯣꯖꯥꯏꯒꯤꯅꯤ ꯏꯅꯥꯎ ꯏꯅꯥꯎ ꯀꯩ ꯂꯝꯒꯤꯅꯣ ꯕꯤꯃꯣꯜ ꯊꯣꯛꯆꯣꯝ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯅ ꯕꯦꯛꯒ꯭ꯔꯥꯎꯟ ꯑꯣꯏꯈꯤꯕꯅ ꯃꯈꯣꯏꯅ ꯋꯥꯖꯥꯎ ꯉꯥꯡꯕꯅꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯌꯥꯎꯔꯝꯗ꯭ꯔꯗꯤ ꯈꯪꯒꯗꯕꯅꯤ ꯃꯈꯣꯏ ꯈꯪꯒꯗꯕꯅꯤꯗ ꯑꯗꯨꯁꯨ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯅ ꯃꯣꯏꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯑꯣꯏꯕ ꯇꯥꯔꯁꯨ ꯃꯣꯏ ꯕꯦꯛꯕꯣꯟꯗꯣ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯀꯣ ꯃꯣꯏꯅꯗꯤ ꯂꯥꯛꯆꯕꯗꯤ ꯍꯧꯖꯤꯛꯃꯁꯨ ꯉꯝꯗꯦꯅ ꯑꯩꯈꯣꯏꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯈꯣꯏꯗꯗꯤ ꯃꯇꯦꯡ ꯇꯧꯗ꯭ꯔꯕꯅꯤ ꯑꯗꯨꯃꯛꯁꯨ ꯑꯩꯈꯣꯏ ꯃꯤꯇꯩ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯃꯌꯥꯝꯅ ꯈꯨꯠꯂꯥꯏꯐꯥꯎ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯗꯕ ꯎꯇꯨꯞ ꯋꯥꯇꯨꯞ ꯄꯥꯔ ꯃꯣꯏꯁꯦ ꯉꯥꯛꯏꯕꯅꯤ ꯃꯣꯏꯗꯗꯤ ꯀꯌꯥꯝ ꯌꯥꯝ ꯁꯥꯄꯣꯔꯠ ꯂꯩꯅ ꯑꯩꯈꯣꯏꯗ ꯍꯦꯟꯖꯜꯂꯛꯄ ꯉꯝꯗꯦ ꯑꯗꯣ ꯑꯗꯨꯒ ꯖꯥꯎꯗꯗꯤ ꯃꯣꯏꯁꯦ ꯅꯍꯥꯟꯅ ꯎꯐꯨꯟ ꯁꯥꯅ ꯎꯠ ꯑꯣꯏꯅ ꯇꯨꯝꯅ ꯂꯣꯏꯔꯅꯤ ꯃꯣꯏꯗꯤ ꯑꯅꯤꯜ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯏꯆꯦꯁꯦ ꯆꯥꯛ ꯆꯥꯔꯕ ꯂꯥꯏꯔꯤꯛꯀ ꯌꯥꯎꯗꯕ ꯑꯣ ꯀꯨꯏꯔꯦ ꯏꯆꯦ ꯑꯅꯤꯜ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯅꯤꯜ ꯅꯍꯥꯟ ꯅꯪꯒꯤ ꯅꯝꯕꯔꯗꯣ ꯑꯩ ꯐꯣꯟ ꯇꯧꯏ ꯆꯪꯗꯔꯦ ꯏꯆꯦ ꯑꯩ ꯅꯨꯡꯉꯥꯏꯔꯤ ꯃꯅꯤꯄꯨꯔ ꯄꯥꯠꯁꯣꯏꯗꯒꯤꯅꯦ ꯑꯩ ꯇꯣꯝꯕ ꯊꯣꯛꯆꯣꯝ ꯃꯅꯤꯄꯨꯔ ꯑꯣ ꯄꯥꯠꯁꯣꯏꯒꯤꯅꯦ ꯄꯥꯠꯁꯣꯏ ꯄꯥꯔꯠ ꯀꯌꯥꯒꯤꯅꯣ ꯏꯅꯥꯎ ꯑꯩ ꯄꯥꯠꯁꯣꯏ ꯄꯥꯔꯠ 2ꯗ ꯂꯥꯛꯑꯝꯃꯦ ꯀꯩꯅꯣ ꯇꯥꯋꯔ ꯂꯩꯕꯗꯣ ꯑꯗꯨꯋꯥꯏꯗꯨꯒ ꯂꯥꯛꯑꯝꯃꯦ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯂꯥꯛꯑꯒꯀꯣ ꯚꯤꯗꯤꯑꯣꯗꯤ ꯚꯤꯗꯤꯑꯣ ꯑꯣꯏꯔꯦ ꯚꯤꯗꯤꯑꯣꯁꯨ ꯌꯦꯡꯕꯤꯕꯩꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏꯇꯅ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯂꯥꯏꯐꯇ ꯑꯃ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩ ꯃꯅꯤꯄꯨꯔ ꯂꯥꯛꯑꯝꯗꯥꯏꯗꯤ ꯃꯊꯪ ꯍꯟꯗꯛꯀꯤ ꯂꯥꯛꯄꯗꯗꯤ ꯂꯥꯏꯐ ꯑꯣꯏꯅ ꯇꯧꯔꯛꯀꯦ ꯃꯅꯤꯄꯨꯔꯗ ꯂꯥꯛꯀꯗꯕ ꯅꯣꯡ ꯅꯤꯅꯤ ꯃꯃꯥꯡꯗ ꯍꯥꯏꯖꯔꯛꯀꯦ ꯁꯤ ꯊꯝꯃꯣꯕ ꯄꯥꯔꯠ 3 ꯇꯣꯝꯕ ꯑꯣ ꯊꯣꯛꯆꯣꯝ ꯑꯩꯅ ꯄꯥꯔꯠ ꯄꯥꯔꯠ 3 3 ꯑꯣ ꯑꯩ ꯄꯥꯔꯠ 2ꯗ ꯂꯥꯛꯑꯝꯃꯦ ꯃꯤ ꯑꯗꯨꯝ ꯍꯦꯟꯒꯠꯂꯛꯏꯁꯤ ꯎꯗ꯭ꯔꯣ ꯃꯤ 41 42 ꯑꯗꯣ ꯂꯩꯁꯤꯜꯂꯛꯑꯦ ꯑꯗꯣ ꯃꯊꯪ ꯂꯥꯛꯄꯗꯗꯤ ꯃꯌꯥꯝ ꯂꯥꯏꯚ ꯇꯧꯔꯛꯀꯦꯀꯣ ꯂꯥꯛꯀꯗꯕ ꯅꯣꯡ ꯅꯤꯅꯤ ꯃꯃꯥꯡ ꯋꯥꯠꯂꯤꯉꯩꯗ ꯊꯝꯅꯥ ꯂꯥꯏꯁ꯭ꯔꯝ ꯏꯆꯦ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯔꯕ꯭ꯔꯣ ꯂꯣꯏꯔꯦ ꯑꯗꯣ ꯃꯅꯤꯄꯨꯔꯒꯤ ꯆꯥꯛ ꯍꯤꯟꯖꯥꯡꯅ ꯌꯥꯝ ꯃꯤꯁ ꯇꯧꯔꯤ ꯑꯩꯅ ꯄꯥꯔꯤꯁꯤꯡꯉ ꯑꯣꯐꯤꯁꯦꯜ ꯑꯆꯨꯝꯕꯅ ꯌꯥꯏꯐꯔꯅꯤ ꯁꯤꯜꯆꯔ ꯃꯥ ꯁꯤꯜꯆꯔꯒꯤꯅꯤ ꯑꯆꯨꯝꯕꯅ ꯌꯥꯏꯐꯔꯅꯤ ꯑꯆꯨꯝꯕꯅ ꯊꯥꯒꯠꯆꯔꯤ ꯌꯥꯏꯐꯔꯅꯤ ꯑꯗꯣ ꯁꯤꯜꯆꯔꯗꯒꯤꯁꯨ ꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯔꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯂꯥꯟ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡꯁꯤꯒ ꯃꯅꯤꯁꯀꯥꯟ ꯅ꯭ꯌꯨ ꯁꯕꯁꯀ꯭राꯏꯕꯔ ꯁꯨꯀ꯭ꯔꯤꯌꯥ ꯃꯅꯤꯁꯀꯥꯟꯖꯤ ꯃꯣꯗꯤꯁꯦ ꯀꯨꯀꯤꯒꯤ ꯃꯤꯆꯪ ꯆꯪꯉꯦ ꯍꯥꯏꯗꯤ ꯃꯣꯏꯅ ꯄꯣꯠ ꯋꯥꯠꯄꯗ ꯑꯦꯔꯣꯄ꯭ꯂꯦꯟꯗ ꯄꯣꯠ ꯍꯦꯛꯇ ꯊꯤꯜꯂꯤꯕ ꯑꯗꯨꯝ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯗꯨꯝ ꯄꯥꯏ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯈꯜꯂꯤ ꯆꯨꯝꯕ ꯈꯪꯗꯦ ꯑꯆꯨꯝꯕꯔ ꯈꯪꯗ꯭ꯔꯦ ꯑꯣ ꯀꯩꯅꯣꯗꯣ ꯕꯥꯊꯔꯨꯝ ꯊꯣꯡ ꯂꯣꯟꯁꯤꯜꯂꯨꯗꯣ ꯀꯅꯥꯅꯣ ꯃꯆꯥ ꯕꯥꯊꯔꯨꯝ ꯕꯥꯊꯔꯨꯝ ꯂꯩꯗꯣ ꯂꯣꯟꯁꯤꯜꯂꯨꯆꯣ ꯑꯣ ꯃꯣꯏ ꯑꯆꯥꯄꯣꯠ ꯋꯥꯠꯂꯁꯨ ꯊꯤꯜꯂꯛꯑꯁꯨ ꯀꯌꯥꯝꯅꯣ ꯊꯤꯟꯗꯣꯏꯕ ꯑꯗꯨꯅ ꯆꯥꯅꯤꯡꯉꯥꯏꯇꯗꯅ ꯍꯧꯖꯤꯛ ꯑꯣꯛꯆꯥꯛ ꯆꯥꯔꯤ ꯑꯄꯨꯡ ꯃꯁꯥ ꯆꯥꯔꯤ ꯂꯥꯟꯆꯦꯟꯕꯤ ꯋꯥꯔꯦꯄꯝ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯁꯦ ꯑꯦꯌꯥꯔꯅꯤ ꯃꯥꯅꯤ ꯃꯥꯅꯤ ꯃꯣꯏꯒꯤ ꯋꯥꯔꯤ ꯈꯜꯂꯨꯔꯒꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯗꯦ ꯑꯕꯨꯡꯉꯣ ꯊꯣꯡ ꯍꯥꯏꯖꯜꯂꯣ ꯃꯣꯏꯒꯤ ꯋꯥꯔꯤ ꯈꯜꯂꯨꯒ ꯊꯣꯡ ꯍꯥꯏꯖꯜꯂꯨ ꯃꯣꯏ ꯋꯥꯔꯤ ꯈꯜꯂꯨꯔꯒꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯗꯦꯕꯀꯣ ꯕꯤꯃꯣꯜ ꯑꯗꯨ ꯊꯣꯛꯆꯝ ꯑꯣꯏꯔꯒꯁꯨ ꯃꯣꯏꯅ ꯀꯩ ꯏꯕꯥꯏꯒ ꯇꯧꯕ ꯉꯝꯃꯤꯒꯦ ꯏꯆꯦꯒꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕ ꯃꯥꯜꯂꯦ ꯊꯥꯒꯠꯆꯔꯤ ꯁꯨꯝ ꯃꯄꯨꯒꯤ ꯊꯧꯖꯥꯜꯗꯒꯤ ꯅꯨꯡꯁꯤꯅꯕ ꯍꯥꯏꯗꯨ ꯑꯗꯨꯝ ꯑꯣꯏꯅ ꯂꯩꯖꯒꯦ ꯃꯇꯝ ꯄꯨꯡꯕꯗ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯁꯤ ꯑꯍꯜ ꯂꯃꯟ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯅ ꯂꯩꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯒꯤꯗꯤ ꯃꯔꯨ ꯑꯣꯏꯕꯁꯦꯀꯣ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯃꯒ ꯍꯧꯖꯤꯛ ꯑꯆꯧ ꯑꯁꯥꯡ ꯂꯣꯏꯅ ꯑꯣꯏꯅꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥ ꯏꯁꯨꯗ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯍꯥꯟꯅꯒꯤ ꯍꯧꯔꯛꯐꯝ ꯋꯥꯔꯤ ꯑꯍꯜ ꯂꯃꯟꯒꯤ ꯋꯥꯔꯤ ꯊꯛꯁꯤ ꯈꯥꯁꯤ ꯇꯝꯕꯤꯔꯛꯇꯕꯗꯒꯤ ꯃꯇꯝꯁꯤꯒꯤ ꯑꯑꯣꯟꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯄꯅ ꯑꯦꯌꯥꯔꯅ ꯑꯗꯨꯃꯥꯏꯅ ꯈꯠꯅ ꯀꯃꯥꯏꯅꯅꯣ ꯆꯩꯅꯕ ꯃꯣꯏꯒꯤ ꯃꯌꯥꯝ ꯃꯤꯆꯪ ꯊꯣꯛꯏꯀꯣ ꯆꯪꯉꯤꯁꯦ ꯑꯩ ꯕꯤꯀꯦꯅ ꯍꯪꯉꯛꯏꯕ ꯑꯦꯌꯥꯔꯗꯗꯤ ꯀꯨꯀꯤ ꯃꯆꯥꯅ ꯕ꯭ꯔꯤꯛ ꯕ꯭ꯔꯤꯛ ꯊꯜꯂꯦ ꯑꯦ ꯑꯥꯔꯅ ꯇꯧꯔꯤꯕ ꯃꯌꯥꯝꯗꯨꯅꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯀꯃꯥꯟꯗꯣꯒꯤ ꯃꯅꯤꯄꯨꯔ ꯀꯃꯥꯟꯗꯣꯒꯤ ꯃꯣꯏꯅ ꯑꯦ ꯑꯥꯔꯒꯤ ꯒꯥꯔꯤꯒ ꯂꯥꯛꯅ ꯈꯥꯝꯖꯟꯅ ꯇꯧꯕ ꯑꯗꯨꯒꯩꯗꯤ ꯑꯦ ꯑꯥꯔꯅ ꯀꯨꯀꯤꯒꯤ ꯄꯣꯠ ꯆꯩ ꯊꯤꯜꯂꯝꯕ ꯑꯗꯒꯤ ꯑꯦ ꯑꯥꯔꯒ ꯀꯨꯀꯤ ꯂꯩꯁꯥꯕꯤꯁꯤꯡꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯖꯒꯣꯏ ꯁꯥꯃꯤꯟꯅꯕ ꯃꯤ ꯆꯥꯝ ꯍꯦꯜꯂꯦ ꯑꯁꯨꯝꯕꯩ ꯃꯌꯥꯝꯁꯤꯒ ꯈꯨꯗꯝ ꯃꯌꯥꯝ ꯂꯩꯔꯕꯅꯤ ꯑꯗꯩꯗꯤ ꯗ꯭ꯔꯣꯟꯗ ꯐꯥꯒꯠꯂꯤꯕ ꯃꯌꯥꯝ ꯑꯁꯨꯃꯥꯏꯅ ꯑꯦ ꯑꯥꯔꯅ ꯏꯆꯦꯒꯤ ꯆꯦꯅꯦꯜ ꯂꯣꯏꯅ ꯌꯦꯡꯖꯩ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯒꯤ ꯃꯇꯥꯡꯗ ꯏꯆꯦꯅ ꯀꯨꯀꯤ ꯆꯩꯕꯗ ꯊꯃꯣꯏ ꯄꯦꯜꯂꯦ ꯊꯥꯒꯠꯆꯔꯤ ꯑꯩꯁꯨꯀꯣ ꯑꯍꯥꯟꯕꯗꯗꯤ ꯃꯅꯤꯄꯨꯔꯁꯦ ꯈꯪꯅꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯚꯤꯗꯤꯑꯣꯁꯦ ꯑꯍꯥꯟꯕꯗꯤ ꯁꯦꯝꯒꯠꯂꯒ ꯀꯣꯟꯅ ꯃꯣꯏꯅ ꯁꯨꯝ ꯋꯥꯍꯩ ꯋꯥꯇꯥ ꯐꯖꯗꯕ ꯁꯦꯝꯃꯛꯄꯁꯦ ꯑꯗꯨꯒꯩꯗꯤ ꯑꯩꯅ ꯃꯁꯤꯗꯤ ꯑꯝꯇ ꯊꯣꯛꯄ ꯂꯥꯛꯀꯅꯤ ꯀꯨꯀꯤꯗꯗꯤ ꯉꯥꯡꯉꯒꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯚꯤꯗꯤꯑꯣꯗꯣ ꯁꯦꯝꯈꯤꯕꯅꯦꯕ ꯑꯗꯨꯒꯩꯗꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯅ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯅ ꯃꯌꯥꯝꯅꯁꯨ ꯃꯌꯥꯝ ꯑꯃ ꯍꯥꯏꯅꯔꯛꯄꯗ ꯑꯩꯁꯨ ꯍꯔꯥꯎꯔꯦꯕ ꯑꯗꯨꯃꯥꯏꯅ ꯑꯀꯥꯟꯇꯣ ꯗꯤꯃꯥꯟꯅ ꯏꯆꯦ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ
SC रा नत्रगा ST रा OBC ओइदोइरा थबक एप्लाई तौबदा खंगद्रे हौजी हौजी Hoji OBC hoji लेरी kiti OBC lairi. Ando khara yang na mapu ki thousand ni ST se lako isanu. Ita Rita Chingtham na hariba Ita Chingtham ita langi warisu sanari adu marak sida ita hojai lanka bazar do amukta video da ohan ningadi sardi matang sari ohan biro ay Oh mukta soidina ohonjera ke Lanka bazar da ado ya semaina itana laga comment to birakpa yam nungsi kaino mathang video to sum comment to birako ai heng khara yang na tamdu leitana akhoi manipur se china myam nuksina leiraga matung da ine video thanglakpado adu du itana aina kaw ki bata su itana soida ningchemi ai mayam na semaina aibu video thangat piro ga demand tar pase ai gidi laibak phabani ai soidina thangat chera ke ita bikena michang mikhana AR se ARD haningai tana misang mi khalai aduna moi maram chatuna bu kangla de moi kangla da moi changba ngamdri duni anil khetri miss call pidaba sing pisin view ST gi yangna matam loidore hujik aina khan madi puna ma loine pira mane ai khali kai gino abada asidi miss call du so la namani asiga soida ne chano me amna tobiu miss call do hojai nate lanka gi mane lanka hoi gi lanka gi uchara ke chira lanka gi leba pon mita lanka bazar ne ba सुभांगी सिंहा हिंदी बोलिए नमस्ते कैसे हैं आप एलबी में आने के लिए धन्यवाद कहाँ से बोल रहे हो आप सवाल कीजिए मैं जवाब दूंगी sang sang ni chan lei hi चलो मैं आप maitai bet maitai bet makulog to ning tham mung la mo orang mo ni minam la mimol thok so maming do khangdro kai na maming khang de ko mo gi ni ning thai na mung जा मोय गिनी pang tung nung nang teng tong कुकी नोय जुमी गा असai खना बद कमाई तो होरा मी क्या सोए नोय गिया mimol thok sam नोय दी हॉस्पिटल ला पकत पे खुदोंग साबसु लेरा मोय दो कमाई तौरी नोय मथोंग मरम खंगदरा मी खना हो नुको loisani mimol thok sam makhoina ngai jari ba keri esbor jesus na isor jesus na makhoi bu kaudo ngai da kaudri ngai da kaidong da ngapiroi naga isini nau singna tat kari taktana hatlakpada meiteina kanbi khibado makhoi kaukhre male adu kaubudi अदु ni ने man हरोपम makom saudri हरोपम खंगदबा मी ने बुकरी होइदोइनो मोयदी मी सु नतबनिना मोयबु कन्वी खिबा मिते इचनाव मयाम दो अदु मोयना अदमाय तौरमेने हुजिकती मोयगी सु लोयरे तुंगदा मोयगी लंबी कनाना मोय चंगजफम लोयरबनी मफम पुनम मंगजो खांगे इंडिया ऑल ओवर इंडिया न हुजिक मोय कुकी की लिचत साजत कुकी की हरोपम लोय खांग लोयरबनी ऑल ओवर इंडिया anil khatri me refugee aur he comment da ama refugee te minai ni रिफ्यूजी ओरिजिनल निको डुप्लीकेट का नते ओरिजिनल subangi I रिफ्यूजी am नि for Lucknow अच्छा लखनऊ से Jadi bikena moi maming se spell abani henjan ba moi ming pa bada hoi moi ming je pa phung khang di ne ऐंगोना मैम लाइ मोय की मिंग कइनो mang min le tom chong ang kala du पाउनो पाउनो असै कमाई त होलगे कुकी नोय खाना बदा खाना नुने नोय मी अमक जामा पंखा त खाने नोय ने नोय ने पंखा त खाने के दिनो दुबो नोय ने मी अमक खाना अमक हम नागा गा मुखना दुगेदी असम दा लेबा असम की मी गा मुखना मपा हम बदे छने बर्मा ने मुखना नोय बु लोरे प नोय मसे सु खाना तो नु ने दो होय नुंगाई जदे ने kaison sing sabung bam ola kenison tamoi पाउनो se koi mitai ni he nange wari mi sangja rei bo nang nung sakon ki bodu kugi ne kala bo kenison sing ni tamoi se ilak sari thagasari Thagasari, samangi now. sing where are you from I'm from Assam. tamna laisrem isi langka gi punjab hotel do punjabi hotel do singbro akhoi itagi niye Oh, Punjabi hotel do. Aduga ay ina bi moni nga ngom do may masan pa ge birthday aduga tawgi. Kena maming ko ni Punjabi hotel. Ha? Seri Punjab. ichega ibaiga se nanauna physically oina phangnagani akanto daima Soidina phangnasi. moi se energy tawba ki je energy tawr di lore amule Energy moi na kai do ne 66 ki bhotalis moi kai di puthorok toino.
दो सुम लोरे 66 की भोटा लिस मथौ ताक तो हेना सीदा Manish Khan sister gi wase taba yam nungai thaga sari थागत चरी इचनाव में कमेंट तो व्यू मी से es क्या ले गया minai jam lai he mi chahum tara mari se minai mem lai edi random baying chi esi juni mo minai gi di कुकी pa नोई वो कमाई कमाई तो इचा हिंग सा फंगी बा वाला दी सुम कमेंट दा हाइरो कोई चा हिंग सा फंगदरे वाले खोले हाइना नोइना लांजे हौरुना कई काना रे सीबई दी नोई सु मैम सीरे दो शिवांगी सिंह ना हाइबा आप कैसे है और वहाँ मणिपुर में सब ठीक है क्या हिंदी दा हाइरो हाँ मैं भगवान की दुआ से अच्छी हूँ और मितई हम लोग जो मितई है हमेशा अच्छे ही होंगे अच्छे ही रहेंगे क्योंकि हम लोग मणिपुर के इंडिजिनस पीपल है हम लोग और जो कुकी है वो लोग रिफ्यूजी है उन लोग को म्यांमार से भगा दिया गया फिर जहाँ जहाँ वो लोग जाते हैं वहाँ से भगा दिया गया फिर नागालैंड से भगा दिया गया तो हम लोग का मणिपुर में उन लोग को रहने के लिए हम मितई ने खाना दिया पीना दिया कुछ दिन रहने के बाद अभी उन लोग हमारे मणिपुर इतने सुंदर प्यारा हमारे जो मातृभूमि है उसको डिवाइड करना चाहता है वो लोग वो तो हरगिज नहीं होगा बिके ना साव बसे फोक सॉन्ग gi sei tabada phai sauning ba मानी ने अखोई इमा लेबाक मणिपुर की नुसी नुसी भी इसे मैम ताथरकदको minai jam lai he कि nausa gi patna lai susibop सुसीबोब कांगलेपाक ना याइफरे रो iro सुसीबोब शिवांगी सिंह मैते और कुकी प्लीज एक दूसरे के साथ प्यार से रहिए हम लोग तो प्यार से रहे थे कब से आप भूखा हिस्ट्री प्यासा देखिए था आप खिला के हिस्ट्री भेजा देखिए आपका कमेंट बहुत अच्छा है बहुत प्यारा लगा आपका कमेंट आप हिस्ट्री देखिए मितई किस तरह का है और कुकी किस तरह है याफा बेचाई मितई जो लोग है अभी इंडिया का नाम रोशन कर रहा है कुकी जो लोग है ड्रग्स में अपना नाम रोशन कर रहा है हर जगह ड्रग्स 1 क्विंटल ड्रग्स पकड़ा इधर से उधर कितने करोड़ का ड्रग्स पकड़ा उन सब पे उन लोग का लिस्ट बढ़ाते जा रहा है कुकी लोगों का जीत सरंग थे और मितई लोग है इंडिया के लिए गोल्ड मेडल ला रहा है मितई इंडिया का नाम रोशन कर रहा है जीत सरंग थे हम सिस्टर एंड ब्रदर याई फरे याइफरे अखोई चिनाव मैं पुलमना याइफमिनासी अखोई मितई नदी गोल्ड मेडल पुरागा इंडिया के मिंचत फजहली और कुकी नदी ड्रग्स फारे सोना फारे ना मिंचत से इंडिया की मिंचत से कुकी की लिस्ट से मैम हेगलना मोइना खंगरे कई तोइबा नेने से अखोई ममा का गुम्बनी आई नोबी एफएफ में थागतचरी सुमांगी सिंह मैते लोंग बहुत अच्छा है शुक्रिया धन्यवाद याई फरे कंगले पाकना याई कांगलेपाकना याइफरे अदोइदी भारत माता की जय मणिपुर इंदिरा लाइसराम माता की इता जय ए मणिपुर दगिनी इता ना कुकी चई बताबा यामना नुंगाई थागतचरी इता कुकी द चैबदो मोइना तोबदुगी अइनाने साउनिंग बदे चैबनियाबा अखोइसु नुंगाइते अखोइ मीनी अखोइ मितैनी अखोइ मीदा लांजदबा कांगुनेबको मोइना असम तौसलक चुरचानपुरदना नेट हांगे मणिपुरदा नेट बन ओइरे अदु मतमसुगा मोइना ओना तनेबा वीडियो से म्याम थागलगा मितैसिगा सोशल मीडिया से मोइदी सोशल मीडिया सिगने angamba pangan thana leirame akhoi ni mite cham cham na khangjadeba do urbadadi aduidi sauninge do isum video thangale kona di ina si aina video se tha morom gi matung ne ni moide chei gibedo akan to ise live se pung kaya bu leidoino net se amuk yade oh ai pung trama thero sum leige khali ye phaba bit cookie are amuk tang उपाय नहीं कुकी ngakpi ba ngamlaroi meiteina kai ngo do kadai de nga uni hujikti kadai de nga uni masa mayam na kapi ba mai nupi mayam na kapi ba mai masa mayam na kapi ba do susibom na mai ming je jam phajai nai papa na thon biri ra nang thon biri ra susibo asai noi khana ba do nang ama sira masu phaba bikena tali nang am sira so bai nungai ra ba कबो बेली से पिरमद्री बाय कबो बेली से पिरमद्री बाय नो बीना नेने आई लाए खंगे बिकेना हे शट अप हाउकिप जाउकिप जाइलो माइलो नोइ नमाई मिंग फजा बिंग दा हपकनो अखोइ मितै दी लेमजना मितै निपा कमाय लै उद्रा मितै निपा दी दमाया कामपेट ngam को बजे हेना दबनी नोबी एफएफ नाइ कुकी नोपी से एआर की मिनाई नी इसमिना आइबु हाय रोइदा बिंदिया नामै आपको मिते यमाना याई फरे कंगलै पाकना याई फरे कुकी नोइना मणिपुर द लैरगा मितै गी लमदा लैरगा मणिपुरी माना याई फरे हाइबा ngamdraga di noina manipur da leibai kaya kari
ꯀꯔꯤ ꯑꯙꯤꯀꯥꯔ ꯂꯩꯔꯤꯒꯦꯕ ꯃꯅꯤꯄꯨꯔ ꯃꯅꯨꯡꯗ ꯂꯩꯔꯒ ꯃꯅꯤꯄꯨꯔꯤ ꯃꯥꯅ ꯌꯥꯏꯐꯔꯦ ꯍꯥꯏꯕ ꯉꯝꯗꯕ ꯅꯣꯏꯕꯨ ꯃꯤꯔꯕ ꯍꯥ ꯅꯁꯥꯅ ꯆꯥꯔꯤꯕ ꯆꯥꯛꯇꯣ ꯑꯗꯨꯒꯤ ꯃꯃꯟꯗꯣ ꯅꯁꯥꯅ ꯈꯔ ꯊꯝꯕ ꯇꯝꯃꯣ ꯅꯪ ꯆꯥꯔꯤꯁꯦ ꯀꯩꯅꯣꯗꯣ ꯈꯪꯉꯨ ꯆꯥꯛ ꯆꯥꯕ ꯇꯥꯔꯗꯤ ꯒ꯭ꯌꯥꯟ ꯇꯥꯎ ꯈꯟꯗꯧ ꯂꯥꯟ ꯍꯥꯏꯕꯁꯦ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯂꯩꯇꯦ ꯅꯣꯏꯅ ꯂꯥꯟꯅꯦꯅ ꯇꯧꯔꯛꯄꯗꯒꯤ ꯉꯁꯤ ꯀꯔꯤ ꯐꯤꯕꯝꯗ ꯑꯣꯏꯔꯦ ꯍꯥ ꯅꯣꯏꯒ ꯑꯩꯈꯣꯏꯒ ꯈꯦꯠꯅꯕꯒꯤ ꯆꯥꯡꯁꯦ ꯌꯦꯡꯉꯣ ꯙꯔꯃꯗ ꯑꯩꯈꯣꯏ ꯀꯩꯁꯨꯝ ꯀꯝꯄꯤꯌꯔ ꯇꯧꯗꯦ ꯅꯣꯏꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯚꯥꯏꯔꯦꯜ ꯆꯠꯂꯤꯗꯣ ꯅꯣꯏꯒꯤ ꯑꯁꯤꯕ ꯃꯌꯥꯝ ꯄꯨꯔꯛꯑꯝꯗꯥꯏꯗ ꯅꯣꯏꯒꯤ ꯀꯨꯁꯤꯡꯗꯣ ꯁꯨꯝꯖꯤꯠꯅ ꯁꯤꯟꯗꯣꯛꯑ ꯁꯦꯡꯗꯣꯛꯏꯗꯣ ꯍꯥ ꯀꯨꯀꯤꯒꯤ ꯑꯁꯤꯕ ꯃꯌꯥꯝ ꯂꯥꯛꯇꯣꯔꯦ ꯍꯥꯏꯕꯗ ꯀꯨꯀꯤꯒꯤ ꯂꯩꯔꯤꯕ ꯀꯨ ꯑꯩꯈꯣꯏꯒꯤ ꯄꯣꯠꯂꯣꯏꯐꯝ ꯃꯐꯝꯁꯤꯡꯗꯨꯒ ꯀꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯀꯨ ꯃꯌꯥꯝꯗꯣ ꯁꯨꯝꯖꯤꯠꯅ ꯁꯤꯠꯂ ꯁꯦꯡꯗꯣꯛꯏꯅꯦ ꯑꯗꯨꯒꯤ ꯌꯥꯔꯦ ꯇꯧꯔꯤꯕ ꯁꯨꯁꯤꯕꯣꯛ ꯃꯇꯧ ꯕꯤꯀꯦꯟ ꯃꯌꯥꯝꯗꯣ ꯍꯥꯏꯕ ꯗ꯭ꯔꯛꯅ ꯂꯣꯏꯅ ꯊꯥꯔꯒ ꯄꯣꯄꯤꯅ ꯗ꯭ꯔꯛꯅ ꯅꯣꯏꯅ ꯊꯥꯔꯒ ꯄꯣꯄꯤꯗꯩ ꯅꯠꯇ꯭ꯔ ꯈꯩꯅꯤꯃꯨꯛ ꯈꯩꯅꯤ ꯀꯧꯇꯥ ꯑꯃꯗ ꯂꯨꯄꯥ 100ꯃꯨꯛ ꯄꯤꯗꯣꯏꯅꯤ ꯍꯥꯏ ꯀꯩꯗꯧꯅꯤ ꯑꯗꯨꯅꯦ ꯑꯗꯨꯁꯨ ꯗ꯭ꯔꯛꯁ ꯀꯨꯀꯤ ꯄꯣꯄꯤ ꯏꯁ ꯗ ꯊꯥꯐꯝꯁꯨ ꯑꯣꯟꯂꯤ ꯂꯩꯁꯜꯂꯛꯇ꯭ꯔꯦ ꯃꯤꯅꯥꯏ ꯗꯦꯠ ꯃꯄꯨ ꯌꯥꯝ ꯁꯥꯖꯅꯤꯡꯕꯁ ꯏꯟ ꯗ ꯋꯥꯔꯜ ꯌꯦꯁ ꯆꯨꯝꯃꯦ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯔꯣ ꯀꯨꯀꯤ ꯑꯦ ꯃꯤꯅꯥꯏꯁꯤꯡꯁꯦ ꯑꯥꯔ ꯀꯦ ꯂꯥꯛꯑꯗꯤ ꯑꯦꯁ ꯋꯥꯔꯤꯁꯨ ꯃꯣꯏꯗꯤ ꯃꯤ ꯅꯠꯇꯦ ꯍꯧꯗꯣꯡꯅꯤ ꯍꯧꯗꯣꯡꯁꯨ ꯅꯠꯇꯦꯅꯦ ꯎꯆꯤꯅꯤꯅꯦ ꯃꯣꯏꯗꯤ ꯕꯤꯃꯣꯜ ꯎꯆꯤ ꯊꯣꯛꯆꯣꯝ ꯑꯁꯦꯡꯕ ꯀꯨꯀꯤꯗꯤ ꯃꯤꯅꯨꯡꯁꯤ ꯍꯧꯖꯤꯛꯁꯨ ꯌꯥꯎꯔꯤ ꯃꯌꯥꯟꯃꯥꯔꯤ ꯀꯨꯀꯤꯁꯤꯡꯅ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗ꯭ꯔꯤꯁꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯅꯤꯄꯨꯔꯤ ꯀꯨꯀꯤ ꯃꯌꯥꯟꯃꯥꯔꯤ ꯀꯨꯀꯤ ꯍꯧꯔꯕꯅꯤ ꯆꯤꯛꯅꯕ ꯍꯧꯔꯕꯅꯦ ꯃꯅꯤꯄꯨꯔꯒ ꯃꯌꯥꯟꯃꯥꯔꯒ ꯆꯤꯛꯅꯕ ꯍꯧꯔꯕꯅꯦ ꯉꯔꯥꯡ ꯇꯧꯔꯤꯗꯣ ꯉꯁꯥꯏ ꯇꯧꯔꯤꯗꯣ ꯑꯩ ꯍꯥꯏꯗꯤ ꯀꯨꯀꯤꯗ ꯑꯐꯕ ꯂꯩ ꯍꯥꯏꯕꯁꯦ ꯏꯆꯤꯟ ꯏꯅꯥꯎ ꯂꯩꯇꯦ ꯃꯌꯥꯝ ꯂꯩꯇꯦꯗꯤ ꯀꯃꯦꯟ ꯍꯥꯏꯕ ꯑꯃꯅꯤ ꯉꯝꯃꯣꯏꯕꯀꯣ ꯆꯤꯊꯔꯁꯨ ꯋꯥꯔꯧꯒꯅꯨꯀꯣ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯉꯝꯃꯣꯏ ꯀꯨꯀꯤꯗꯁꯨ ꯑꯐꯕ ꯂꯩꯔꯤꯅꯤ ꯑꯐꯕ ꯂꯩꯔꯤꯕ ꯃꯣꯏꯅ ꯐꯠꯇꯕꯁꯤꯡꯗꯨꯒ ꯅꯣꯏ ꯇꯧꯔꯤꯗꯨ ꯌꯥꯅꯤꯡꯗꯦ ꯍꯥꯏꯅ ꯑꯃꯐꯥꯎ ꯍꯥꯏꯗꯕꯁꯦ ꯑꯁꯤꯒꯤ ꯄꯦꯟꯗꯕꯅꯤꯅ ꯑꯗꯨꯗꯤ ꯃꯣꯏꯒ ꯁꯞꯄꯣꯔꯠ ꯇꯧꯅꯔꯗꯤ ꯃꯣꯏꯅ ꯑꯩꯈꯣꯏꯅ ꯀꯨꯀꯤꯁꯦ ꯐꯩ ꯍꯥꯏꯕ ꯉꯝꯗꯔꯦꯕ ꯏꯟꯗ꯭ꯔꯥ ꯂꯥꯏꯁꯝ ꯆꯨꯝꯃꯤ ꯏꯇꯥꯅ ꯆꯩꯕꯗꯣ ꯄꯦꯜꯂꯤ ꯀꯨꯀꯤ ꯇꯨꯝꯅ ꯁꯤꯈ꯭ꯔꯗꯤ ꯐꯔꯅꯤ ꯏꯇꯥ ꯈꯔ ꯊꯤꯅ ꯆꯩꯕꯤꯔꯛꯑꯣ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯄꯣꯄꯤ ꯈꯔ ꯕꯤꯀꯦꯅ ꯄꯣꯄꯤ ꯈꯔ ꯆꯥꯁꯤꯜꯂꯒ ꯁꯥꯏꯠ ꯏꯐꯦꯛ ꯂꯥꯛꯏꯗꯣ ꯑꯩ ꯑꯗꯨꯗꯩ ꯎꯗ꯭ꯔꯣ ꯃꯤꯇꯩꯒꯤ ꯌꯨꯝ ꯃꯩ ꯊꯥꯔ ꯂꯣꯏꯔꯦ ꯃꯣꯏ ꯃꯌꯥꯝ ꯍꯔꯥꯎꯅ ꯇꯧꯔ ꯃꯣꯏꯅ ꯃꯩ ꯇꯧꯅ ꯄꯥꯔꯇꯤ ꯇꯧ ꯃꯩꯗꯨꯒ ꯁꯨꯝ ꯇꯨꯁꯜꯂꯤꯗꯣ ꯌꯨꯝ ꯇꯦꯛꯅꯒ ꯅꯟꯅ ꯁꯣꯛꯄ ꯌꯥꯎꯈ꯭ꯔꯕꯅꯤ ꯑꯗꯨꯅꯤ ꯃꯣꯏ ꯇꯧꯕꯗ ꯃꯣꯏ ꯁꯨꯝ ꯐꯪꯗꯣꯔꯤꯕꯅꯤ ꯀꯌꯥꯅꯤꯅꯣ ꯐꯪꯕꯁꯨ ꯍꯧꯔꯛꯑꯦꯗꯅ ꯑꯗꯨꯒ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯀꯔꯤ ꯀꯔꯤ ꯃꯊꯦꯜ ꯆꯥꯟꯅꯔꯤꯕ ꯀꯃꯥꯏꯅ ꯇꯧꯅꯔꯤꯕ ꯅꯣꯕꯤ ꯑꯦꯐ ꯑꯦꯐ ꯁꯨꯁꯤ ꯃꯤꯅꯥꯏ ꯅꯪ ꯅꯦꯅꯦ ꯀꯩꯅꯣ ꯍꯥ ꯁꯨꯁꯤ ꯃꯤꯅꯥꯏ ꯅꯪꯅꯅꯦ ꯀꯩꯅꯣ ꯍꯥꯏꯕ ꯅꯪꯅꯅꯦ ꯃꯣꯏ ꯎꯆꯤꯅꯤ ꯎꯆꯤ ꯃꯈꯨꯟꯗ ꯆꯪꯗꯩ ꯉꯥꯏ ꯂꯩꯅꯦꯕ ꯃꯈꯨꯟꯗ ꯆꯪꯗꯒꯤ ꯑꯩꯈꯣꯏꯅ ꯃꯤꯇꯩ ꯅꯨꯡꯁꯥ ꯍꯧꯗꯣꯡꯁꯨ ꯇꯣꯛꯈ꯭ꯔꯣ ꯃꯤꯇꯩ ꯅꯨꯡꯁꯥ ꯎꯆꯤꯗꯨꯗꯤ ꯍꯧꯗꯣꯡ ꯎꯕꯗ ꯀꯤ ꯆꯦꯜꯂꯦ ꯑꯗꯨꯏ ꯅꯣꯡꯁꯥ ꯑꯣꯏꯔꯗꯤ ꯀꯩ ꯑꯣꯏꯅꯤ ꯀꯨꯀꯤꯉꯩꯁꯤꯅ ꯇꯧꯗꯣꯏꯁꯦ ꯃꯤꯒꯤ ꯃꯤꯇꯩꯒꯤ ꯀꯃꯦꯟ ꯆꯪꯗꯅ ꯄꯤꯁꯀ ꯒꯣꯗ ꯖꯤꯁꯨꯁ ꯕ꯭ꯂꯦꯁ ꯌꯨꯒ ꯃꯣꯏ ꯇꯧꯗꯣꯏꯁꯦ ꯑꯗꯨꯒ ꯅꯥꯀꯟꯗꯅ ꯃꯤ ꯍꯥꯠꯂꯤꯌꯦ ꯃꯣꯏ ꯇꯧꯔꯤꯁꯦ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯀꯩ ꯀꯃꯦꯟ ꯑꯝꯇ ꯄꯥꯔꯛꯑꯣ ꯕꯤꯀꯦꯅ ꯉꯥꯔꯤꯅ ꯅꯣꯏꯅ ꯍꯦꯟꯅ ꯆꯥꯔꯒ ꯌꯨ ꯑꯥꯔ ꯔꯤꯖꯟ ꯋꯥꯏ ꯉꯥꯔꯤ ꯏꯁ ꯌꯣꯔ ꯂꯥꯏꯐ ꯑꯁ ꯉꯥꯔꯤ ꯆꯥꯎꯗꯕꯗꯩ ꯀꯨꯀꯤ ꯃꯁꯦꯟ ꯐꯨꯅꯔꯤ ꯍꯥꯏꯔꯤꯌꯦ ꯑꯩꯗꯤ ꯌꯦꯟ ꯆꯥꯔꯦ ꯍꯥꯎꯔꯅꯤ ꯃꯅꯤꯄꯨꯔ ꯆꯥꯛ ꯍꯤꯟꯖꯥꯡ ꯌꯥꯝ ꯆꯥꯅꯤꯡꯕꯅ ꯂꯣꯏꯔꯦ ꯑꯩꯗꯤ ꯃꯅꯤꯄꯨꯔ ꯆꯥꯛ ꯍꯤꯟꯖꯥꯡ ꯑꯃꯨꯛ ꯍꯥꯎꯔꯅꯤ ꯁꯨꯗꯦ ꯗꯤꯕꯤꯌꯥ ꯍꯤꯖꯝ ꯉꯥꯔꯤ ꯂꯣꯏꯈ꯭ꯔꯗꯤ ꯀꯨꯀꯤ ꯂꯣꯏꯈ꯭ꯔꯦ ꯂꯣꯏꯈꯔꯦ ꯑꯗꯩꯗꯤ ꯅꯣꯕꯤꯅ ꯅꯪꯒꯤꯗꯤ ꯄꯣꯄꯤ ꯊꯥꯗꯨꯅ ꯏꯕꯦꯝꯃ ꯅꯦꯅꯦ ꯑꯩ ꯃꯩꯇꯩꯅꯤ ꯑꯩ ꯑꯦꯝ ꯑꯦꯜ ꯕꯤ ꯕꯤ ꯑꯦꯁ ꯁꯣꯠ ꯅꯦꯅꯦ ꯑꯩ ꯃꯩꯇꯩꯅꯤ ꯊꯥꯒꯠꯆꯔꯤ ꯏꯅꯥꯎ ꯏꯆꯥ ꯕꯤꯀꯦꯅ ꯁꯣꯔꯤ ꯀꯨꯀꯤꯗ ꯉꯥꯡꯕꯅꯤ ꯈꯪꯉꯦ ꯀꯩꯝ ꯀꯥꯏꯗꯦ ꯀꯩꯝ ꯀꯥꯏꯗꯦ ꯃꯣꯏ ꯆꯪꯉꯛꯑꯗꯤ ꯃꯣꯏꯗꯤ ꯆꯪꯉꯛꯄꯒ ꯐꯖꯅꯁꯨ ꯋꯥꯍꯩ ꯋꯥꯇꯥ ꯉꯥꯡꯗꯦ ꯎꯃꯪ ꯃꯣꯏ ꯃꯃꯥꯒꯤ ꯁꯤꯡ ꯃꯃꯤꯡ ꯐꯖ ꯐꯖꯕꯗꯣ ꯏꯔ ꯂꯥꯛꯑꯦ ꯑꯗꯨꯗꯤ ꯎꯃꯪꯁꯤꯡ ꯅꯣꯇꯤꯁ ꯃꯥꯏ ꯅꯦꯅꯦ ꯂꯞ ꯌꯨ ꯐ꯭ꯔꯣꯝ ꯖꯤꯔꯤꯕꯥꯝ ꯊꯥꯒꯠꯆꯔꯤ ꯖꯤꯔꯤꯕꯥꯝꯗꯒꯤ ꯂꯥꯛꯄꯤꯕ ꯀꯃꯦꯟ ꯇꯧꯕꯤꯕ ꯌꯥꯝ ꯍꯥꯏꯅꯤꯡꯉꯥꯏ ꯍꯥꯏꯇꯅ ꯊꯥꯒꯠꯆꯔꯤ ꯅꯤꯡꯊꯧꯖꯝ ꯕꯕꯤꯇꯥ ꯗꯦꯕꯤ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯕ ꯍꯩꯇꯕ ꯁꯛꯊꯤꯕ ꯀꯨ ꯃꯥꯟꯕ ꯅꯝꯕ ꯁꯛꯇꯥꯅꯤ ꯑꯩ ꯀꯨꯀꯤꯁꯤꯡꯗꯣ ꯃꯥꯅꯤ ꯃꯥꯅꯤ ꯑꯗꯨꯅꯤ ꯃꯣꯏꯒ ꯑꯩꯈꯣꯏꯒ ꯈꯦꯠꯅꯕꯩ ꯆꯥꯡꯁꯦꯀꯣ ꯑꯩ ꯂꯝꯆꯠ ꯆꯤꯊꯈꯤꯕꯗ ꯑꯩꯈꯣꯏ ꯁꯥꯖꯠ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯃꯅꯤꯒ ꯄꯥꯕꯗ ꯋꯥꯔꯧꯒꯅꯨ ꯂꯝꯆꯠ ꯁꯥꯖꯠ ꯆꯥꯛꯆꯥ ꯌꯨꯊꯛ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏꯅ ꯑꯩꯈꯣꯏꯒ ꯃꯣꯏꯒꯁꯦ ꯌꯥꯝ ꯃꯥꯟꯅꯗꯦꯕ ꯑꯗꯣ ꯃꯣꯏꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯄꯨꯔꯛꯅꯕ ꯀꯨꯁꯤꯡꯗꯨꯕꯨ ꯁꯨꯝꯖꯤꯠꯅ ꯕꯔ ꯁꯤꯠꯇꯣꯛꯏꯅꯦ ꯁꯨꯝꯖꯤꯠꯅ ꯑꯗꯨꯒ ꯌꯦꯡꯉꯣ ꯈꯦꯠꯅꯕꯒꯤ ꯑꯩꯈꯣꯏꯒꯤ ꯇꯧꯕꯒ ꯃꯣꯏ ꯇꯧꯕꯒꯤ ꯈꯦꯠꯅꯕꯁꯦ ꯃꯩꯇꯩ ꯑꯩꯈꯣꯏꯗꯀꯣ ꯑꯩꯈꯣꯏꯒ ꯆꯥꯡꯗꯝꯅꯕ ꯑꯣꯏꯔꯣꯏꯗ ꯅꯣꯏꯅ ꯑꯩꯈꯣꯏꯒ ꯆꯥꯡꯗꯝꯅꯕꯗꯣꯏꯁꯦ 100ꯇꯅꯦ 1% ꯐꯧ ꯅꯣꯏꯅ ꯑꯩꯈꯣꯏꯒ ꯆꯥꯡꯗꯝꯅꯕꯒꯩ ꯅꯣꯏꯒꯤ ꯂꯩꯇꯦꯕ
ꯀꯩꯗꯧ ꯅꯣꯏꯅ ꯑꯩꯈꯣꯏꯒ ꯆꯥꯡꯗꯝꯅꯗꯣꯏꯁꯦ ꯑꯗꯨꯒ ꯅꯣꯏꯅ ꯂꯥꯟꯒꯁꯨ ꯄꯥꯝꯃꯤꯗꯣ MLBS ꯅꯦꯅꯦ ꯃꯣꯗꯤꯁꯦ ꯀꯩꯅꯣ ꯀꯩꯁꯨꯝꯇ ꯑꯦꯛꯁꯟ ꯇꯧꯗ꯭ꯔꯤꯁꯦ ꯑꯩꯈꯣꯏꯗꯤ ꯏꯟꯗꯤꯌꯥꯗ ꯆꯪꯉꯨꯕꯅꯤꯅ ꯏꯟꯗꯤꯌꯥ ꯃꯅꯨꯡꯗ ꯂꯩꯕꯅꯤꯅ ꯃꯣꯗꯤꯒꯤꯁꯨ ꯑꯩꯅ ꯚꯤꯗꯤꯑꯣ ꯁꯦꯝꯈ꯭ꯔꯕꯅꯤ ꯑꯃꯤꯠ ꯁꯥꯍꯒꯤꯁꯨ ꯚꯤꯗꯤꯑꯣ ꯁꯦꯝꯖꯈ꯭ꯔꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯑꯌꯥꯕ ꯁꯦꯟꯇ꯭ꯔꯦꯜꯗ ꯀꯔꯤ ꯍꯥꯏꯕ ꯍꯥꯏꯗꯕ ꯑꯗꯨꯗ ꯏꯍꯪ ꯂꯩꯕꯗꯤ ꯌꯥꯗ꯭ꯔ ꯃꯥꯜꯂꯦ ꯈꯟꯖꯩꯀꯣ ꯑꯆꯧꯕ ꯃꯌꯥꯝꯁꯤꯡ ꯂꯩꯔꯤ ꯑꯆꯧ ꯑꯁꯥꯡ ꯂꯩꯔꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯑꯣꯏꯕ ꯃꯌꯥꯝ ꯂꯩꯔꯤ ꯑꯩꯒꯤ ꯑꯣꯏꯕ ꯃꯣꯠ ꯃꯤꯇꯩ ꯑꯃ ꯑꯣꯏꯕꯒꯤ ꯃꯣꯠ ꯃꯤꯇꯩ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯃꯣꯏꯅ ꯀꯩ ꯍꯥꯏꯔꯛꯇꯣꯔꯤꯒꯦ ꯏꯍꯪ ꯂꯩꯕ ꯃꯇꯝꯗ ꯁꯣꯝꯗꯗꯤ ꯑꯩꯒꯤ ꯃꯤꯇꯩ ꯏꯕꯨꯡ ꯏꯄꯥ ꯁꯣꯛꯆꯜꯂꯛꯏ ꯁꯤꯖꯜꯂꯛꯏ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯑꯣꯏꯔꯛꯏ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯦꯟꯇ꯭ꯔꯦꯜꯁꯦ ꯃꯣꯗꯤꯅ ꯀꯩ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯅ ꯃꯣꯗꯤꯒꯤ ꯑꯌꯥꯕ ꯃꯣꯗꯤꯅ ꯃꯥꯅ ꯃꯌꯥ ꯀꯥꯔꯛꯄ ꯀꯩ ꯅꯨꯃꯤꯠ ꯀꯥꯔꯛꯇꯣꯏꯅꯣ ꯑꯗꯨ ꯌꯦꯡ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏ ꯑꯗꯨꯒꯤ ꯃꯇꯝꯗꯣ ꯅꯠꯇꯔꯦꯕ ꯏꯟꯗ꯭ꯔ ꯂꯥꯏꯁ꯭ꯔꯝ ꯀꯨꯀꯤ ꯌꯥꯊꯤꯊꯥꯡ ꯍꯨꯔꯥꯟꯕ ꯁꯌꯥꯆꯟꯄꯨꯔꯗ ꯑꯩꯒꯤ ꯏꯇꯥꯒꯤ ꯌꯨꯝ ꯃꯩ ꯊꯥꯔꯒ ꯌꯣꯠ ꯍꯨꯔꯥꯟꯕꯗ ꯌꯨꯝ ꯅꯤꯡꯈꯥꯏꯗꯨꯅ ꯀꯨꯀꯤ ꯌꯥꯊꯤꯊꯥꯡ ꯑꯃ ꯅꯟꯗꯨꯅ ꯁꯤꯈꯤꯕꯗꯣ ꯃꯅꯤ ꯑꯣꯍꯣ ꯅꯟꯗꯤ ꯅꯟꯅ ꯁꯤꯈꯤꯕꯅꯤ ꯁꯤꯒꯁꯅꯨ ꯍꯧꯖꯤꯛꯇꯤ ꯄꯥꯝꯃꯨꯗ꯭ꯔꯦ ꯀꯨꯀꯤ ꯑꯉꯥꯡ ꯑꯍꯟ ꯑꯆꯧꯕ ꯃꯆꯥ ꯑꯃꯠꯇ ꯄꯥꯝꯃꯨꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯇꯨꯝꯕ ꯆꯥꯕ ꯑꯣꯏꯔꯣꯏ ꯍꯥꯏꯁꯤꯗꯤ ꯃꯣꯏ ꯀꯨꯀꯤꯒꯤꯁꯦ ꯀꯔꯤ ꯉꯥꯎꯔꯤꯁꯦ ꯑꯇꯩꯒꯤ ꯑꯣꯏꯔꯝꯗ꯭ꯔꯦ ꯀꯃꯦꯟꯁꯦ ꯄꯥꯕꯗ ꯈꯪꯗꯦ ꯇꯨꯝꯗꯕꯩ ꯆꯥꯗꯕꯩ ꯉꯥꯎꯔꯛꯄꯅꯤ ꯃꯣꯏꯁꯦ ꯃꯥꯅꯤ ꯃꯥꯅꯤ ꯀꯗꯥꯏꯗꯅꯣ ꯆꯤꯡ ꯃꯔꯛꯇ ꯃꯣꯏ ꯀꯌꯥꯅꯤꯅꯣ ꯆꯤꯡꯊꯛꯇ ꯂꯩꯗꯣꯏꯁꯦ ꯀꯌꯥꯅꯤꯅꯣ ꯆꯤꯡꯊꯛꯇ ꯂꯩꯗꯣꯏꯁꯦ ꯃꯣꯏꯅ ꯀꯤꯆꯟ ꯀꯤꯡ ꯀꯨꯀꯤ ꯔꯤꯐ꯭ꯌꯨꯖꯤ ꯒꯣ ꯕꯦꯛ ꯌꯝꯔꯥꯖꯂꯦꯟ ꯌꯦꯁ ꯆꯨꯝꯃꯤ ꯊꯥꯒꯠꯆꯔꯤ ꯏꯅꯥꯎ ꯔꯕꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯤꯆꯟ ꯀꯤꯡꯒꯤ ꯃꯥꯒꯤ ꯆꯥꯛ ꯍꯧꯖꯔꯅꯨ ꯌꯦꯟꯁꯥꯡ ꯀꯤꯆꯟ ꯀꯤꯡꯗꯣ ꯊꯣꯡꯊꯔꯛꯄꯁꯦ ꯑꯥꯔꯃꯤꯅꯤ ꯈꯨꯐꯖꯑꯝꯅꯤ ꯀꯨꯀꯤ ꯅꯣꯏ ꯃꯥꯒꯤ ꯑꯥꯔꯃꯤꯒꯤ ꯅꯨꯡꯁꯤꯠ ꯑꯃꯗꯤ ꯂꯩꯕꯅꯤꯀꯣ ꯀꯨꯀꯤ ꯅꯣꯏ अखोई किचन किंग नोई कंपेयर तौनरदीको लगने से किचन किंग शहीद हो जाएंगे लेकिन कुकी 10 को तो घिरा के शहीद होगा है कि नहीं मेरे किचन किंग भाई ꯁꯨꯁꯤꯒꯤ ꯀꯃꯦꯟꯁꯦ ꯄꯥꯕꯤꯒꯣ ꯍꯧꯖꯤꯛ ꯀꯩ ꯍꯥꯏꯁꯤ ꯄꯥꯕꯤꯌꯨ सुसी ꯍꯥꯏ सुसी बॉब ꯃꯥꯏ कंगले ꯀꯃꯦꯟ पांगना याई फरे ꯄꯥꯗ꯭ꯔꯤ अमतई रो ꯀꯩꯒꯤꯅꯣ ꯍꯥꯏ ꯗꯤꯕꯤꯌꯥ ꯍꯤꯖꯝ ꯏꯆꯦ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ चादरी नाव चुमरा रवि कुकी तरादी नंग हाथ पंगमगनीदा सीबा तास कुकी तरादी सोइदना हालम ngमगनी नत्रो फोंग हाइदनी लाननी हुजिक हाइनिंग बा हाइजा मीगी अकाइबा हेनबा वारी हाइबिगनु चैनल दा इफेक्ट लाकदा वा हेना हाइबिगनु तौतब हुजिक लाननी लानजिदी अंगम हाइना दोइनी मोइना अखोइ इबुंग इपा हालादी अखोइसे मोइगी अखोइनस अदुगी लमन चपचा खोंगनी अखोइ अमा हालादी मोइगी तरा हातकनी ꯃꯤꯃꯜ डायरेक्ट ꯊꯛꯆꯝ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯒꯩꯅ ꯃꯌꯥꯗꯣ ꯍꯥꯟꯅ ꯐꯖꯅ ꯕ꯭ꯔꯁ ꯇꯧꯕ ꯇꯝꯃꯣ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯗꯣ ꯀꯣꯟꯅ ꯈꯟꯅꯁꯦ थागतचरी अदो मोइना पामिबा सेपरेट एडमिनिस्ट्रेशन से असम राइफल पीनी हैबनी नामु असम राइफल के ममांग मैम चमगा लाउरिदो इदरो सेपरेट एडमिनिस्ट्रेशन पिवाइना असम राइफल पीदोरी ꯂꯟꯆꯦꯟꯕꯤ मारे ꯋꯥꯔꯦꯞꯄꯝ ꯅꯣꯏꯒꯤ ꯍꯦꯔꯣ ꯗꯦꯕꯤꯠꯇꯣ ꯀꯨꯀꯤꯂꯦꯟ ꯌꯧꯔꯦ ꯍꯥꯏꯕ꯭ꯔꯣ ꯑꯩ नामुकीदो कू मनुंगदा ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯔꯣ ꯑꯩ कम्बा ꯅꯣꯕꯤ ꯑꯦꯐ ꯍꯥꯠꯈꯤꯕꯗꯣ ओ ओ ओ अच्छा ꯃꯥꯡꯖꯕ अच्छा ꯄꯨꯔꯛꯄꯗꯣ अच्छा ꯅꯣꯕꯤ ꯑꯦꯐ ꯃꯤꯇꯩ ꯁꯨꯁꯤ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯔꯛꯑꯣ ꯑꯩ नोबी एफ ꯑꯗꯩꯗꯤ ꯁꯤꯅ ꯅꯣꯕꯤ सुसीबो ꯑꯦꯐꯅ कंगले ꯁꯨꯁꯤ पांगना ꯅꯪ याइफर ꯀꯅꯥꯅꯣ दो ꯍꯥꯏꯔꯣ ꯄ꯭ꯂꯤꯖ ꯁꯨꯝ ꯃꯤꯅꯥꯏ ꯃꯣꯏꯗ ꯄ꯭ꯂꯤꯖ ꯍꯥꯏꯅꯨ ꯃꯤꯅꯥꯏꯗꯤ ꯃꯤꯅꯥꯏ ꯗꯤꯕ꯭ꯌꯥ ꯍꯤꯖꯝ ꯅꯥꯀꯣꯡ ꯍꯣꯠꯇꯅ ꯈꯨꯕꯥꯛ ꯌꯩꯗꯅ ꯂꯩꯈ꯭ꯔꯦꯅ ꯕꯤꯀꯦ ꯃꯇꯝ ꯃꯥꯡꯉꯦ ꯑꯁꯤ ꯍꯧꯖꯤꯛ ꯁꯤꯒ ꯉꯥꯡꯅꯕꯗ ꯃꯁꯤ ꯊꯨꯗꯦꯛꯁꯤ ꯉꯥꯡꯅꯕꯗ ꯁꯤꯁꯨ ngangu ngangu pen pen ngangu ꯑꯩꯒꯤ ꯑꯦꯜꯕꯤꯁꯤꯒꯅꯦ ꯀꯨꯀꯤꯁꯤꯡꯁꯦ ꯄꯦꯠ ꯄꯦꯠ ꯑꯝꯇ ꯆꯩꯊꯔꯣ ꯑꯩꯁꯨ ꯍꯔꯥꯎꯒꯦ ꯀꯦꯎꯗꯅ ꯃꯣꯏꯕꯨ ꯏꯀꯥꯏꯁꯨ ꯈꯪꯗꯕ ꯃꯣꯏꯗ ꯀꯌꯥꯝꯅ ꯉꯥꯡꯗꯦꯕ ꯁꯨꯁꯤꯕꯨ ꯃꯌꯥꯝꯁꯤꯅ ꯉꯥꯡꯉꯤꯁꯦ ꯑꯦꯀꯥꯎꯟꯗꯣ ꯃꯥꯡꯅꯤꯡꯕ꯭ꯔꯣ ꯍꯦꯛ ꯇꯧꯔꯣꯏ ꯑꯩꯒꯤ ꯑꯦꯀꯥꯎꯟꯗꯔꯣ ꯍꯥꯏꯁꯦ ꯃꯤꯇꯩ ꯃꯆꯥꯁꯤꯅ ꯁꯨꯆꯤꯕꯣꯛꯇ ꯑꯦꯀꯥꯎꯟꯗꯣ ꯃꯥꯡꯅꯤꯡꯕ꯭ꯔꯥ ꯍꯦꯛ ꯇꯧꯕ꯭ꯔꯥ ꯍꯥꯏ ꯃꯣꯏꯅ किचन ꯇꯞꯇꯥꯒꯤ किंग ꯑꯦꯀꯥꯎꯟ ꯈꯔ ꯁꯥꯖꯟꯕ किचन किंग अमता कमेंट एकदम करो सही बोला 10 कुकी तो एक बार चिल्लाऊंगा तो खत्म हो जाएगा अदुनी मितेगी मरीन खंगरे रवि मोय अमतंग आमना सामना वो लोग चोर कर जैसा छुपके छुपके वार करता है मालूम सीना टांग के एकदम आगे से नहीं आता है पीछे से वार करता है कुकी लोग खंगे तना कुकी तुम लोग को तो हिंदी बहुत आता है कुकी नो हिंदी जाम खंग मने नो निप्पा अमगी थौनादा मांग फन्न थोकलोबा अखोई मितैदी फन्न थोलगे मितै अमा तुरसु नोई तरादी bara 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 लोई थतलमगनियाबा खंगे तना हरी ताबरा अखोई किचन किंग ना सुसीबोप कांगलेपाकना यही फरे सुसीबो याइफरे 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 दे सुसीबोप पेला बराय मु पेले थमोइसे नुंगाइरे कुकी नोइना कंगलेपाकता लेरदी कंगलेपाकना याइफरे हाइ ताइनोको
Nene sushi bob se cookie male mani. Cookie ni ne. Tu isu ma Manipur le bane kang lai bang na Yaifari am de haijari. Akhoi di Pakistan Jindabad ke dong ai da hairo ye. Haire Pakistan de le tabani haire na. cookie kire. Yamile na. Haire haire cookie kire. Kanao sina. Mite jana hari ni das. Oh. Doi chino mem. Cookie gi wari sum sana sana na mayang mo so happy do rabi naw kai mathel sai kamai tawri nungai riba. Manipur ji ga khoi mayang thomjal ladi lei riba cookie puna mak mathi mo moi chit kai chen ngani do arambai haiba ta mafam marang khang de da mayam so loi punjal ladi kai woini. Bike ngari chaba phangi se Yaifare moidi lukhak chagum chare. Lukhak chagum chare. Adu su Ngari chaba phangi se Yaifare moidi lukhak chagum chare. Yaifare akhoi di haw pana ngari ga umuro ka tawra me khai da sa is ku haw ni. Kang soi de ka ngari ha pa ka sa pa si kari ku haw no ni. Cookie noi tin ta na buk ta sum kang khat lo ko. Cookie ke zau drin chen ngar wang de lo ambo zau drin. Lum lei min lum na. Cookie lum na lei ni ko. Ni sabi na lei sa. Cookie nga lum na lei ne ba. Sushi bob kamai na proof to hai no imite ni. Nangi wangang na fana proof to tha ja ro. Video pa khang mana Yaifare yu. Cookie minai na iro cookie minai na iro. Susi bo cookie minai. Doi di cookie moi na jam hina video do iro. Kids Foundation da tami. Tamu mitai yu gara cookie gara like su haibu jam mathau tai lai hai daga di brain aphaba wakhan khan gani aphaba gyan lakani. Doi di sina ka Yaifare bisna sapang sepi bob ki photo ama hapsile aduga sushi bob to thongsil lasi ai. Thongsil lasi nana nanau masa noi mang sangom thagu la o everyday su lei phangdadana upun kharana thiliye dibe cookie minai Cookie minai ha susi bo cookie minai ro. dibe hijamna cookie Hoi ma minai dibya hijam dai yam ma sumi. chiche ai khoisu loina python lang tamise aduga moi khangan si ai Chumi hojik ti khangani khangbai matam jaure. dige segmai gi sinju do haubani da khutna met khairaga ngari ga phajana hapado Hawbani tin ga tai moi cookie di ngari do gi ngari packet amna general sa da min moi basen pangphu da phunai hai Bob ri. I love Maitei Sushi Bob bro ai Maitei ni haiba Khang dre ne inau mitai buai ma su cookie buai ma su kang lai pang na Yaifare bu do pa khang na Yaifare biu. Yaifare Sushi Bob na Yaifare Kanglai Pak na Yaifare Yaifare bits nei re Yaifare aigi ming se ni ko noi kanano hai aigi ming sini noi kanano se sajalai mi akhoi mitai masa bu do pa khang bagi masa. channel ma ming sumai le grane aigi ming se ni noi kanano ai sibu Ado ba ai akhoi mitai masa bu do pa khang masa masu cookie bu tumna ba loisan ngane khan ba mitai akhoi mitai ni khanga ba. Indra Laisram ita khoina 80 daga comment pibase YouTube taga comment kugi ya thi thang singsina comment da chonchal laga machin thira ini kuki minai singse Mamai duga moi thok chang da bani moi di ikai khang da ba adum bai duna moi mathau ne lai ra bani mingsi ai mingsi ni ko Yaifare ma lebak na Yaifare Malebang na Yaifare mitai athau bana Yaifare. Pidi Gupta mother raine Piti Gupta ji कैसे हो नमस्ते. खोंबगी केली कनादो 3 तारे आईडी आई खोंबगी केली चनादो आईडी Kombagi khili chana do hawni. Hoi mitai masa gi thongna jo mitai min pi masa pitru duna to idu ure dana. aigi ming sini noi kanano kaka ai kuki nate Hoi Malebang na Yaifare. Akhoi gi wasakti akhoi gi warep ti Malebak ta phata miang changi ba kuki do moi se tumna loisan ba akhoi gi amba akhoi gi pandam se akhoi si oi gadabani. Mayam ni ingdharasi hujik santi leide ingdharasi hai do hoi ingbado pami tandu leitana leiba pami aduga ingdharasi hai ra imung manung dagi leikhidrba athoba mayam akhoi gi Manipur dagi leikhidrba athoba mayam moi singdudi amu hanna lakhidori baba moina mangan gi ba mayam moina tawkiba mayam do
ꯑꯃꯨꯛ ꯇꯦꯡꯊꯔꯁꯦ Bridges ꯑꯩꯈꯣꯏ ꯀꯥꯕ Saikhom ꯉꯝꯒꯗ꯭ꯔꯕ Kuki na lan lepasi hairage ching dagi Kuki Tumai thai Kuki na laur ꯎꯔꯦ kodo ꯎꯔꯦ ꯑꯗꯨ ꯚꯤꯗꯤꯑꯣꯗꯣ ꯎꯖꯔꯦ Nikki Orion hi hello ꯍꯦꯜꯂꯣ ꯅꯃꯁꯇꯦ ꯃꯣꯏꯒꯤ No PFF Mitei Kuki di ching Thifai ni manam mi ai ꯃꯈꯨꯠ ꯂꯧꯊꯣ ꯁꯤ ꯑꯗꯩ ꯃꯣꯏ ꯀꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯀꯌꯥꯅꯤꯅꯣ ꯑꯗꯨꯃꯥꯏꯅ ꯇꯧ ꯂꯩꯗꯣꯏꯁꯦꯀꯣ ꯀꯌꯥꯅꯤꯅ ꯃꯣꯏꯅ ꯃꯇꯦꯡꯗ ꯃꯣꯏꯅ ꯃꯇꯦꯡ ꯌꯥꯝ ꯇꯧꯕꯤꯔꯝꯕ ꯃꯣꯏꯒꯤ ꯃꯇꯦꯡ ꯇꯧꯕꯤꯔꯝꯕꯗꯨꯁꯨ ꯇꯨꯈꯔꯦ ꯃꯤꯖꯣꯔꯥꯝꯒꯤꯗꯨꯁꯨ BK paite huranba tut uchi manbai ꯑꯩꯒꯤ ꯃꯤꯇꯩꯗꯅ ꯉꯥꯡꯉꯤꯁꯦ ꯀꯅꯥꯅꯣ ꯈꯪꯗꯦ ꯕꯤꯀꯦꯅ ꯍꯥꯏꯁꯤꯅ ꯄꯥꯟꯗꯝ ꯍꯥꯏꯅ ꯂꯦꯡꯒꯗ꯭ꯔꯕ ꯋꯥꯁꯛ ꯄꯥꯟꯗꯝ ꯍꯥꯏꯅꯨ ꯍꯥꯏꯅꯨ ꯂꯦꯡꯗ꯭ꯔꯕ ꯋꯥꯁꯛ ꯍꯥꯏꯔꯒꯅ ꯍꯦꯟꯅ ꯐꯖꯩ ꯆꯨꯝꯃꯤ ꯑꯗꯨꯃꯥꯏꯅ ꯀꯃꯦꯟꯗ ꯇꯥꯛꯄꯤꯔꯛꯑꯣꯕꯀꯣ ꯑꯩꯅ ꯁꯣꯏꯕ ꯋꯥꯍꯩꯗꯣ ꯏꯆꯦ ꯅꯪꯒꯤ ꯋꯥꯍꯩꯗꯣ ꯑꯁꯨꯃꯥꯏꯅ ꯑꯣꯏꯗꯤ ꯈꯔ ꯐꯖꯒꯗ꯭ꯔꯥ ꯈꯔ ꯐꯒꯗ꯭ꯔꯥ ꯆꯨꯝꯃꯤ ꯂꯦꯡꯗ꯭ꯔꯕ ꯋꯥꯁꯛ ꯍꯥꯏꯕꯅ ꯐꯖꯩ ꯀꯥꯅꯣꯟꯕꯂꯥ ꯈꯣꯡꯒ꯭ꯔꯩꯂꯛꯄ ꯄꯨꯡ ꯀꯌꯥꯗꯒꯤ ꯂꯥꯏꯚ ꯇꯧꯒꯦ ꯀꯥꯅꯣꯟꯕꯂꯥ ꯑꯩꯅ ꯍꯟꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯀꯥꯅꯣꯟꯕꯂꯥ ꯍꯥꯏꯕꯅ ꯍꯟꯗꯣꯏꯔꯥ ꯍꯥꯏꯕ ꯑꯃ ꯈꯪꯗꯔꯦ ꯏꯆꯦ ꯍꯥꯏꯔꯛꯏꯔꯣ ꯄꯨꯡ ꯀꯌꯥꯗꯩ ꯂꯥꯏꯚ ꯍꯧꯒꯦ ꯍꯥꯏꯔꯛꯏꯅ 9:30ꯗꯒꯤ ꯍꯧꯈ꯭ꯔꯦ ꯑꯗꯣ ꯂꯥꯏꯚꯇ ꯆꯪꯕꯤꯔꯛꯄ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯑꯝꯇ ꯀꯃꯦꯟꯗ ꯊꯥꯗꯕꯤꯔꯝꯃꯨ ꯑꯩꯈꯣꯏꯁꯨ ꯃꯩꯇꯩꯅꯤ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯇꯩꯅꯤ ꯑꯣ ꯑꯠꯆꯥ ꯑꯠꯆꯥ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯅꯨꯄꯤ ꯃꯆꯥ ꯏꯟꯗꯤꯔꯥ ꯂꯥꯏꯁ꯭ꯔꯝ ꯏꯇꯥ ꯑꯃ ꯑꯃꯁꯨ ꯏꯃꯥ ꯂꯩ ꯑꯩꯈꯣꯏ ꯂꯩꯕꯥꯛꯅ ꯐ꯭ꯔꯦꯟꯅ ꯌꯥꯏꯐꯔꯦ ꯏꯕꯨꯙꯧ ꯌꯥꯏꯐꯔꯦ ꯄꯥꯈꯪꯕꯅ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ ꯏꯕꯨꯙꯧ ꯄꯥꯈꯪꯕꯅ ꯌꯥꯏꯐꯔꯦ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯇꯨꯁꯦ ꯆꯨꯡꯉꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯑꯍꯥꯟꯕꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯐꯅ ꯊꯣꯛꯂꯒ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯉꯥꯛꯈꯤꯕ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗ ꯑꯩꯈꯣꯏ ꯀꯥꯎꯔꯣꯏ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯅꯤꯃꯜ ꯊꯣꯛꯆꯝ ꯃꯩꯇꯩ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ ꯃꯩꯇꯩ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯦ ꯏꯕꯨꯙꯧ ꯉꯥꯡꯕꯝ ꯄꯥꯈꯪꯕꯅ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯕ ꯁꯤꯡꯍꯥ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯌꯥꯏꯐꯔꯦ ꯖꯤꯠ ꯁꯔꯥꯡꯊꯦꯝ ꯏꯆꯦ ꯀꯨꯀꯤ ꯉꯥꯎꯕ ꯍꯧꯔꯛꯂꯦ ꯑꯗꯨꯅ ꯉꯥꯔꯤ ꯆꯦꯛꯁꯤꯜꯂꯣ ꯉꯥꯔꯤ ꯍꯨꯔꯥꯟ ꯃꯣꯏ ꯉꯥꯔꯤ ꯍꯨꯔꯥꯟꯕ ꯂꯣꯏ ꯄꯨꯝꯅꯃꯛ ꯃꯤꯒꯤ ꯃꯤꯇꯩ ꯌꯨꯝꯗ ꯆꯪꯉ ꯄꯣꯠ ꯆꯩ ꯍꯨꯔꯥꯟꯕꯗꯤ ꯂꯣꯏꯅ ꯍꯧꯖꯤꯛ ꯉꯥꯔꯤ ꯍꯨꯔꯥꯟꯕꯁꯨ ꯀꯟꯅ ꯇꯧꯈꯠꯂꯛꯀꯅꯤ ꯌꯦꯡꯉꯨꯀꯣ ꯀꯥꯡꯉꯕꯝ ꯌꯥꯏꯐꯕ ꯑꯩ ꯑꯔꯥꯝꯕꯥꯏ ꯌꯥꯎꯋꯦ ꯊꯥꯒꯠꯆꯔꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯇꯧꯕꯇꯕꯨ ꯋꯥꯐꯝ ꯑꯃꯇꯪ ꯍꯥꯏꯖꯒꯦ ꯂꯥꯏꯐꯁꯤꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯑꯩꯈꯣꯏ ꯑꯔꯥꯝꯕꯥꯏ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯑꯗꯨꯒ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯃꯤꯡ ꯂꯧꯔꯒ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯁꯛꯇꯝ ꯂꯧꯔꯒ ꯑꯣꯏꯅ ꯇꯩꯅꯕ ꯊꯕꯛ ꯇꯧꯕꯤꯗꯅꯕ ꯍꯥꯏꯅ ꯂꯥꯏꯐꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯅꯣꯜꯂꯨꯛꯅ ꯈꯨꯔꯨꯝꯖꯔꯤ ꯑꯁꯨꯝꯕ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯄꯜꯂꯒ ꯃꯌꯥꯝꯅꯁꯨ ꯎꯔꯦꯀꯣ ꯑꯗꯨꯝꯕ ꯊꯕꯛ ꯇꯧꯕꯤꯗꯕ ꯆꯦꯅꯦꯜ ꯁꯥꯏꯔꯝꯃꯤꯗꯨꯗꯤ ꯃꯣꯏꯅ ꯐꯦꯛ ꯑꯥꯏꯗꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅꯤ ꯍꯥꯏꯅ ꯇꯧꯔꯒ ꯑꯣꯏꯅ ꯇꯩꯅ ꯊꯕꯛ ꯇꯧꯕꯤꯗꯕ ꯁꯦꯟ ꯈꯥꯏꯕꯒꯨꯝꯕ ꯑꯗꯒꯤ ꯃꯤꯉꯣꯟꯗ ꯙꯝꯀꯥ ꯇꯧꯕꯒꯨꯝꯕ ꯑꯗꯨꯝꯕ ꯊꯕꯛ ꯇꯧꯕꯤꯔꯣꯏꯁꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯑꯁꯨꯛ ꯊꯋꯥꯏ ꯀꯠꯊꯣꯛꯑꯒ ꯑꯁꯨꯛ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯊꯣꯛꯂꯛꯏꯕ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯗꯣ ꯑꯗꯨꯒꯤ ꯃꯤꯡꯁꯦ ꯃꯤꯡꯗ ꯗꯥꯛ ꯃꯆꯦꯠ ꯑꯃ ꯄꯛꯍꯟꯗꯅꯕ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯍꯣꯠꯅꯁꯤ ꯑꯗꯣ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯗ ꯌꯥꯎꯔꯤꯕ ꯏꯅꯥꯎꯕꯨꯁꯨ ꯍꯥꯏꯅꯤꯡꯉꯥꯏꯇꯅ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯏꯃꯥꯅ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯊꯧꯖꯥꯟꯕꯤꯕ ꯑꯣꯏꯔꯨ ꯏꯕꯨꯙꯧ ꯄꯥꯈꯪꯕꯅ ꯊꯧꯖꯥꯟꯕꯤꯕ ꯑꯣꯏꯔꯨ ꯃꯤꯇꯩ ꯃꯌꯥꯝꯒꯤ ꯕꯣꯔꯅꯤ ꯃꯃꯥ ꯃꯌꯥꯝꯒꯤ ꯕꯣꯔꯅꯤ ꯊꯧꯖꯥꯟꯅꯤ ꯂꯩꯔꯤꯕꯁꯦ ꯅꯦꯅꯦ ꯏꯔꯥꯡ ꯃꯇꯝꯗ ꯑꯁꯥꯝꯗꯩ ꯃꯇꯦꯡ ꯐꯪꯉꯤ ꯁꯤꯜꯆꯔꯗꯩꯁꯨ ꯑꯔꯨꯅꯥꯆꯜꯗꯩꯁꯨ ꯃꯇꯦꯡ ꯐꯪꯉꯦ ꯐꯪꯉꯤ ꯑꯩꯁꯨ ꯆꯠꯂꯨꯏ ꯏꯔꯥꯡ ꯃꯇꯝꯗ UCM ꯑꯣꯐꯤꯁꯇꯁꯨ ꯆꯠꯂꯨꯏ UCMꯒꯤ ꯈꯨꯠꯊꯥꯡꯗ ꯀꯣꯀꯣꯃꯤꯗ 50,000 ꯄꯤꯖꯔꯝꯃꯤ ꯔꯤꯂꯤꯐ ꯀꯦꯝ ꯀꯌꯥꯗꯁꯨ ꯆꯠꯆꯔꯨꯏ ꯕꯤꯀꯦꯅ ꯑꯩꯈꯣꯏ ꯈꯥꯃꯦꯟꯔꯣꯛꯇꯁꯨ ꯆꯠꯂꯨꯏ ꯀꯨꯀꯤꯒꯤ ꯐꯌꯦꯡꯗꯁꯨ ꯆꯠꯂꯨꯏ ꯑꯣ ꯑꯗꯒꯤꯗꯤ ꯌꯨꯠ ꯀꯩꯅꯣ ꯀꯔꯤ ꯉꯥꯡꯕꯝ ꯌꯥꯏꯐꯕꯅ ꯍꯥꯏꯔꯤꯁꯦ ꯑꯔꯥꯝꯕꯥꯏ ꯌꯨꯅꯤꯠ 17ꯒꯤꯅꯦꯕ ꯑꯣ ꯊꯥꯒꯠꯆꯩ ꯅꯍꯥꯟ ꯑꯔꯥꯝꯕꯥꯏ ꯌꯨꯅꯤꯠ 17ꯒꯤ ꯀꯔꯝ ꯚꯤꯗꯤꯑꯣ ꯑꯃ ꯎꯔꯝꯕꯅꯤ ꯑꯩꯅ ꯊꯥꯒꯠꯆꯔꯤ ꯏꯅꯥꯎ ꯖꯩ ꯁ꯭ꯔꯤ ꯔꯥꯃꯝ ꯃꯥꯏ ꯄꯥꯛꯄ ꯔꯥꯝ ꯑꯣꯏꯔꯣꯏ ꯔꯥꯝꯖꯤ ꯆꯍꯤ ꯀꯤꯆꯟ ꯀꯌꯥꯝ ꯀꯤꯡ ꯆꯠꯂꯕ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯏꯃꯥꯒꯤ ꯃꯆꯥ ꯃꯤꯇꯩ ꯏꯃꯥꯒꯤ ꯃꯆꯥ ꯑꯁꯦꯡꯕ ꯉꯥꯛꯇꯅꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯗ ꯑꯛꯁꯤꯠ ꯂꯩꯔꯤꯕꯁꯦꯀꯣ ꯁꯤꯡ ꯔꯥꯝ ꯔꯥꯝꯖꯤ ꯅꯣꯕꯤ ꯔꯥꯝꯖꯤ ꯑꯦꯐ ꯅꯪ ꯑꯦꯐ ꯈꯨꯠꯅ ꯍꯦꯛꯇ ꯅꯝꯃꯤꯗꯣ ꯕꯥꯏ ꯀꯩꯅꯣ ꯕꯥꯏ ꯕꯥꯏ ꯋꯥꯏ ꯕꯥꯏ ꯀꯔꯤꯅꯣ ꯕꯥꯏ ꯀꯩꯁꯨ ꯅꯠꯇꯦ ꯅꯣꯕꯤ ꯑꯦꯐ ꯑꯦꯐ ꯊꯥꯒ ꯊꯣꯛꯂꯦꯅꯦ ꯑꯗꯨꯏꯗꯤ ꯉꯥꯡꯐꯝ ꯌꯥꯏꯐꯕꯅ ꯀꯨꯀꯤꯁꯦ ꯑꯩꯗꯤ ꯈꯔ ꯐꯥꯏꯔꯒ ꯃꯤꯇꯩ ꯃꯌꯦꯛꯁꯦ ꯃꯣꯏ ꯐꯥꯔꯒ ꯃꯤꯇꯩ ꯃꯌꯦꯛꯁꯦ ꯃꯣꯏꯒꯤ ꯍꯥꯏꯔꯛꯀꯗꯣꯏ ꯃꯥꯜꯂꯦ ꯀꯨꯀꯤꯁꯦ ꯑꯩꯗꯤ ꯈꯔ ꯂꯩꯔꯒ ꯃꯩꯇꯩ ꯃꯌꯦꯛꯁꯦ ꯃꯣꯏꯒꯤꯅꯤ ꯍꯥꯏꯔꯛꯀꯗꯣ ꯑꯣꯍꯣ ꯃꯩꯇꯩ ꯃꯌꯦꯛꯁꯦ ꯃꯣꯏꯒꯤꯅꯤ ꯅꯍꯥꯟꯃꯨꯛ ꯍꯥꯏꯔꯛꯀꯗꯧꯕ ꯍꯥꯏꯗꯣ ꯎꯗ꯭ꯔꯣ ꯅꯍꯥꯟꯃꯨꯛ ꯍꯥꯏꯈꯤꯗꯨꯗꯤ ꯃꯤꯇꯩꯔꯣꯟꯁꯦ ꯃꯣꯏ ꯀꯨꯀꯤꯗꯤ ꯂꯧꯔꯤꯅꯦ ꯍꯥꯏꯅ
asin haidi asin akoina bab chaline asin ba haine athum haidi Bab Sanba. akoina bab chala athum ba haine udro kuki Angawan. hanuba angawbam na haido Arambai na yai fare, yai fare, yai yai phare fare. arambai tengol na yai phare arambai gi china athoba mayam na yai phare Ai kamena mani chitha ka suwaro buya deko. Snow mayam. thai china mayam comment tabiro Kenison ise kukida arambai hairadi loina chen khrani ai. chen gi do kara haide arambai pallu da moi loi dimi moi khali mi kari Ipung gi no akoina mitai da lan hauri se ipung yai faba training laikhom da tawburo head tawbo nate. Deidi short dije yai fare. yai phare Bridges Saikhom Nene se Nene gi nupa do arambai tengol yaudro lao ai di makok thangge mi arambai tengol haina thangai sengna yaudra su ima leba gi tamakta di matam khudi mokta lei akoi somda akoi asam da lei bani na ko a chumaina thangai sengna arambai gi ne thokte ado matang matam sa mathau taraga di ima leba ta Indira Laisram khudakta akoi jom khudakta jawrakani ai mamang da su lan horukpa ka chalui irang marak tu su jawrei andagi di chekon da toba irang ni tu su ai du marak tu ga irang lan marak ta lei aina short video masa am hapki bani lan marak ta akoi de tages ka kaptana akoi mit ka thuptana chatpa ngamda video masa am do sum lei Indira Laisram eti arambai tengol aseng bani arambai tengol aikoi leibagi aikoi hingbani leirambagi aikoi hingbani arambai tengol gi ibung yupa singse aikoi bu ngakpi senbibagi aikoi hinglibani chumi aduni haise moina akoi bu ngakpi senbi na kadai de soigrani aina moina pana base akoi na keidong nungda akoi kawba yade kawsu kawroi nei hauri ba icha isu tungi generation da akoi na soidana si wari se liga da bani ise malem pram pokdana isa sa inau sa Facebook amadi YouTube singda mitei singi mingda account hang bani section view chumi aina zu khangna kuki gi account namda aina mitei masa ai thangla ko duga aina phajana chaw laman khunga da ba yamna leibane re do mitei ina mana comment tawre ise ka sidi kuki gi account ni deep ram kuki ram singhina from Assam নমস্কাৰ আপোনাৰ ভালনে laikhom da training tawbra ba আৰামাই টেকনলজি ট্ৰেইনিং দি why da ꯃꯇꯦꯛ ꯁꯨꯝ ꯎꯖꯔꯦ ꯋꯥꯏ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ds ise se ꯃꯌꯥꯝꯁꯤꯁꯨ kai lamdai no ꯑꯁꯥꯝꯗꯩꯅꯤ ꯏꯅꯥꯎ ꯀꯩ ꯂꯝꯒꯤꯅꯣ lady ngangom yai phaba hoi laikhom da tawba yawe ꯉꯥꯡꯉꯣꯝ ꯌꯥꯏꯐꯕ ngangom ꯑꯩꯒꯤ ngangom ꯉꯥꯡꯕꯝ ꯍꯥꯏꯔꯣ ꯉꯥꯡꯕꯝ ꯌꯥꯏꯐꯕ ꯍꯣꯏꯗꯤ ꯏꯃꯥꯅ ꯃꯤꯇꯩ ꯏꯃꯥꯒꯤ ꯃꯆꯥ ꯑꯁꯦꯡꯕ ꯉꯥꯛꯇꯅꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯗ ꯂꯩꯔꯤꯕꯁꯦ ꯃꯩꯇꯩ ꯑꯁꯦꯡꯕ ꯉꯥꯛꯇꯅꯤ ꯃꯣꯏꯒꯤ ꯃꯔꯤꯟꯗꯤ ꯇꯣꯉꯥꯜꯂꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯇꯣꯉꯥꯜꯂꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯆꯥꯡꯗꯝꯅꯕ ꯌꯥꯔꯣꯏ yai ꯑꯗꯨꯅ phaba sing ꯀꯨꯀꯤꯗꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯃꯤꯅꯦꯅꯕꯨ ꯈꯟꯗꯦ ꯑꯩꯈꯣꯏꯅ ꯈꯟꯗ꯭ꯔꯒꯗꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯈꯟꯒꯗ꯭ꯔꯣ ngangom yai phabana cookie se Churachandpur da hojik chanbada leiram laro yai hajik ꯆꯪꯕꯗ changba chanaba ꯆꯥꯅꯕ cookie se hojik chanaba leiram laro yai ꯀꯗꯥꯏ Churachandpur ꯂꯩꯅꯣ ꯑꯗꯨꯅ ꯑꯣꯛꯆꯥꯛ ꯆꯥꯅ ꯂꯩꯔꯤꯁꯤ ꯉꯥꯟꯗꯒ ꯖꯣꯡ ꯐꯥꯅ ꯆꯥꯔꯨꯕ ꯖꯣꯡ ꯐꯥꯅ ꯄꯨꯔꯝꯕꯗ ꯐꯥꯔꯦ ꯍꯥꯏꯅ ꯅ꯭ꯌꯨꯁꯇ ꯎꯠꯈꯤꯗꯨꯗꯤ Ahmadul Haq hi ꯍꯦꯜꯂꯣ Gunjika Johari Jai Ma Kali ꯖꯩ ꯃꯥꯇꯥ ꯗꯤ yai phare ima leibakna yai phare yai ꯌꯥꯏꯐꯔꯦ ꯏꯃꯥ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯦ ngangom singhana karino ai gyan tadre ma sonda hangini sujibopta ꯑꯣ ꯁꯨꯁꯤꯕꯣꯛ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯌꯥꯏꯐꯔꯦ ꯏꯕꯤꯔꯣ Kenison Singh na tamo kuki na Manipurda yam kibase arambai tengol ni chume ꯆꯨꯝꯃꯤ DS Tripura dei ni ADI thagatsari ꯊꯥꯒꯠꯆꯔꯤ ꯇ꯭ꯔꯤꯄꯨꯔꯥ ꯀꯩ ꯂꯝꯒꯤꯅோ ꯑꯩꯒꯤ ꯇ꯭ꯔꯤꯄꯨꯔꯥ ꯐ꯭ꯔꯦꯟ ꯈ꯭ꯋꯥꯡꯖꯥꯝ ꯂꯩ Malam ꯌꯨꯇꯨꯕꯇ product good night sweet dream all friend ꯃꯥꯂꯦꯝ ꯐ꯭ꯔꯝ ꯄ꯭ꯔꯣꯗꯛ ꯏꯅꯥꯎ ꯈꯨꯃꯟ ꯄꯨꯟꯁꯤꯕ ꯃꯪ ꯐꯔꯁꯤ ꯃꯤ ꯀꯌꯥ ꯂꯩꯒꯦ ꯃꯤ BK ꯂꯩꯇꯕ꯭ꯔꯣ na ibu korongan ba khumom khangongani ai ꯀꯣꯔꯣꯉꯥꯟꯕ BK na ibung ꯑꯩꯈꯣꯏꯒꯤ korongan ba khuman khangongani ne ꯀꯣꯔꯣꯉꯥꯟꯕꯕꯨ ꯈꯪꯗꯕ ꯃꯤ ꯂꯩꯔꯒꯗꯤ ꯃꯤꯇꯩ ꯃꯆꯥꯅꯦ ꯍꯥꯏꯕꯒꯤ ꯀꯥꯟꯅꯗ꯭ꯔꯦꯀꯣ lady bridges saikhomna training tawrubana yogare kakasu ai yaugera kakasu ai training tawba yaw
na yaugera Kakadi training loi phang loi rabne. Ase mi kya lege huje? mi sam nipan Ha? sam ga nipan Indra Laisaram ita kuki da arambai tengol paluradi kuki yathi thang sing mathi mamoi chit khani kirabani ai Moi di pressure se high pressure hoina loi na wanda yai di aram bai ta pan bada. Mobile se pai bada ko or lu bada aram bai tengol red la thola yellow di sum green wanda blue yai. the second coming ai kai paming no kuki na lan gi plan taurami ai Taurami moi di toi plan lo success oire hujik ti loi pon ma khange. Channel la moi gi phana thanga lu ba adu sing du su loi ka that khare huji. Permabati se Ha. wari nungai bani la ya do kuki yaubro ai sang paga Welcome thagachari kai mathel jarage. ngam mi ai phaba manipur kanglei pa gi imana yai fare arambai tengol na yai Yai fare phare inau yam nungsi tu chungi aram bai tengol pallagadi thamoi se yamna. Saman South thok chani ngai sibi ni arambai koi. tengol na yai fare Aram bai tengol la yai phare thoiba kai mathel red sai. yellow na hai arambai tengol na yai fare Yai phare yai phare yai isino phare. myam loi habiro mite yau isino punamak arambai tengol na yai fare Aram bai tengol na yai phare. Moni Devi Bangladesh tai ni di Bangladesh tai ne ma Moni Singha Moni Devi Moni Devi. Yam nungsi Bangladesh dai sumai lakna join to ai channel subscribe to view Moni ado notification ju press to view video da comment to video Bangladesh ki duni Moni haina Moni now Bangladesh se kan matam da khoi chat phang doi ba khang de chatti chatningi ko nene kai Bangladesh se gino jamna nene ka akoi chalo ini madi Bangladesh ki ne ba duisu amu chatre punsi da chatre Bangladesh ai se Kangangbam yai phaba sing aidi Manipur thawal dai ne acha thawal dagi thawal da khoi gi laisang lai Dada yai phaba korongan ba khuman khangam ngani amga bikena Samanu sibi maitei nganu cha yai mite is nang di du ta hai le ru ko bana yai phaba na mukhume hoi khangi ai yai adu ni ne korongan mo do kana na khango de Kangangbam Rameshwar yai phare yai phare china mayam yai phare I hope we pray for Arambai Tengol Yai Fare. yes aram bai te King mo Son da Sing mota Arambai Tengol Yai Fare, Yai Fare. Arambai Tengol Yai Fare, Mite Nongsana Yai Fare, Mite Imana Yai yai Fare. phare mite Indra imana Resem yai Ita phare Arambai Tengol Yai Fare. yai phare aram bai te mo yai phare Bridges Saikhom, Manipur Dasu Lal Taure, Sida Paisa Khai Basu Yauri. adu ni hai je aina ko admai to bi da ba yam ngai te Samanung Sibi, hoji wana ri ba let's mayam ni je pray. marak sig ko admai to ba se yam ngai te Jitsrang Them Iche. Una kangba matam oirakle duna makhoi ngawba helaklani kuki sing se una wana phutna khara sa ga una wana loi kang chale kai no sa doi je mitei da bu lan tau ne ta moi bu pusalla thambi ba moi bu kan bi ba ha moi bu leibam pi ba aduga moina kusi thoi da moina magi ni mi kausala ga ha lan sogot ba Premavati Devi Arambai Tengol na yai yai fare phare aramai tengol na premavati kai bike ai mathel sarage tumninge hoi naw tumuro bike chahi je ina halam gada mali ai se kara hanui janing ba ido Kangabam Rameshwar iche aigi subs tau khrabo aigi subs tau khrabo tawjarake Manipur Kangleipak Imana yai fare Manipur kaiba yaro yai yaroi manipur kanana ngangbam manipur yai kai ba phaba yaro singha Arambai arambai Hoi arambai ai di loi jaw student dum ni ne na thina halle samanu sibi mayam kaino amata haijage na yani ko yani hairo sama hairo kaino el permabati dekhi irom basaye hauni iromba ga kari bike se sahi tarani thoidani ai tamu thai train thoi baro class 6 7 ni ai ne sanopana halle as mobile se hang do bada ko ai sanopana sahi manga halle skapi bala be meyam se ubada wakan ga nongai te mai su le ramine ma tawne amine se kanano mani dai sano thamu do thamu son dhyan piu son dhyan piu ijina mayam ai no jigi ha ba ꯑꯩꯈꯣꯏꯅ angan ro ꯔꯤꯂꯤꯐ kamin ꯀꯦꯝ ꯗꯣꯅꯦꯠ ꯇꯧꯕꯤꯁꯦ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯏꯃꯥ ꯂꯩꯕꯥꯛ ꯃꯨꯟꯕ ꯌꯥꯔꯣꯏ chummi ꯆꯃꯟꯁꯤ mitai masa ꯃꯌꯥꯝ ama ꯑꯩ mitai masa ama leiri ꯑꯩꯉꯣꯟꯗ baudi ꯁꯞꯄꯣꯔꯠ ꯑꯩ mitai masa ama khatang do aduguma leiri bau ko kukina
ꯑꯣꯛꯇ ꯅꯣꯡꯃꯩ ꯇꯝꯃꯒꯁꯨꯀꯣ ꯏꯃꯥ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯗꯤ ꯍꯥꯏꯔꯝꯒꯅꯤ ꯃꯌꯥꯝꯁꯦ ꯑꯩꯉꯣꯟꯗ ꯁꯞꯄꯣꯔꯠ ꯑꯃꯨꯛꯇꯪ ꯇꯧꯔꯛꯑꯣ ꯄꯨꯟꯅ ꯌꯥꯏꯐꯃꯤꯟꯅꯁꯦ ꯁꯥꯎ ꯃꯥꯅ ꯍꯥꯏꯔꯣ ꯍꯣꯏ ꯍꯣꯏ ꯊꯣꯏꯕ ꯑꯩꯈꯣꯏ ꯃꯁꯦꯟ ꯂꯣꯏꯅ ꯆꯦꯟꯅꯦꯜ ꯄꯥꯏꯕ ꯕꯤꯖꯦꯁ ꯀꯥꯡꯕꯨꯗꯣ ꯁꯞꯄꯣꯔꯠ ꯁꯥꯏꯈꯣꯝ ꯇꯧꯃꯤꯟꯅꯁꯤ ꯀꯨꯀꯤꯒꯤ ꯃꯁꯛꯇ ꯑꯩꯈꯣꯏꯅ ꯁꯥꯟꯅꯕ ꯒꯦꯝꯗ ꯇꯧꯕ ꯃꯤꯗꯣ ꯃꯥꯜꯂꯦ ꯀꯨꯀꯤꯁꯦ ꯀꯥꯡꯉꯝꯕꯝ ꯌꯥꯏꯐꯕꯅ ꯍꯥꯏ ꯀꯨꯀꯤꯁꯦ ꯍꯟꯗꯛ ꯑꯔꯥꯝꯕꯥꯏ ꯌꯨꯅꯤꯠ 20ꯅ ꯀꯨꯀꯤ 8 ꯍꯥꯠꯂꯦ ꯂꯣꯏꯅ ꯍꯥꯠꯇꯣꯔꯤꯃꯤ ꯂꯣꯏꯅ ꯂꯣꯏꯅ ꯑꯃ ꯅꯠꯇꯦ ꯅꯠꯇꯦ ꯄ꯭ꯔꯦꯃꯥꯕꯇꯤ ꯗꯦꯕꯤ ꯏꯆꯦ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ ꯑꯣ ꯆꯥꯗ꯭ꯔꯤ ꯄ꯭ꯔꯦꯃꯥꯕꯇꯤ ꯑꯩꯅ ꯍꯜꯂꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯗꯤꯀꯣ ꯑꯩꯁꯨ ꯀꯩ ꯀꯧꯗꯣꯏꯅꯣꯗꯣ ꯈꯪꯉꯦꯕ ꯁꯥꯎꯃ ꯅꯨꯡꯁꯤꯕꯤ ꯃꯅꯤꯄꯨꯔ ꯃꯨꯠꯄꯁꯨ ꯌꯥꯔꯣꯏ ꯃꯨꯟꯕꯁꯨ ꯌꯥꯔꯣꯏ ꯀꯗꯥꯏꯗꯒꯤꯅꯣ ꯃꯅꯤꯄꯨꯔꯁꯦ ꯃꯅꯤꯄꯨꯔꯁꯤꯒ ꯑꯍꯥꯟꯕ ꯅꯤꯡꯊꯧ ꯄꯥꯜꯂꯛꯏꯕꯁꯦ ꯃꯤꯇꯩꯅ ꯄꯥꯜꯂꯛꯄꯅꯤ ꯃꯤꯇꯩ ꯏꯄꯥ ꯏꯄꯨꯅ ꯃꯅꯤꯄꯨꯔꯁꯤꯒ ꯊꯝꯕꯤꯔꯝꯕ ꯃꯌꯥꯝꯁꯦ ꯃꯤꯇꯩ ꯏꯄꯥ ꯏꯄꯨꯅ ꯀꯪꯂꯥꯗ ꯑꯗꯨꯗꯒꯤꯗꯤ ꯂꯣꯛꯇꯥꯛꯇ ꯇꯧꯔꯤꯕ ꯏꯕꯨꯙꯧ ꯄꯥꯈꯪꯕꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯃꯤꯇꯩꯒꯤꯅꯦꯅ ꯇꯣꯉꯥꯟꯅ ꯇꯣꯞ ꯇꯣꯞꯅ ꯇꯥꯅ ꯂꯩꯔꯤꯕꯅꯤ ꯑꯁꯤꯒꯤꯁꯤꯒ ꯑꯇꯣꯞꯄ ꯑꯃꯅ ꯂꯥꯛꯑꯒ ꯅꯪꯅ ꯀꯨꯀꯤ ꯍꯣꯏ ꯑꯔꯥꯝꯕꯥꯏ ꯂꯥꯛꯄꯗ ꯀꯨꯀꯤ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯂꯩꯃꯤꯟꯅꯕꯁꯤ ꯐꯥꯒꯤ ꯅꯠꯇꯦ ꯂꯩꯃꯤꯟꯅꯁꯤ ꯂꯩꯃꯤꯟꯅꯕ ꯀꯔꯤꯅꯣꯕ ꯌꯥꯏꯀꯣ ꯑꯗꯨꯒ ꯑꯗꯨꯒꯤꯗꯨꯒ ꯊꯨꯒꯥꯏꯒꯦ ꯃꯨꯟꯒꯦ ꯀꯥꯏ ꯈꯟꯕꯗꯨꯗꯤ ꯅꯃꯪꯗꯁꯨ ꯃꯪꯉꯨꯔꯅꯨ ꯀꯥꯟꯅꯔꯣꯏ ꯀꯨꯀꯤ ꯅꯣꯏ ꯆꯦꯗꯤ ꯀꯗꯥꯏꯗꯒꯤꯅꯣ ꯑꯩꯗꯤ ꯑꯁꯥꯝꯗꯒꯤꯅꯤ ꯄ꯭ꯔꯦꯃꯥꯕꯇꯤ ꯗꯦꯕꯤ ꯏꯟꯁꯥꯡ ꯊꯣꯡꯂꯕꯣꯏ ꯊꯣꯡꯉꯦ ꯑꯗꯩꯗꯤ ꯏꯟꯗ꯭ꯔꯥ ꯄ꯭ꯔꯦꯃꯥꯕꯇꯤ ꯏꯔꯣꯝꯕ ꯂꯥꯏꯁ꯭ꯔꯝ ꯆꯥꯏ ꯍꯥꯏꯗ꯭ꯔꯣ ꯏꯇꯥ ꯅꯤꯁꯥ ꯆꯥꯕꯁꯤꯡꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯃꯤꯡ ꯁꯤꯖꯤꯟꯅꯔꯒ ꯄꯩꯁꯥ ꯈꯥꯏꯔꯤꯅꯤ ꯅꯤꯁꯥ ꯆꯥꯅꯕ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯈꯥꯏꯔꯗꯤ ꯋꯥꯔꯛꯈ꯭ꯔꯕꯅꯤ ꯈꯔꯗꯤ ꯋꯥꯔꯛꯈ꯭ꯔꯕꯅꯤ ꯋꯥꯔꯛꯈ꯭ꯔꯕꯅꯦ ꯑꯩꯁꯨ ꯎꯖꯔꯦ ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦꯀꯣ ꯑꯁꯨꯛ ꯋꯥꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯃꯌꯨꯝ ꯊꯥꯗꯣꯛꯑꯒ ꯑꯩꯈꯣꯏ ꯃꯤꯇꯩꯒꯤꯗꯃꯛꯇꯅꯦꯅ ꯀꯠꯊꯣꯛꯑꯒ ꯃꯤꯇꯩ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯏꯆꯤꯜ ꯏꯅꯥꯎꯒꯤꯗꯃꯛꯇꯅꯦꯅ ꯀꯠꯊꯣꯛꯑꯒ ꯊꯣꯛꯏꯕ ꯃꯌꯥꯝꯁꯦꯀꯣ ꯃꯌꯨꯝ ꯃꯀꯩ ꯊꯥꯗꯣꯛꯑꯒ ꯑꯊꯧꯕ ꯃꯌꯥꯝ ꯑꯃꯅ ꯀꯌꯥꯁꯨ ꯊꯋꯥꯏꯅ ꯄꯣꯟꯊꯥꯋꯏ ꯑꯁꯤ ꯃꯔꯛꯁꯤꯒ ꯑꯁꯨꯃꯥꯏꯅ ꯑꯃꯨꯛ ꯑꯣꯏꯅ ꯇꯩꯅ ꯊꯕꯛ ꯇꯧꯕꯁꯦ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯀꯨꯀꯤꯁꯦ ꯋꯥꯊꯤ ꯋꯥꯔꯦꯝ ꯃꯅꯤꯄꯨꯔꯁꯦ ꯃꯣꯏꯒꯤꯅꯤ ꯀꯥꯏꯅ ꯄꯛꯇ꯭ꯔꯦꯍꯦ ꯀꯨꯀꯤꯁꯦ ꯀꯥꯡꯉꯕꯝꯅ ꯍꯥꯏꯔꯤꯕ ꯃꯣꯏꯗꯤ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧ ꯂꯩꯖꯕꯅꯤ ꯃꯪꯗ ꯁꯨꯃꯥꯏꯅ ꯁꯨꯝ ꯑꯩꯒꯤꯗꯤ ꯁꯨꯃꯥꯏꯅ ꯀꯔꯣꯔ ꯗꯨꯕꯥꯏꯒꯗꯣ ꯃꯣꯏꯒꯤꯅꯤ ꯍꯥꯏꯔꯛꯑꯅꯤ ꯁꯥꯎꯗꯤ ꯑꯔꯕꯀꯗꯣ ꯃꯣꯏꯒꯤꯅꯤ ꯍꯥꯏꯅ ꯀꯨꯇꯨꯕ ꯃꯤꯅꯥꯔꯒ ꯃꯣꯏ ꯑꯣ ꯁꯥꯏꯖꯥꯠꯂꯥ ꯀꯨꯀꯤꯅ ꯀꯨꯇꯨꯃꯤꯅꯔꯒꯁꯦ ꯇꯥꯖ ꯃꯍꯜꯗ ꯀꯨꯀꯤꯅ ꯁꯥꯔꯝꯃꯤꯒ ꯍꯥꯏꯔꯛꯑꯅꯤ ꯈꯔ ꯂꯩꯔꯗꯤ ꯃꯅꯤꯔ ꯀꯨꯀꯤ ꯂꯩꯕ꯭ꯔꯥ ꯇꯥꯖ ꯃꯍꯜꯗ ꯀꯨꯀꯤꯅ ꯁꯥꯔꯝꯕ꯭ꯔꯥ ꯗꯤꯜꯂꯤꯒꯁꯦ ꯑꯩꯈꯣꯏꯅ ꯊꯣꯜꯂꯝꯕꯅꯤ ꯀꯥꯏꯅꯅꯦ ꯃꯣꯗꯤꯗꯣ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕꯅꯤꯒ ꯍꯥꯏꯒꯠꯂꯛꯅꯅꯦ ꯀꯃꯦꯟ ꯂꯥꯏ ꯕꯤꯖꯦꯁ ꯁꯥꯏꯈꯣꯝ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯇ꯭ꯔꯦꯅꯤꯡ ꯌꯥꯎꯒꯗ꯭ꯔꯥ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯋꯥꯔꯦꯅ ꯌꯥꯎꯅꯤꯡꯕ ꯂꯩꯔꯁꯨ ꯍꯥꯏꯔꯛꯑꯣ ꯀꯀꯥꯗ ꯍꯥꯏꯒꯦ ꯀꯀꯥ ꯀꯧꯏꯔꯣ ꯅꯪꯅ ꯀꯣꯔꯣ ꯉꯥꯟꯕꯗ ꯃꯨꯅꯨ ꯉꯥꯡꯐꯝ ꯀꯅꯥꯅꯣ ꯍꯥ ꯃꯨꯅꯨ ꯏꯃꯥꯅꯤ ꯉꯥꯡꯐꯝ ꯌꯥꯏꯐꯕ ꯍꯌꯦꯡꯗꯤ ꯗ꯭ꯌꯨꯇꯤ ꯇꯥꯏꯌꯦ ꯐꯣꯟ ꯇꯧꯔꯛꯀꯅꯨ ꯑꯩ ꯍꯧꯖꯤꯛ ꯂꯥꯏꯚ ꯇꯧꯔꯤ ꯍꯥꯏꯔꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯀꯔꯤ ꯗ꯭ꯌꯨꯇꯤ ꯇꯧꯔꯤ ꯍꯥꯏ ꯀꯩ ꯗ꯭ꯌꯨꯇꯤ ꯂꯩꯅꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯗ꯭ꯌꯨꯇꯤ ꯆꯠꯄꯒꯤꯗꯤ ꯑꯣ 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 ꯍꯣꯏ ꯍꯣꯏ ꯆꯠꯄꯤꯌꯨ ꯃꯤꯠ ꯅꯥ ꯁꯤꯡꯉ ꯆꯠꯄꯤꯌꯨ ꯑꯗꯣ ꯀꯤꯟꯁꯣꯟ ꯅꯥꯏ ꯀꯨꯀꯤ ꯃꯆꯥꯁꯤꯡ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯄꯟꯕꯗꯤ ꯂꯣꯏꯅ ꯆꯦꯟꯈ꯭ꯔꯦ ꯂꯣꯏ ꯆꯦꯟꯈ꯭ꯔꯦ ꯑꯃ ꯆꯦꯟꯈ꯭ꯔꯦ ꯊꯣꯛꯂꯛꯇ꯭ꯔꯦ ꯀꯨꯀꯤ ꯑꯝꯐꯥꯎ ꯑꯃꯁꯨ ꯂꯩꯇ꯭ꯔꯦ ꯂꯣꯏ ꯌꯥꯎꯗ꯭ꯔꯦ ꯆꯠꯈ꯭ꯔꯦ ꯃꯣꯏ ꯀꯨꯀꯤ ꯃꯌꯥꯝ ꯂꯨꯝꯅ ꯂꯩꯕꯗ ꯂꯣꯏ ꯆꯠꯈꯔꯦ ꯂꯣꯏ ꯆꯦꯟꯈ꯭ꯔꯦ ꯑꯗꯨꯃꯥꯏꯅꯅꯤ ꯃꯣꯏꯒꯤꯗꯤ ꯂꯥꯏꯚꯇꯕꯨ ꯂꯥꯛꯄ ꯉꯝꯗꯦ ꯌꯦꯡꯉꯨꯅꯦ ꯃꯇꯝ ꯑꯃꯗ ꯂꯥꯟꯁꯤꯅ ꯂꯣꯏꯈ꯭ꯔꯒꯁꯨ ꯑꯩꯈꯣꯏꯅ ꯆꯥꯏꯕ ꯁꯪꯕ꯭ꯔꯥ ꯃꯩꯆꯥꯛꯁꯤꯗꯤ ꯌꯦꯡꯉꯨ ꯑꯩꯈꯣꯏꯅ ꯆꯥꯛꯏꯕ ꯃꯩꯆꯥꯛꯁꯤꯗꯤ ꯑꯩꯈꯣꯏ ꯀꯥꯎꯕꯗꯤ ꯐꯛ ꯂꯥꯎꯅ ꯉꯝꯃꯣꯏꯀꯣ ꯆꯥꯛꯏꯕ ꯃꯩꯆꯥꯛꯁꯦ ꯏꯪꯊꯕꯗꯤ ꯌꯥꯝ ꯂꯥꯏꯅ ꯏꯪꯊꯒꯅꯤ ꯑꯩꯗꯤ ꯈꯟꯗꯦ ꯅꯠꯇ꯭ꯔ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯈꯤꯇꯪ ꯅꯝꯒꯅꯨ ꯐꯠꯇꯦ ꯌꯥꯝ ꯂꯥꯏꯅ ꯆꯥꯛꯏꯕ ꯃꯩꯆꯥꯛꯁꯦ ꯏꯪꯊꯕ ꯉꯝꯃꯣꯏ ꯖꯦꯅꯤꯇꯥ ꯌꯨꯝꯅꯥꯝ ꯆꯦꯟꯈ꯭ꯔꯦ ꯂꯣꯏ ꯆꯦꯟꯈ꯭ꯔꯦ ꯆꯦꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯩꯁꯥ ꯃꯌꯥꯝ ꯑꯩꯈꯣꯏꯗ ꯐꯨꯝꯅ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯑꯁꯤꯅ ꯐꯣꯡꯗꯣꯔꯛꯑꯒ ꯃꯩ ꯍꯧꯔꯛꯄ ꯅꯨꯃꯤꯠꯇꯅꯤ ꯀꯨꯀꯤꯅ ꯅꯨꯡꯉꯥꯏꯗꯣꯔꯤꯁꯦ ꯍꯩꯕ ꯑꯗꯨꯝ ꯐꯥꯗ ꯂꯩꯔꯤꯗꯅ ꯂꯥꯏ ꯍꯔꯥꯎꯕ ꯃꯤꯇꯩꯒꯤ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯊꯕꯛ ꯏꯕꯨꯙꯧ ꯂꯥꯏꯁꯪꯗ ꯃꯣꯏꯅ ꯇꯧꯔꯤꯕ ꯊꯥꯡꯖꯤꯡꯒꯤ ꯆꯤꯡꯗ ꯃꯣꯏꯅ ꯃꯣꯏꯒꯤ ꯙꯔꯃꯕꯨ ꯃꯤꯔꯥꯏꯖꯕꯩ ꯋꯥꯔꯤ ꯅꯠꯇꯦ ꯙꯔꯃꯗꯤ ꯂꯣꯏꯅ ꯑꯃꯠꯇꯅꯤ ꯑꯗꯨꯒ ꯃꯣꯏꯅ ꯈ꯭ꯔꯤꯁꯇꯥꯅꯤ ꯃꯣꯏꯅ ꯑꯗꯨꯒ ꯆꯔꯆꯀ ꯄꯨꯁꯟꯅ ꯇꯧꯔꯤꯕꯗꯣ ꯑꯗꯣ ꯃꯣꯏꯒꯤ ꯈ꯭ꯔꯤꯁꯇꯥꯟꯗ ꯃꯣꯏꯒꯤ ꯕꯥꯏꯕꯜꯗ ꯑꯗꯨꯃꯥꯏꯅ ꯏꯕ ꯅꯠꯇꯦꯕ ꯃꯣꯏꯅ ꯑꯗꯨ ꯊꯕꯛꯇ ꯇꯧꯔꯤꯗꯣ ꯀꯨꯀꯤ ꯅꯣꯏ ꯂꯩꯔꯗꯤ ꯀꯃꯦꯟ ꯇꯧꯔꯛꯑꯣꯕ ꯅꯣꯏꯒꯤ ꯆꯔꯆꯇ ꯅꯣꯏꯅ ꯆꯠꯄꯗ ꯅꯣꯏꯒꯤ ꯕꯥꯏꯕꯦꯜꯗ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤ ꯏꯔꯝꯕ꯭ꯔꯕ ꯃꯤꯒꯤ ꯂꯥꯏꯁꯪ ꯊꯨꯒꯥꯏꯔꯒ ꯃꯤꯒꯤ ꯂꯥꯏꯁꯪꯗ
ꯂꯩꯔꯝꯕ ꯃꯤꯒꯤ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯊꯨꯒꯥꯏꯔꯒ ꯃꯩ ꯊꯥꯗꯣꯛꯑꯒ ꯂꯣꯏꯁꯟꯈꯣ ꯑꯗꯨꯒ ꯅꯣꯏꯒꯤ ꯆꯔꯆꯇꯣ ꯆꯤꯡꯁꯜꯂꯣ ꯍꯥꯏ ꯅꯣꯏ ꯕꯥꯏꯕꯜꯗ ꯂꯩꯕ꯭ꯔꯥꯕ ꯑꯗꯨꯃꯥꯏꯅꯗꯤ ꯑꯩꯈꯣꯏ ꯉꯁꯤꯐꯥꯎ ꯎꯖꯔꯛꯇ꯭ꯔꯤ ꯕꯥꯏꯕꯜꯗꯗꯤ ꯑꯩꯈꯣꯏꯅ ꯈꯪꯉꯛꯄꯗ ꯑꯩꯈꯣꯏꯁꯨ ꯗꯤꯃꯥꯄꯨꯔꯗ ꯂꯩꯔꯛꯄ ꯗꯤꯃꯥꯄꯨꯔꯗ ꯐꯅ ꯀꯨꯏꯅ ꯂꯩꯔ ꯗꯤꯃꯥꯄꯨꯔꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯖꯔꯛꯄꯅꯤ ꯑꯩꯈꯣꯏꯁꯨ ꯆꯔꯆꯇ ꯆꯠꯂꯤ ꯏꯃꯥꯟꯅꯕꯤꯁꯤꯡ ꯃꯌꯥꯝ ꯑꯃ ꯈ꯭ꯔꯤꯁꯇꯥꯟ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯩꯈꯣꯏꯁꯨ ꯁꯟꯗꯦ ꯆꯔꯆꯇ ꯂꯩ ꯑꯗꯨꯒꯗꯤ ꯑꯩꯈꯣꯏꯗ ꯐꯥꯗꯔꯅ ꯈꯪꯗꯦ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯗꯨꯅ ꯑꯩꯈꯣꯏꯗ ꯇꯥꯛꯄꯤꯕꯗꯤꯀꯣ ꯃꯤꯒ ꯅꯨꯡꯁꯤꯅꯕ ꯇꯝꯃꯨ ꯃꯤꯒꯤ ꯑꯔꯥꯟꯕꯗ ꯉꯥꯛꯄꯤꯕ ꯇꯝꯃꯨ ꯑꯗꯨꯝꯕꯩ ꯋꯥꯍꯩ ꯋꯥꯇꯥ ꯃꯌꯥꯝ ꯁꯤꯖꯤꯟꯅꯕꯤꯔꯛꯑꯦꯕ ꯋꯥꯔꯛꯀꯗꯕꯅꯤ ꯀꯨꯀꯤꯗ ꯍꯧꯖꯤꯛ ꯋꯥꯔꯛꯀꯗꯕꯗꯤꯀꯣ ꯐꯖꯅ ꯐꯨꯔꯕ ꯀꯨꯀꯤꯁꯦ ꯐꯖꯅ ꯐꯨꯔ ꯆꯠꯄ ꯉꯝꯗꯕ ꯐꯤꯕꯝꯗꯣ ꯑꯗꯨꯃꯥꯏꯅ ꯐꯨꯔꯒ ꯑꯗꯨꯒꯅꯦ ꯂꯥꯟ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯅ ꯐꯖꯅ ꯐꯨꯔꯕ ꯉꯥꯡꯐꯝ ꯌꯥꯏꯐꯕ ꯑꯩꯈꯣꯏ ꯃꯤꯇꯩꯅ ꯄꯨꯛꯆꯦꯜ ꯆꯥꯎꯔꯨꯕꯒꯤ ꯍꯧꯖꯤꯛ ꯈꯟꯊꯔꯛꯏꯅꯤ ꯀꯨꯀꯤꯁꯦ ꯍꯥꯟꯅ ꯍꯥꯠꯂꯝꯒꯗꯕꯅꯤ ꯄꯪꯕꯗꯒꯤꯅꯤ ꯑꯩꯈꯣꯏꯅ ꯄꯪꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯄꯨꯛꯆꯦꯜ ꯆꯥꯎꯊꯣꯛꯄ ꯑꯩꯈꯣꯏꯅ ꯊꯃꯣꯏ ꯆꯝꯖꯕ ꯑꯩꯈꯣꯏꯅ ꯃꯤꯅꯨꯡꯁꯤ ꯆꯥꯎꯖꯕ ꯖꯦꯅꯤꯇꯥ ꯌꯨꯝꯅꯥꯝ ꯃꯇꯝꯗꯨꯅ ꯉꯥꯏꯖꯔꯤꯁꯦ ꯑꯩꯈꯣꯏꯅ ꯃꯩꯇꯩꯗꯤ ꯃꯩꯅꯤ ꯑꯗꯨꯅꯤ ꯏꯕꯨꯙꯧ ꯄꯥꯈꯪꯕ ꯃꯌꯥ ꯊꯣꯛꯏ ꯃꯩꯗꯣ ꯑꯗꯨ ꯃꯩꯗꯨꯅ ꯃꯣꯏꯁꯦ ꯏꯟदिꯔꯥ ꯂꯥꯏꯁ꯭ꯔꯝ ꯂꯣꯏꯁꯟꯗꯣꯏꯅꯤ ꯆꯥꯛꯇꯅ ꯂꯣꯏꯗꯣꯔꯤꯃꯤ ꯏꯇꯥ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯁꯤꯡꯁꯦ ꯌꯥꯝꯅ ꯋꯥꯖꯔꯕꯅꯤ ꯂꯥꯜꯕꯨ ꯉꯥꯛꯀꯗ꯭ꯔꯥ ꯃꯤ ꯐꯠꯇꯕꯕꯨ ꯋꯥꯔꯛꯀꯗ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯃꯅꯤ ꯃꯤ ꯐꯠꯇꯕ ꯋꯥꯔꯛꯀꯗ꯭ꯔꯥ ꯂꯥꯟꯕꯨ ꯉꯥꯛꯀꯗ꯭ꯔꯥ ꯆꯥꯕꯁꯨ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯐꯝꯅ ꯏꯪ ꯇꯞꯅ ꯄꯨꯈꯝ ꯄꯨꯊꯣꯛꯑꯒ ꯗꯥꯏꯅꯤꯡꯗ ꯈꯪꯗꯦ ꯃꯈꯥꯗ ꯈꯪꯗꯦ ꯐꯖꯅ ꯐꯝꯊꯅ ꯆꯥꯅ ꯃꯊꯦꯜ ꯃꯀꯣꯏ ꯇꯧꯅ ꯑꯗꯨꯕꯨꯁꯨ ꯇꯧꯖꯗ꯭ꯔꯕ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯅꯦ ꯀꯥꯊꯣꯛꯑ ꯍꯪꯒꯥꯝ ꯆꯝꯐꯨꯠ ꯈꯔ ꯆꯥ ꯑꯃ ꯈꯔ ꯆꯥ ꯇꯧꯔ ꯅꯣꯡꯃꯒꯤ ꯆꯔꯥ ꯉꯁꯤꯒꯤ ꯇꯝꯃꯝꯕꯅꯤ ꯈꯔ ꯇꯝꯃꯒ ꯆꯥꯔꯒ ꯃꯣꯏꯁꯦ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯊꯣꯛꯑꯒ ꯂꯦꯜꯂꯤꯕꯅꯦꯕ ꯑꯁꯤꯒꯤꯁꯤꯒ ꯇꯧꯔꯤꯕ ꯑꯍꯦꯟꯕ ꯊꯕꯛ ꯃꯌꯥꯝ ꯎꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯄꯦꯟꯗꯦ ꯀꯨꯀꯤꯅ ꯃꯃꯤꯡ ꯆꯠꯂꯤ ꯖꯤꯠ ꯁꯔꯥꯡꯗꯦꯅ ꯀꯨꯀꯤꯅ ꯃꯃꯤꯡ ꯆꯠꯂꯤ ꯀꯔꯤꯗ ꯄꯣꯄꯤ ꯊꯥꯕꯗ ꯃꯤꯇꯩꯅ ꯃꯃꯤꯡ ꯆꯠꯂꯤ ꯒꯦꯝꯗ ꯑꯗꯨꯅ ꯏꯟꯗꯤꯌꯥꯅ ꯃꯈꯣꯏꯕꯨ ꯃꯁꯛ ꯈꯪꯉꯤ ꯏꯟꯗꯤꯌꯥꯅ ꯀꯌꯥꯅꯤꯅꯣ ꯃꯈꯣꯏꯕꯨ ꯃꯁꯛ ꯈꯪꯗꯦ ꯍꯥꯏꯃꯤꯀꯣ ꯃꯥꯏꯁꯦ ꯃꯣꯅꯤ ꯗꯦꯕꯤ ꯀꯨꯀꯤ ꯃꯌꯥꯝ ꯐꯥꯔꯒ ꯃꯩ ꯊꯥꯒꯗꯕꯅꯦ ꯃꯣꯏꯁꯤꯗꯤꯅꯦ ꯐꯖꯅ ꯐꯨꯔꯒꯅꯦ ꯆꯠꯄ ꯉꯝꯗꯕ ꯐꯤꯕꯝꯗ ꯐꯨꯔꯕ ꯃꯈꯨꯠ ꯊꯥꯡꯒꯠꯂ ꯆꯥꯛ ꯆꯥ ꯉꯝꯗꯕꯒꯤ ꯐꯤꯕꯝꯗ ꯐꯨꯔꯕ ꯑꯗꯨꯒ ꯐꯖꯅ ꯐꯨꯔ ꯑꯣꯠꯂꯒ ꯊꯝꯕ ꯑꯣꯠꯂꯒ ꯊꯝꯒꯗꯕꯅꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯆꯥꯛꯏ ꯃꯩꯆꯥꯛ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯆꯥꯛꯏ ꯃꯩꯆꯥꯛ ꯃꯌꯥꯝꯁꯦ ꯃꯣꯏꯗꯁꯨ ꯈꯪꯍꯟꯕꯒꯤ ꯃꯊꯧ ꯇꯥꯏꯌꯦꯕ ꯀꯦꯅꯤꯁꯣꯟ ꯀꯨꯀꯤ ꯃꯤꯅꯥꯏꯁꯤꯡꯁꯦ ꯂꯥꯏꯚ ꯂꯣꯏꯔꯝꯗꯥꯏꯗ ꯂꯣꯏꯅ ꯀꯃꯦꯟ ꯇꯧꯔꯛꯀꯅꯤ ꯀꯨꯀꯤ ꯃꯤꯅꯥꯏꯁꯤꯡꯁꯦ ꯂꯣꯏꯔꯛꯄꯩ ꯒ꯭ꯔꯨꯡ 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 ꯂꯣꯏꯔꯛꯄꯩꯗꯨꯒ ꯂꯣꯏ ꯇꯧꯔꯛꯄꯅꯤ ꯆꯣꯡꯁꯤꯜꯂꯛꯇꯣꯏꯅꯤ ꯃꯣꯏ ꯂꯣꯏꯔꯛꯄꯩꯗꯨꯒ ꯑꯦꯜ ꯄ꯭ꯔꯦꯃꯥꯕꯇꯤ ꯑꯆꯨꯝꯕꯅꯤ ꯁꯦꯀꯦꯟ ꯀꯃꯤꯡ ꯏꯟꯗꯤꯌꯥ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅꯥꯏ ꯐ꯭ꯔꯦꯟ ꯑꯣꯐ ꯁꯦ ꯌꯦꯔꯗꯦꯂ ꯀꯔꯤ ꯍꯥꯏꯅꯁꯤꯅ ꯁꯣꯔꯤ ꯂꯥꯟꯀꯔꯤ ꯌꯥꯏ ꯑꯗꯩꯗꯤ ꯐ꯭ꯔꯦꯟꯅ ꯏꯟꯗꯤꯌꯥꯒꯤꯁꯦ ꯃꯃꯤꯡꯗꯤ ꯀꯩꯅꯣ ꯐ꯭ꯔꯦꯟ ꯍꯥꯏꯔꯣ ꯃꯥꯏ ꯃꯃꯤꯡ ꯁꯥꯡꯈ꯭ꯔꯦꯕꯣ ꯐ꯭ꯔꯦꯟꯁ ꯑꯣꯐ ꯔꯦꯠ ꯌꯦꯂꯣ ꯒ꯭ꯔꯤꯟ ꯕ꯭ꯂꯨ ꯗ ꯁꯦꯀꯟ ꯀꯃꯤꯡ ꯑꯩ ꯑꯣ ꯍꯣꯏ ꯍꯣꯏ ꯃꯃꯤꯡꯅꯤ ꯃꯥꯒꯤ ꯃꯤꯡꯁꯦ ꯁꯥꯡꯃꯟꯒꯤꯅ ꯁꯨꯝ ꯃꯤꯡꯁꯦ ꯍꯥꯏꯔꯝꯗ꯭ꯔꯦ ꯋꯥꯔꯧꯕꯤꯒꯅꯨ ꯀꯩꯀꯩ ꯃꯊꯦꯜ ꯆꯥꯅꯕ ꯗ ꯁꯦꯀꯦꯟ ꯒꯦꯃꯤꯡ ꯍꯥꯏꯔꯣ ꯃꯥꯏꯁꯦ ꯐ꯭ꯔꯦꯟ ꯑꯣꯐ ꯔꯦꯠ ꯌꯦꯜꯂꯣ ꯒ꯭ꯔꯤꯟ ꯕ꯭ꯂꯨ ꯗ ꯁꯦꯀꯦꯟ ꯒꯦꯃꯤꯡ ꯗ ꯁꯦꯀꯦꯟ ꯒꯦꯃꯤꯡ ꯏꯅꯥꯎ ꯀꯩ ꯂꯝꯒꯤꯅꯣ ꯃꯤꯡꯗꯣ ꯑꯝꯇ ꯍꯥꯏꯕꯤꯔꯛꯀꯦꯔꯣ ꯅꯦꯝꯅꯤ ꯁꯣꯔꯤ ꯋꯦꯔꯤꯠ ꯅꯦꯝꯅꯤ ꯒꯦꯝꯒꯤ ꯃꯃꯤꯡꯅꯤ ꯍꯣꯏ ꯍꯣꯏ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯂꯥꯏꯞꯇ ꯁꯨꯃꯥꯏꯅ ꯉꯥꯏꯍꯥꯛ ꯂꯥꯛꯑꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯅꯔꯒ ꯉꯥꯏꯍꯥꯛ ꯑꯩꯈꯣꯏꯅ ꯊꯃꯣꯏꯗ ꯆꯥꯛꯏꯕ ꯃꯩꯆꯥꯛꯁꯦ ꯈꯔ ꯉꯥꯡꯊꯣꯛꯈ꯭ꯔꯒꯗꯤ ꯈꯤꯇꯪꯗꯁꯨ ꯋꯥꯈꯜꯁꯤꯒ ꯅꯨꯡꯉꯥꯏꯀꯣ ꯀꯨꯀꯤ ꯑꯃꯁꯦ ꯆꯪꯉꯛꯑꯒ ꯀꯨꯀꯤ ꯑꯅꯤ ꯑꯍꯨꯝ ꯆꯪꯉꯒ ꯃꯣꯏꯗ ꯈꯇꯪ ꯆꯩꯍꯧꯔꯒꯁꯨ ꯊꯃꯣꯏꯁꯦ ꯈꯇꯪ ꯅꯨꯡꯉꯥꯏ ꯃꯥꯏ ꯃꯃꯤꯡ ꯖꯣꯟꯁꯟ ꯌꯦꯟꯗ꯭ꯔꯦꯝꯕꯝꯅꯤ ꯑꯠꯆꯥ ꯖꯣꯟꯁꯟ ꯏꯅꯥꯎ ꯍꯣꯏ ꯍꯣꯏ ꯀꯨꯀꯤ ꯌꯥꯎꯗ꯭ꯔꯕꯣ ꯑꯦꯟꯁꯥꯔ ꯄꯤꯔꯛꯇ꯭ꯔꯦ ꯑꯦꯜ ꯄ꯭ꯔꯦꯃꯥꯕꯇꯤ ꯗꯦꯕꯤ ꯌꯥꯎꯔꯝꯒꯅꯤ ꯑꯔꯥꯃꯌꯝ ꯌꯧꯕꯁꯤꯅ ꯃꯣꯏ ꯐꯤꯕꯝ ꯑꯃ ꯂꯣꯏꯔꯕ ꯈꯪꯗ꯭ꯔꯦ ꯂꯣꯠꯅ ꯂꯩꯔꯝꯒꯅꯤ ꯑꯩꯈꯣꯏꯁꯨ ꯀꯨꯀꯤꯗ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯉꯥꯡꯉꯤꯁꯦ ꯑꯩꯈꯣꯏꯁꯨ ꯉꯥꯡꯅꯤꯡ ꯄꯣꯟꯇꯦ ꯈꯔ ꯒ꯭ꯌꯥꯟ ꯑꯩꯈꯣꯏ ꯇꯥꯅꯕ ꯑꯗꯨꯃꯥꯏꯅ ꯍꯟꯊꯅꯕ ꯃꯤꯗ ꯈꯠꯅꯕ ꯍꯧꯕ ꯀꯥꯡꯕꯨ ꯅꯠꯇꯦꯕ ꯑꯩꯈꯣꯏꯁꯦꯀꯣ ꯃꯣꯏꯅ ꯍꯧꯔꯛꯑꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯃꯣꯏꯁꯦ ꯎꯕꯗ ꯑꯩꯈꯣꯏꯁꯨ ꯁꯥꯎꯅꯤꯡꯉꯦꯕ ꯑꯉꯥꯡ ꯄꯤꯁꯛꯇꯨꯅ ꯃꯄꯥ ꯀꯥꯏ ꯆꯠꯈꯤ ꯍꯪꯉꯒ ꯃꯄꯥ ꯀꯥꯏ ꯆꯠꯈꯤ ꯍꯥꯏꯕꯨ ꯈꯥꯃꯦꯟꯔꯣꯛꯇ ꯆꯠꯈꯤ ꯍꯥꯏꯅꯦ ꯄꯄꯥ ꯀꯥꯏ ꯆꯠꯈꯤ ꯈꯪꯕ꯭ꯔꯥ ꯈꯪꯉꯤ ꯀꯥꯏ ꯆꯠꯈꯤ ꯈꯥꯃꯦꯟꯔꯣꯛ ꯆꯠꯈꯤ ꯍꯥꯏ ꯑꯊꯧꯕ ꯑꯣꯏ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯑꯣꯏꯈ꯭ꯔꯕꯗꯣ ꯌꯦꯗꯦꯂꯣꯅ ꯀꯧꯀꯩꯇꯩ
ꯀꯣꯟꯖꯦꯡ ꯂꯩꯀꯥꯏꯗꯒꯤꯅꯤ ꯀ꯭ꯋꯥꯀꯩꯊꯦꯜ ꯀꯣꯟꯖꯦꯡ ꯂꯩꯀꯥꯏꯗꯒꯤꯅꯤ ꯑꯣ ꯀꯣꯟꯖꯦꯡ ꯂꯩꯀꯥꯏꯗꯒꯤ ꯀ꯭ꯋꯥꯀꯩꯊꯦꯜꯒꯤ ꯀ꯭ꯋꯥꯀꯩꯊꯦꯜꯗꯒꯤꯀꯣ ꯌꯥꯝ ꯅꯨꯡꯁꯤ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄꯁꯦ ꯑꯗꯨꯒ ꯀꯩꯅꯣꯝꯃ ꯋꯥꯔꯤ ꯑꯃ ꯍꯥꯏꯒꯦ ꯇꯧꯔꯝꯕꯅꯤ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯏꯕꯦꯝꯆꯥ ꯊꯋꯥꯏꯅ ꯄꯣꯟꯊꯥꯈ꯭ꯔꯕ ꯏꯕꯦꯝꯆꯥꯅ ꯂꯩꯈꯤꯗꯕꯗ ꯃꯥꯒꯤ ꯃꯆꯥ ꯄꯤꯁꯛꯇꯨꯅ ꯃꯐꯝ ꯃꯥꯏ ꯃꯃꯥꯁꯦ ꯑꯁꯨꯃꯥꯏꯅ ꯑꯣꯏꯔꯦ ꯈꯪꯗꯦꯕ ꯃꯥꯅ ꯑꯆꯥꯄꯣꯠ ꯆꯥꯔꯒ ꯅꯣꯛꯅ ꯂꯩꯔꯤꯕ ꯎꯕꯗ ꯊꯃꯣꯏꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦꯕ ꯑꯉꯥꯡꯗꯨꯅ ꯃꯃꯥꯁꯦ ꯍꯜꯂꯛꯑꯔꯣꯏꯀꯣ ꯍꯥꯏꯕꯁꯦ ꯈꯪꯗꯦꯕ ꯑꯉꯥꯡꯗꯨꯅꯀꯣ ꯑꯗꯨꯃꯥꯏꯅꯏꯉꯥꯡ ꯃꯌꯥꯝ ꯑꯃ ꯂꯩꯔꯦꯕ ꯍꯧꯖꯤꯛ ꯃꯃꯥꯁꯦ ꯍꯜꯂꯛꯑꯔꯣꯏ ꯃꯥꯒꯤ ꯃꯄꯥ ꯄꯥꯕꯨꯡ ꯑꯣꯏꯔꯤꯕꯁꯦ ꯍꯜꯂꯛꯑꯔꯣꯏ ꯈꯪꯗꯕ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯂꯩꯔꯦꯕ ꯑꯁꯤ ꯑꯉꯥꯡ ꯃꯌꯥꯝꯁꯤꯒꯤ ꯑꯋꯥꯕ ꯑꯁꯦ ꯑꯉꯥꯡ ꯃꯌꯥꯝꯁꯤꯒꯤ ꯃꯩꯆꯥꯛꯁꯦ ꯀꯅꯥꯅ ꯀꯣꯛꯍꯟꯕꯤꯗꯣꯏꯅꯣ ꯀꯤꯔꯕꯅꯤ ꯀꯨꯀꯤꯁꯦ ꯃꯩꯇꯩ ꯅꯨꯡꯁꯥ ꯌꯥꯎꯕꯒꯤꯅꯤꯌꯦ ꯀꯤꯔꯕꯅꯤ ꯑꯗꯨꯃꯥꯏꯅ ꯊꯣꯛꯂꯛꯇꯅꯕꯅꯦꯕ ꯑꯔꯥꯝꯃꯥꯏ ꯇꯦꯡꯒꯣꯜꯅ ꯊꯣꯛꯏꯕꯁꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯔꯥꯝꯃꯥꯏ ꯇꯦꯡꯒꯣꯜꯗ ꯐꯩ ꯍꯥꯏꯕꯤꯕ ꯈꯔ ꯑꯃ ꯐꯠꯇꯦ ꯍꯥꯏꯕꯤꯕ ꯈꯔ ꯑꯃ ꯑꯔꯥꯝꯃꯥꯏ ꯇꯦꯡꯒꯣꯜꯗ ꯐꯠꯇꯦ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯦ ꯑꯁꯤ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯕꯤꯔꯒ ꯑꯔꯥꯝꯃꯥꯏ ꯇꯦꯡꯒꯣꯜꯕꯨ ꯀꯃꯥꯏꯅ ꯐꯠꯇꯦ ꯍꯥꯏꯗꯣꯔꯤꯕꯅꯣ ꯑꯔꯥꯝꯕꯥꯏ ꯇꯦꯡꯉꯣꯟꯅ ꯍꯧꯕꯗꯩ ꯉꯥꯛꯂꯩꯃꯤꯍꯦ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅ ꯉꯥꯛꯄꯤꯕꯔꯣ ꯑꯩꯈꯣꯏꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅ ꯑꯩꯈꯣꯏꯗ ꯌꯦꯡꯕꯤꯕꯔꯣ ꯐꯣꯔꯁꯇꯤ ꯃꯌꯥꯝꯅꯤ ꯊꯥꯖꯤꯜꯂꯛꯏꯁꯦ ꯂꯤꯁꯤꯡ ꯔꯤꯄꯤꯠ ꯑꯦꯛꯁꯟꯕꯨ ꯍꯥꯏꯕꯅꯦ CRPFꯄꯨ ꯍꯥꯏꯕꯅꯦ ꯑꯁꯥꯝ ꯔꯥꯏꯐꯜꯕꯨ ꯍꯥꯏꯕꯅꯦ ꯄꯦꯔꯥ ꯀꯃꯥꯟꯗꯣꯕꯨ ꯍꯥꯏꯕꯅꯦ ꯃꯌꯥꯝ ꯑꯃ ꯊꯥꯖꯜꯂꯦꯕ ꯑꯩꯈꯣꯏ ꯃꯤꯇꯩꯒꯤꯅꯦ ꯉꯥꯛꯄꯤꯕ꯭ꯔꯥꯕ ꯃꯤꯇꯩꯒꯤ ꯌꯨꯝ ꯃꯌꯥꯝ ꯃꯩ ꯊꯥꯗꯣꯛꯑꯒ ꯃꯤꯇꯩꯒꯤ ꯌꯨꯝꯗꯒꯤ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯄꯨꯔꯤꯕꯗꯣ ꯑꯗꯨꯏꯗꯣ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯂꯩꯔꯤꯕꯅꯦꯕ ꯑꯗꯣ ꯀꯃꯥꯏꯅ ꯀꯨꯀꯤ ꯆꯪꯍꯜꯂꯤꯅꯣꯕ ꯑꯁꯨꯝꯕ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯂꯩꯕ ꯍꯥꯏ ꯑꯣꯊꯣꯔꯤꯇꯤ ꯃꯌꯥꯝꯅ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯕꯤꯒꯅꯨ ꯍꯥꯏꯔꯛꯀꯅꯦꯕ ꯃꯤꯇꯩꯅ ꯉꯥꯡꯉꯗꯤ ꯃꯤꯇꯩꯗ ꯃꯣꯏꯅ ꯉꯥꯡꯕ ꯌꯥꯏ ꯁꯤꯅ ꯀꯩꯅꯣ ꯄꯦꯃꯥꯕꯇꯤ ꯗꯦꯕꯤꯅ ꯀꯩꯁꯨ ꯅꯠꯇ꯭ꯔꯗꯤ ꯄꯨꯡꯊꯣꯛꯇ ꯊꯣꯛꯂꯛꯀꯅꯤ ꯀꯨꯀꯤꯒ ꯈꯠꯅꯕꯁꯦ ꯅꯨꯡꯉꯥꯏꯇꯕꯅꯤ ꯌꯥꯏꯐꯩ ꯑꯔꯥꯝꯕꯥꯏ ꯂꯩꯕꯒꯤꯅꯤ ꯌꯥꯝ ꯐꯩ ꯑꯔꯥꯝꯕꯥꯏ ꯂꯩꯕꯒꯤꯅꯤ ꯃꯅꯤꯄꯨꯔ ꯀꯜꯂꯤꯁꯦ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯂꯩꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯑꯩꯒꯤ ꯐꯣꯟ ꯅꯝꯕꯔ ꯌꯥꯎꯕꯅꯦꯕꯀꯣ ꯁꯤꯡꯖꯨ ꯃꯨꯛꯕꯥꯡ ꯑꯗꯣ ꯐꯣꯟ ꯃꯌꯥꯝ ꯅꯝꯕꯔ ꯆꯥꯎꯕꯅꯤ ꯂꯩꯕ ꯀꯔꯝ ꯏꯆꯤꯟ ꯀꯔꯝꯕ ꯏꯅꯥꯎ ꯃꯌꯥꯝ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯇꯧꯕ ꯂꯥꯏꯐꯇ ꯌꯥꯎꯕꯤꯔꯝꯕ ꯑꯗꯨꯗꯒꯤꯗꯤ ꯃꯅꯤꯄꯨꯔꯗꯩ ꯂꯥꯏꯐꯇ ꯌꯥꯎꯕꯤꯔꯝꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯑꯁꯨꯝ ꯂꯥꯏꯐ ꯅꯠꯇ꯭ꯔꯒꯁꯨ ꯚꯤꯗꯤꯑꯣ ꯅꯠꯇ꯭ꯔꯒꯁꯨ ꯋꯥꯔꯤ ꯅꯨꯡꯒꯤ ꯅꯣꯡ ꯐꯥꯗꯣꯛ ꯁꯥꯟꯅꯅꯤꯡꯉꯒꯁꯨ ꯑꯩꯅꯁꯨ ꯁꯥꯟꯅꯅꯤꯡꯉꯤꯀꯣ ꯑꯩꯒꯤ ꯆꯦꯅꯦꯜ ꯌꯦꯡꯕꯤꯕꯅꯤ ꯈꯪꯗꯦ ꯃꯤꯇꯩ ꯏꯆꯤꯟ ꯏꯅꯥꯎꯅꯤ ꯈꯟꯗꯦ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯑꯩꯒꯤ ꯅꯝꯕꯔ ꯌꯥꯎꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯃꯤꯇꯩ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯗꯨꯃꯥꯏꯅ ꯑꯩꯉꯣꯟꯗꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯐꯣꯟ ꯇꯧꯔꯒ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯑꯩ ꯉꯥꯏꯖꯒꯦ ꯃꯌꯥꯝꯅ ꯐꯣꯟ ꯇꯧꯕꯤꯔꯛꯄ ꯀꯃꯦꯟ ꯄꯤꯕꯤꯔꯛꯎ ꯏꯆꯤꯟ ꯇꯨꯃꯤꯟ ꯏꯅꯥꯎ ꯂꯥꯛꯇꯦ ꯃꯌꯥꯝ ꯑꯗꯨꯅꯦ ꯑꯩꯁꯨ ꯇꯨꯃꯤꯟ ꯂꯩꯁꯦ ꯀꯃꯦꯟ ꯃꯂꯥꯏ ꯄꯤꯕꯤꯔꯛꯎ ꯍꯥꯏ ꯍꯦꯜꯂꯣ ꯃꯥꯂꯥ ꯃꯥꯂꯥ ꯀꯩꯅꯣ ꯌꯨꯝꯗꯇꯅꯤ ꯑꯇꯩ ꯀꯩꯁꯨꯝ ꯏꯔꯛꯇꯦ ꯁꯤ ꯃꯥꯂꯥꯁꯤꯔꯣ ꯂꯥꯛꯑꯦ ꯀꯃꯦꯟ ꯑꯁꯥꯡ ꯑꯁꯥꯡ ꯂꯥꯛꯑꯦ ꯏꯟꯗꯤꯔꯥ ꯂꯩꯁꯤꯅ ꯏꯇꯥ ꯆꯨꯝꯃꯤ ꯉꯥꯡꯁꯤꯟ ꯏꯇꯥ ꯆꯨꯝꯃꯤ ꯑꯉꯥꯡꯁꯤꯡꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦꯌꯦ ꯑꯉꯥꯡ ꯑꯃꯅ ꯑꯩꯈꯣꯏ ꯕꯕꯥꯗꯤ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯛꯄ ꯇꯥꯕꯗ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯈꯤꯕ ꯑꯁ ꯈꯪꯍꯧꯗ꯭ꯔꯦ ꯈꯪꯍꯧꯗꯦꯗ ꯑꯗꯨꯃꯥꯏꯅ ꯊꯃꯣꯏ ꯀꯥꯏꯕ ꯀꯥꯏꯕ ꯃꯌꯥꯝ ꯑꯗꯨꯒꯨꯝꯕꯩꯗꯨ ꯎꯔꯒ ꯀꯨꯀꯤꯗꯕꯨ ꯑꯩꯈꯣꯏꯅ ꯂꯦꯝꯅ ꯊꯥꯅꯤꯡꯒꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯑꯗꯨꯒꯗꯤ ꯀꯨꯀꯤ ꯐꯣꯔꯁꯇꯤ ꯇꯨꯝꯅꯕ ꯍꯥꯠꯂꯨ ꯇꯨꯃꯤꯟꯅ ꯀꯨꯀꯤꯒꯤ ꯍꯥꯏꯅꯤꯡꯉꯣꯏꯗ꯭ꯔꯕ ꯃꯥꯏ ꯃꯩꯊꯦꯛꯐꯝꯗ ꯃꯟꯂꯤ ꯑꯗꯨꯉꯩ ꯃꯌꯥꯝꯗꯣ ꯎꯔꯒꯗꯤ ꯀꯨꯀꯤꯁꯦ ꯇꯨꯝꯅꯕ ꯍꯥꯠꯂꯣ ꯍꯥꯏꯔꯣꯏꯗ꯭ꯔꯕ ꯑꯩꯈꯣꯏꯅ ARꯁꯦ ꯂꯧꯊꯣꯛꯈ꯭ꯔꯗꯤ ꯀꯨꯀꯤꯁꯦ ꯅꯍꯥꯟꯅ ꯂꯣꯏꯔꯅꯤ ꯌꯥꯏ ꯃꯅꯤꯄꯨꯔꯗ ARꯁꯦ ꯑꯦꯛꯆꯨꯋꯦꯂꯤꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯑꯋꯨꯟꯄꯣꯠ ꯑꯣꯏꯅ ꯄꯤꯔꯛꯈꯤꯕꯅꯦ ꯑꯗꯨꯅ ꯃꯣꯏꯁꯤ ꯃꯅꯤꯄꯨꯔꯤ ꯁꯨꯡꯊꯣꯛ ꯊꯣꯛ ꯌꯥꯗꯦꯕ ꯁꯣꯝ ꯅꯠꯇꯦ ꯁꯣꯝꯗ ꯂꯩꯇꯥꯕ AR ꯂꯩꯒꯦꯔꯥ ꯑꯃꯕꯨ ꯂꯩꯒꯦꯔꯥ ꯑꯃꯕꯨ ꯂꯩꯒꯦꯔꯥ ꯃꯣꯏꯒꯤ ꯂꯣꯏꯕꯩ ꯃꯇꯝꯗꯤ ꯁꯣꯏꯗꯅ ꯃꯥꯂꯥ ꯂꯥꯛꯀꯅꯤ ꯔꯤꯌꯦꯂꯤ ꯌꯥꯏ ꯀꯔꯤ ꯍꯥꯏꯅꯣ ꯃꯥꯂꯥ ꯔꯤꯌꯦꯂꯤ ꯍꯥꯏꯔꯦ 140 ꯃꯤ ꯂꯩ ꯃꯥꯂꯥ ꯀꯩ ꯂꯝꯒꯤꯅꯣ ꯀꯗꯥꯏꯒꯤꯅꯣ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯈꯣꯏ ꯃꯅꯥꯛꯀꯤ ꯃꯥꯂꯥꯗꯨꯔ ꯀꯅꯥꯅꯣ ꯈꯪꯗꯔꯦ ꯅꯣꯇꯤꯐꯤꯀꯦꯁꯟ ꯐꯪꯅꯕ ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯦ ꯃꯌꯥꯝ ꯂꯥꯏꯛ ꯑꯃꯃꯝꯇꯪ ꯄꯤꯕꯤꯔꯝꯃꯨ ꯂꯥꯏꯛ ꯂꯥꯏꯕꯨꯗꯤ ꯄꯤꯌꯦ ꯑꯃꯃꯝꯇ ꯄꯤꯌꯨ ꯑꯗꯨꯒ ꯑꯅꯧꯕ ꯑꯣꯏꯔꯒꯗꯤ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯌꯨ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯨ ꯄ꯭ꯔꯦꯁ ꯇꯧꯕꯤꯌꯨ ꯃꯊꯪ ꯚꯤꯗꯤꯑꯣ ꯑꯃꯨꯛꯀ ꯐꯪꯅꯕ ꯑꯗꯨꯒꯤ ꯀꯃꯦꯟꯗ ꯑꯩꯅ ꯑꯁꯣꯏꯕ ꯋꯥꯍꯩ ꯋꯥꯇꯥ ꯂꯩꯔꯒꯁꯨ ꯀꯃꯦꯟ ꯇꯧꯔ ꯇꯥꯛꯄꯤꯌꯨ ꯆꯦꯅꯦꯜꯁꯤꯒ ꯁꯨꯃꯥꯏ ꯁꯨꯃꯥꯏꯅ ꯍꯥꯏꯕꯁꯦ ꯑꯁꯤ ꯋꯥꯍꯩ ꯉꯥꯡꯕꯁꯦ ꯐꯖꯗꯦ ꯑꯁꯤ ꯋꯥꯍꯩ ꯋꯥ ꯉꯥꯡꯕꯁꯦ ꯌꯥꯏ ꯄ꯭ꯔꯦꯃꯥꯕꯇꯤ ꯗꯦꯕꯤ ꯆꯦꯁꯦ ꯁꯣꯅꯤꯌꯥ ꯀꯧꯕ꯭ꯔꯣ ꯀꯧꯔꯤ ꯀꯧꯔꯤ ꯀꯃꯥꯏ ꯈꯪꯉꯤꯅꯣ ꯑꯔꯥꯝꯕꯥꯏ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯇꯦꯡꯒꯣꯜꯅ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ ꯑꯔꯥꯃꯥꯏ ꯇꯦꯡꯉꯣꯜꯅ ꯌꯥꯏꯐꯔꯦ ꯑꯔꯥꯃꯥꯏ ꯇꯦꯡꯉꯣꯜꯅ ꯌꯥꯏꯐꯔꯦ 275 ꯃꯦꯝꯕꯔ ꯂꯩ ꯑꯔꯥꯃꯥꯏ ꯇꯦꯡꯉꯣꯜꯅ ꯌꯥꯏꯐꯔꯦ ꯀꯃꯥꯏꯅ ꯈꯪꯉꯤꯅꯣ ꯄꯦꯃꯥꯕꯇꯤꯅ ꯑꯝꯇ ꯍꯥꯏꯕꯤꯔꯛꯎ ꯄꯦꯃꯥꯕꯇꯤꯗꯣ ꯑꯩꯈꯣꯏ ꯕꯦꯝꯅ ꯈꯪꯗ꯭ꯔꯦ ꯅꯠꯇꯦ ꯄꯦꯃꯥꯕꯇꯤ ꯀꯩ ꯂꯝꯒꯤꯅꯣ ꯍꯥꯏꯔꯛꯏꯅꯣ ꯍꯧꯖꯤꯛ ꯀꯥꯎꯊꯣꯛꯈ꯭ꯔꯦ
Sino mayam zaman din ay nang umu hanya hangyan na waro bigan ko. Jenita yumnam thamoy yamna sokpagi aikhoisu ise nganging ang kari angang singdugi ai thamoy yam soi akhoi ise angang singdugi Adune ba RBI ngan angang Rabani mayam time na. please ai Kay? RBI Rabani time please ai adu mai achak pa mayam se uraga di akhoi nungai te adu di cha sa cookie bui di hatlu hai ding ya ba. Ha? Chai bado kana na pi dur ya ba. Lan su moina horapa mitei du su moina taina san ba mitei macha sing bu tamthi na pharaga hatpa Premabati student kya Devi moina pharaga hatpa khabai ha soidagi ni ai kai de khabai soidagi ni ai khangde ne khabai soi kam district kino khangdre mi chamri le ado lan su moina horapa ado idi moina akhoi gi mitei jum sing ju mai thadokpa mitei macha sing ju phara hatpa ha akhoi gi mitei ahan ima da su moina hingna mai thaba angang macha pisek angang pisek to pukhi da moina lang tharam mi ba ha masu mabok ka lejabada masu do mabok tu ka lejabada phuraga ta hatuamba adu mayam do khallu aba adu mayam do khallaga di akoi ne kuki sabana lena thaningo yaba sarkar na thabak tawri sarkar tawjasanu ise sarkar tawri mo ahongba tawjasanu mamanda ku phangani aduna kuki da khara habiyo ai peli he hoi soidana ai jai kuki noi gi ku jamna se offer thari ai Premabati Devi noi khurai losal ho dagi ne khurai dagi ꯑꯣ ꯈꯨꯔꯥꯏꯗꯒꯤ ꯈꯨꯔꯥꯏꯒꯤ ꯖꯥꯝ ꯈꯔꯦ ꯏꯕꯨꯡ ꯏꯄꯥ ꯏꯆꯤꯟ ꯏꯅꯥꯎ ꯏꯃꯥꯟꯅꯕꯤ paire ꯅꯪꯁꯨ ꯂꯩꯔꯦ ꯈꯨꯔꯥꯏꯗꯒꯤ ꯑꯩ ꯍꯟꯗꯛ ꯂꯥꯛꯄꯗ ꯈꯨꯔꯥꯏ ꯆꯪꯉꯝꯃꯤ ꯃꯃꯥꯡꯒꯤ ꯂꯥꯛꯄꯗ ꯑꯗꯣ ꯈꯨꯔꯥꯏ ꯆꯪꯉꯝꯃꯤ ꯑꯩꯒꯤ khuman ꯅꯝꯕꯔꯗ ꯁꯨꯝ ꯐꯣꯟ ꯇꯧꯔꯣ Gesbin ꯈꯨꯃꯟꯗꯒꯤꯔ khuman che nangi life se yam nungaye ꯊꯥꯒꯠꯆꯔꯤ ꯏꯅꯥꯎ ꯋꯦꯜꯀꯝ ꯀꯩ ꯃꯊꯦꯜ ꯆꯥꯔꯦ ano voice mayam jawdi subscribe to option biram notification bell ꯏꯅꯥꯎ icon on to view ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ noidi akoina video ꯃꯇꯝ thanglakpada ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯅꯨꯄꯤ ꯈꯪꯗꯦ ꯅꯤꯄꯥ ꯈꯪꯗꯦ phangbinaba ꯆꯦꯛꯁꯤꯜꯂꯒ ꯌꯦꯛꯅꯕꯒ ꯃꯥꯌꯣꯛꯅꯅꯕꯒꯤ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯆꯦꯛꯁꯤꯟꯅ ꯊꯧꯔꯥꯡ ꯂꯩꯔꯒꯗꯕꯅꯤ ꯀꯣ SP gaming ima isor leye ꯂꯩ ꯏꯁꯣꯔ ꯂꯩ ngambam yaifaba cookie se Churachandpurda May 3da mai tharaga loina kari huran khare moina mai thar huran ꯃꯣꯏ khiba ꯊꯥꯔꯛꯑꯣ ꯃꯣꯏꯅ ꯖꯨꯝ ꯌꯥꯝ ꯍꯨꯔꯥꯟ ꯇꯧꯗꯣ ꯑꯗꯨꯁꯨ ꯅꯦꯠ ꯕꯟ ꯑꯣꯏꯕ ꯃꯇꯝꯗ ꯃꯣꯏꯅ ꯃꯤꯇꯩꯔꯣꯟ ꯃꯤꯇꯩꯔꯣꯟ ꯉꯥꯡꯉꯒ ꯃꯤꯇꯩꯅ ꯖꯨꯝ ꯃꯣꯏꯒꯤ ꯖꯨꯝꯒꯤ ꯄꯣꯠ ꯆꯩ ꯍꯨꯔꯥꯜꯂꯦꯅ ꯍꯥꯏꯔꯦ ꯀꯣꯟꯅꯗꯤ ꯃꯤꯇꯩꯒꯤ ꯃꯔꯣꯟꯗꯨꯕꯨ ꯃꯣꯏꯅ ꯁꯦꯡꯅ ꯉꯥꯡꯅ ꯀꯌꯥꯃꯨꯛ ꯌꯥꯝ ꯁꯦꯡꯅ ꯉꯥꯡꯕ ꯉꯝꯗꯣꯏꯅꯣ ꯀꯣꯟꯅꯗꯤ ꯈꯪꯉꯦꯗꯅ ꯀꯨꯀꯤꯅꯤ ꯍꯨꯔꯥꯜꯂꯤꯁꯤꯡꯁꯦ ꯑꯩꯅ ꯍꯨꯔꯥꯟꯕꯁꯤꯡꯗꯣ Premavati Devi YouTube ki blog yengbagini mingse ubani Sonia thoidadi ꯑꯣ ꯑꯣ comment numen amamada mamang ꯑꯣ ꯑꯣ ꯍꯣꯏ amkalai ꯀꯨꯀꯤꯅ ꯂꯥꯟ ꯄꯥꯝꯕꯁꯤꯗꯤ ꯀꯩ ꯍꯥꯏꯕꯅꯤ ꯍꯥꯏꯅꯤꯡꯉꯥꯏ ꯍꯥꯏꯗꯅ ꯄꯥꯝꯃꯤ ꯀꯨꯀꯤ Bikram Maisram nene chakchar bro ꯆꯥꯗ꯭ꯔꯤ Laisram Daina hi ꯗꯥꯏꯅꯥ Laisram ꯁꯤꯒꯩ ꯆꯥꯛ ꯆꯥꯔꯕꯣ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯀꯨꯀꯤ ꯑꯃ ꯆꯪꯉꯛꯏ ꯀꯃꯦꯟ ꯈꯔ ꯇꯧꯕꯤꯔꯛꯎ Daina da haru cookie khara ꯀꯨꯀꯤꯅ chaingamani ꯀꯨꯀꯤꯅ ꯂꯥꯟꯁꯦ ꯍꯧꯔꯦ ꯀꯨꯀꯤꯅ ꯃꯤꯇꯩ ꯌꯨꯝ ꯊꯥꯔꯦ ꯀꯨꯀꯤꯅ ꯃꯤꯇꯩ ꯑꯍꯟ ꯃꯕꯣꯛꯀ ꯃꯁꯨꯒ ꯂꯩꯖꯕꯗꯣ ꯃꯣꯏꯅ ꯍꯥꯠꯂꯦ ꯃꯤꯇꯩ ꯃꯆꯥ ꯃꯌꯥꯝ ꯃꯣꯏꯅ ꯐꯥꯔꯒ ꯍꯥꯠꯂꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛ ꯀꯨꯀꯤꯕꯨ ꯎꯔꯗꯤ ꯂꯣꯏꯁꯤꯜꯂꯣ ꯀꯨꯀꯤꯕꯨ ꯎꯔꯗꯤ ꯍꯥꯠꯂꯣ ꯍꯥꯏꯇꯥꯔꯦ ꯂꯥꯟꯗꯕꯨ ꯂꯥꯟ ꯍꯥꯏꯁꯤꯗꯤ ꯂꯥꯟꯅꯤ ꯑꯃꯅ ꯑꯃ ꯍꯥꯠꯇꯣꯛꯅꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤꯁꯨ ꯍꯥꯠꯂꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯑꯃ ꯁꯤꯔꯗꯤ ꯑꯩꯈꯣꯏꯒꯤ ꯑꯃꯅ ꯑꯊꯧꯕ ꯊꯋꯥꯏꯅ ꯄꯣꯟꯊꯥꯈ꯭ꯔꯦ ꯅꯣꯏꯒꯤ 9 ꯁꯤ ꯇꯥꯏ ꯅꯣꯏꯒꯤ 100 100 1,000 ꯀꯨꯀꯤ ꯂꯣꯏꯅ ꯇꯨꯝꯅꯕ ꯁꯤ ꯇꯥꯏ ꯆꯨꯝꯕ꯭ꯔꯥ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯆꯨꯝꯕ꯭ꯔꯥ sume ꯑꯩꯈꯣꯏꯒꯤ ꯑꯃꯈꯛꯇꯣ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝꯅ ꯃꯃꯜ ꯊꯥꯛ Indra ꯋꯥꯡꯅ Laisram ita ꯊꯝꯉꯤꯕꯅꯦꯕ ID ita ki channel kuire yengba ꯊꯥꯒꯠꯆꯔꯤ Laisram ꯌꯥꯝ dia ꯅꯨꯡꯁꯤ hi hi ai Laisram dia hi ai noglei ꯆꯨꯝꯕ꯭ꯔꯥ ꯑꯩꯈꯣꯏ ꯑꯃꯈꯛꯇꯪ ꯁꯤꯔꯁꯨ ꯏꯃꯨꯡ ꯃꯅꯨꯡꯗꯒꯤ ꯑꯃꯈꯛ China ꯊꯣꯛꯈꯤꯕꯗꯣ hi ai memi Laisram chumi se ꯑꯃꯈꯛꯇꯪ SP ꯊꯣꯛꯈ꯭ꯔꯁꯨꯀꯣ gaming pura head ko to taning de Premavati kem do khangbro kam do khangbrai kem do khangbrai khangdroi kem do khangdro ꯀꯦꯝ ꯍꯥꯏꯗꯤ ꯀꯝꯕ ꯀꯦꯝ long ꯈꯪꯗꯦ jump Revika ꯑꯣ ꯈꯨꯔꯥꯏꯒꯤ ꯀꯦꯝ ꯍꯥꯏꯔꯣ yes that's true ai David ꯊꯥꯒꯠꯆꯔꯤ Junior Paul Fire come to las am khangde jeniduna cookie na lal pambasidi huina think akari pambasidi huina thigang ꯊꯤꯒꯪ pamanggumbani chumdro ꯃꯥꯅꯤ mayam ꯍꯨꯏꯅ ꯊꯤꯒꯪꯗꯨꯐꯥꯎꯅ ꯆꯥ ꯐꯪꯉꯔꯣꯏ ꯀꯨꯀꯤꯗꯤ ꯀꯩꯗꯧꯗꯣꯏꯅꯣ ꯃꯤꯇꯩꯒꯤ ꯃꯤꯅꯥꯏ ꯑꯣꯏꯅ ꯂꯩꯖꯔꯝꯕꯗꯣ ngangbam na moy ngangbam kainona kakre hairama kakthakre ꯀꯤꯔꯨꯅꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯨꯀꯤꯗꯗꯤ Premavati ꯊꯤ ꯊꯤꯅ Devi ꯉꯥꯡꯉꯨ 7 meter kemai 7
7 MR camp manakta Oh. Thang lak padu na si ko. kaima good evening people oken mite aigi ming oken mite aikhoi leng ba aikhoi gi leng kadi lengman lamba aikhoi gi Comment pa na ba wai dei mi je comment pa hi te. langel manaba aikhoi degi Lingjen mana ba. lingjen manaba aikhoi degi marau oi yeknaba bu maithiba pigadradi pigharai Chumi. Akhoi loi pro lingjen mana bai ma thau ni yek na bada mai thi ba pi ga da bani. Chumi tha chari. minai change handa cookie se facebook ta lal tongba yamna hai ai mane Cookie na lan loi salani na Facebook ta kan na ji bare loi du urabo cookie na lan loi salasi ai na. cookie yam yaure ne yau sanu Cookie yam yaugera, cookie likna yaugera, mitai marakta moja asmai sam tangjana leibani LB da su duna tangjaba lakchari ni. Ha. Chumbra. Pranavati devi unase Unasi. Cookie noi da hai ga da janita badi noi yumna gi achaw sang da masumani noi gi cookie noi gi ha kaino lanchi silba mi do adu gi duga hai roba. Shambhu Kumar hai Sambu, kama sambu na? angde minai jam Sambu, कहाँ से बोल रहे हो Sambu? minai jam lai soni minai jam lai cookie ne Aduh, ita tamo hai riye cookie na ita nang tumo hai riye cookie nang oina tumo aikhoi mitei maseli comment ngakta pakhige aduh nih. Kuki no gi lanjam pamado doi duga hai roba. mi chahum Mitai ga lan tauri se kari kana ba phangdori mitai di lange ipalai gi ngangu macha nasi masu nau chahum le ha mitai di lai gi macha masu mitai di lai gi I chen mani na ko mitai da noi na kai dong ngai da ngamoy ba minai hai duni ha kibide akhoi cookie khulai ge jaudra ga su sum noi da gi akhoi na noi gi atang ba khulai lai ba bom da gi kai de gi sniper da gi leri mi am do mitai da noi na lakcha ba ngambro laisram daina ngambro cookie paktre अनि कुकी दी सुमाइन नि मिना इदवाने मिगी फेक अकाउंट खरा सिजनबा मेंदे आराम बाइ टेंगल के मिंग लरगा पेज खरा हांगबा शंभू कुमार हा आप कहाँ से भाभी जी माला ने इचे काकी चिबा सा मसिंग कयाम सुरम ओ मिनाई नहीं कइनो शंभू आप कहाँ अर्चना से बोल रहे हो अर्चना मैं तो कैसे आसाम हो से बोल रही हूँ यार लान लान तोक लगा हानागुम चिंगमी तम्मी कायदनो पुन्ना नुसिना हिंगमिनसी याई फरे कहाँ में हिमालय इरेसे बागना ये आ रहे हिमालय बाग ना याई फरे अखोई चिंगमी तम्मी अखोई लोई नुसिनना लेमिनै अदुगा कुकी दी चिंगमी सुनतरे हा तम्गी मी सुनतरे मोसिदी महिक ओइना अखोई सामरा ngamara ki mongda ngangom leibani na yum yang ngangom yai phaba singa he cookie minai chakat tawnu noi loina koi noi manipur thado chen noi matam jormi chakhara manipur se ing tapna nuai jai phana khoi lei jarage noi bu support jan to bi pham do duga noi chakhara noi ke dorage moi tangai namai de mathil ka loi dra thi mina chaloi na hai se noi mai maming hing do noi loi hai do cookie gi mamai maming ni moi ni re ising je noi mai maming yam phajai noi mai maming yam phajai masana sajaba bom masana panduna siba moi bu kibide drugs asala ngaw moi hing do kada ka moi do ki ai bare cookie no pi khram jo drugs araga mamai mi khangdana mafam marang khangdana tawi do da cookie no pi khram so moi bu mi na ne asam rifle na su hanna jeng bidra ba kangu to hanan di yam yingam bani kiem da sambu chalaga sambu separate kuma administration kiem da chalaga air mamangla AR ge kiem da chalaga hairu ba ado sambu बिहार से है अच्छा बिहार अच्छा कहाँ अच्छा से बोल रहे हो आप शंभू जी बलिया सीतामढ़ी बलिया तो मालूम है सीतामढ़ी जमसंगे मालूम है कटिहार मालूम है जमसंगे बाकी तो मालूम नहीं है बिना इन्हें थल्ले है इन्हें किसी का एसपी गेमिंग कुकी सक्थु जा है कुकी नोई चाक चाराबो चाक चा फंगबरो कई मथेल चागे कुकी नोइबू ओक चाक यम चारे हैं ताइने गिबिन खुमन है लान से लोयरदी कुकी सिंह से कमाइना येंगनी मितई सिंह नहीं चल रही अदुगी वफमदो यामना नुसिरिबा कमेंट तौबिरेबा इबुंग हानिङाइता थागतचरी लानसे मैं लानसे लोइसलसी पीस पुरसी शांति पुरक्सेन अखोइना
ꯂꯥꯟꯁꯦ ꯍꯦꯛ ꯍꯧꯔꯛꯄꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯅꯦꯕ ꯑꯩꯈꯣꯏꯗꯤ ꯄ꯭ꯔꯣꯇꯦꯁ ꯃꯌꯥꯝ ꯇꯧꯔꯝꯕꯅꯤ ꯑꯩꯈꯣꯏꯅ ꯙꯔꯅꯥ ꯌꯥꯝ ꯇꯧꯖꯔꯝꯕꯅꯤ ꯂꯥꯟ ꯂꯣꯏꯁꯟꯕꯤꯌꯨ ꯑꯣꯏꯅ ꯀꯩꯅꯣ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯕꯔꯃꯦꯟꯗ ꯑꯃꯤꯠ ꯁꯥꯍꯗ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯗ ꯑꯆꯧꯕ ꯃꯌꯥꯝ ꯍꯥꯏ ꯑꯣꯊꯣꯔꯤꯇꯤꯗ ꯂꯥꯟꯁꯦ ꯂꯣꯏꯁꯟꯕꯤꯌꯨ ꯇꯪꯗꯨ ꯂꯩꯇꯥ ꯄꯨꯕꯤꯔꯛꯎ ꯍꯥꯏꯅ ꯃꯣꯏꯅ ꯂꯥꯟ ꯇꯧꯔꯛꯄꯒꯤ ꯑꯩꯈꯣꯏꯒꯤ ꯖꯨꯝ ꯃꯩ ꯊꯥꯗꯣꯛꯄ ꯃꯤꯇꯩꯕꯨ ꯑꯣꯠꯄ ꯅꯩꯕ ꯇꯧꯕ ꯇꯝꯊꯤꯅ ꯃꯣꯏꯅ ꯐꯥꯔ ꯍꯥꯠꯄ ꯇꯧꯔꯛꯄ ꯃꯌꯥꯝꯗꯣ ꯑꯗꯨꯒꯤꯗꯣ ꯑꯩꯈꯣꯏꯅ ꯂꯥꯟ ꯂꯣꯏꯁꯟꯕꯤꯌꯨ ꯍꯥꯏꯕ ꯃꯇꯝꯗ ꯃꯣꯏꯅ ꯇꯥꯁꯟꯅꯈꯤꯗꯦ ꯃꯣꯏꯅ ꯌꯥꯈꯤꯗꯦꯕ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯑꯊꯧꯕ ꯃꯌꯥꯝ ꯊꯋꯥꯏꯅ ꯄꯟꯊꯥ ꯑꯣꯏꯔꯦ ꯑꯗꯨꯒꯤꯗꯤ ꯃꯤꯇꯩ ꯃꯆꯥ ꯃꯌꯥꯝꯒꯤ ꯃꯄꯥ ꯃꯃꯥ ꯃꯁꯛ ꯈꯪꯗ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯊꯃꯣꯏꯗ ꯆꯥꯛꯏꯕ ꯃꯌꯥꯝꯁꯦ ꯑꯩꯒꯤ ꯑꯣꯏꯅ ꯍꯥꯏꯖꯕꯗꯤ ꯂꯥꯟꯁꯦ ꯂꯣꯏꯔꯒꯁꯨ ꯀꯨꯀꯤꯁꯦ ꯑꯩꯈꯣꯏꯅ ꯏꯆꯤꯟ ꯏꯅꯥꯎꯅꯤ ꯍꯥꯏꯕꯁꯨ ꯉꯝꯃꯔꯣꯏ ꯀꯨꯀꯤꯁꯦ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯕ ꯊꯃꯣꯏꯗꯤ ꯊꯣꯛꯂꯛꯀꯅꯦꯕꯁꯦ ꯑꯩꯒꯤ ꯃꯥꯏꯀꯩꯗꯗꯤ ꯑꯩꯅ ꯑꯣꯏꯅ ꯂꯅꯥꯏ ꯑꯣꯏꯅ ꯈꯟꯖꯕꯗꯤ ꯃꯌꯥꯝꯒꯤꯗꯤ ꯈꯪꯖꯗ꯭ꯔꯦ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯔꯣꯏ ꯑꯩꯅꯗꯤ ꯅꯨꯡꯁꯤꯕꯁꯦ ꯉꯝꯃꯔꯣꯏꯗ꯭ꯔꯥ ꯑꯩ ꯈꯜꯂꯤ ꯀꯩꯒꯤꯅꯣ ꯌꯥꯔ ꯑꯩꯒꯤ ꯍꯧꯖꯤꯛꯁꯦ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝꯅ ꯀꯞꯄꯤꯕꯗꯣ ꯑꯩꯒꯤ ꯏꯆꯥ ꯃꯌꯥꯝꯅ ꯀꯞꯄꯤꯕꯗꯣ ꯃꯤꯇꯩ ꯑꯃꯒꯤ ꯏ ꯆꯦꯟꯕꯅꯤꯅ ꯃꯤꯇꯩ ꯑꯃꯅ ꯀꯞꯄꯤꯕꯗꯣ ꯑꯩꯗꯤ ꯀꯥꯎꯕ ꯉꯝꯃꯣꯏꯑꯕ ꯏꯔꯥꯡ ꯈꯔ ꯂꯥꯜꯂꯒꯗꯤ ꯅꯦꯝꯂꯕꯣꯅꯦꯅꯦ ꯂꯥꯜꯂꯦ ꯍꯥꯏꯕꯤꯌꯨꯀꯣ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯕꯦꯡꯒ꯭ꯂꯣꯔꯗ ꯂꯩꯕꯅꯤꯅ ꯀꯩꯁꯨꯝ ꯈꯪꯗ꯭ꯔꯦ ꯐꯦꯁꯕꯨꯛꯇ ꯌꯦꯡꯕ ꯅꯠꯇꯅ ꯏꯔꯥꯡꯁꯦ ꯅꯦꯝꯃꯦ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯑꯗꯨꯒ ꯏꯔꯥꯡꯁꯨ ꯌꯥꯝꯅ ꯊꯣꯛꯄꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯏꯔꯥꯡ ꯅꯦꯝꯃꯦ ꯍꯥꯏꯕꯗꯤ ꯌꯥꯗꯦ ꯍꯨꯔꯥꯟ ꯆꯥꯖꯠꯇꯤ ꯃꯣꯏꯒꯤ ꯀꯨꯀꯤ ꯂꯣꯏꯗ꯭ꯔꯤ ꯃꯣꯏꯒꯤꯗꯤꯀꯣ ꯀꯔꯝꯕ ꯃꯇꯝꯗ ꯀꯩꯗꯧꯔꯛꯇꯣꯏꯅꯣ ꯃꯣꯏꯗꯤ ꯁꯨꯃꯥꯏꯅ ꯃꯤꯉꯣꯟꯗ ꯃꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯇꯨꯝꯅ ꯂꯩꯖꯔꯤ ꯃꯤꯗꯨꯕꯨ ꯆꯤꯡꯊꯣꯛꯑꯒ ꯍꯥꯠꯄ ꯉꯝꯕ ꯀꯥꯡꯕꯨꯅꯤ ꯃꯣꯏꯁꯦ ꯖꯦꯅꯤꯇꯥ ꯌꯨꯝꯅꯥꯝ ꯀꯧꯖꯦꯡ ꯃꯥꯟꯕꯤ ꯀꯨꯀꯤ ꯅꯨꯄꯤ ꯈꯔꯅ ꯉꯥꯡꯕꯗꯣ ꯅꯣꯛꯅꯤꯡꯗ꯭ꯔꯣ ꯏꯆꯦ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯁꯨ ꯊꯨꯞꯆꯟꯈꯔꯦ ꯃꯤꯇꯩ ꯑꯃꯅꯤ ꯊꯣꯛꯂꯛꯄꯗꯒꯤ ꯊꯨꯞꯈꯔꯦ ꯁꯨꯝ ꯀꯦꯅꯤꯁꯣꯟ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯐꯠꯇꯕ ꯀꯨꯀꯤꯁꯤꯡꯗꯤ ꯑꯆꯧꯕꯁꯨ ꯃꯆꯥꯁꯨ ꯂꯣꯏꯅ ꯍꯥꯠꯀꯅꯤ ꯆꯨꯝꯃꯕꯅꯤ ꯃꯆꯥꯗꯣ ꯑꯩꯈꯣꯏꯅ ꯑꯉꯥꯡꯅꯤ ꯊꯥꯗꯣꯛꯄꯤꯔꯝꯕꯅꯤ ꯍꯌꯦꯡ ꯀꯣꯟꯅ ꯆꯥꯎꯔꯛꯑꯒ ꯃꯤꯇꯩꯅ ꯑꯩꯈꯣꯏꯁꯤꯕꯨ ꯀꯟꯕꯤꯕꯅꯤ ꯃꯤꯇꯩꯅ ꯑꯩꯈꯣꯏꯁꯤꯕꯨ ꯆꯥꯛ ꯄꯤꯖꯕꯅꯤ ꯍꯥꯏꯕꯗꯨ ꯃꯣꯏ ꯈꯪꯉꯣꯏꯑꯕ ꯃꯤꯇꯩꯁꯤꯒ ꯑꯃꯨꯛꯀ ꯑꯣꯟꯁꯤꯜꯂꯛꯀꯦ ꯍꯥꯏꯔꯛꯀꯅꯦꯕ ꯑꯁꯇꯤꯟꯒ ꯁꯥꯞꯀ ꯍꯥꯏꯕꯗꯣ ꯃꯌꯥꯡ ꯃꯔꯣꯟꯗ ꯑꯁꯇꯤꯟꯒ ꯁꯥꯞ ꯍꯥꯏꯕꯗꯣ ꯑꯃꯅꯤ ꯅꯥꯗꯨꯁꯨ ꯃꯌꯥꯝ ꯋꯥꯔꯧꯕ ꯌꯥꯗꯦꯀꯣ ꯉꯥꯡꯐꯝ ꯌꯥꯏꯐꯕ ꯃꯌꯥꯝ ꯀꯨꯀꯤ ꯌꯥꯎꯔꯤꯌꯦ ꯔꯤꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏ ꯌꯥꯎꯁꯅꯨ ꯃꯣꯏꯗꯤ ꯑꯗꯨꯃꯥꯏꯅ ꯃꯤꯇꯩꯩꯅ ꯀꯩ ꯍꯥꯏꯅꯈꯔꯦ ꯍꯨꯔꯥꯟꯕꯅꯤꯅ ꯃꯥꯅ ꯀꯩ ꯍꯥꯏꯖꯥꯠꯅꯣ ꯑꯩ ꯆꯪꯉ ꯍꯨꯔꯥꯟꯕꯅꯤꯅꯀꯣ आनंद ब्रह्मन हाय मैडम गुड नाइट हेलो बर्मन जी कैसे हो नमस्ते गुड नाइट ꯉꯥꯡꯕꯝꯅ ꯍꯥꯏꯕ ꯃꯌꯥꯝ ꯀꯨꯀꯤ ꯌꯥꯎꯔꯦ ꯔꯤꯄꯣꯔꯠ ꯇꯧꯕꯤꯌꯣ कुकी गो बैक टू कूलेन गो बैक कूलेन ꯀꯅꯥ ꯁꯥꯡ ꯀꯃꯦꯟ ꯑꯃ ꯂꯩ ꯌꯥꯔ ꯁ꯭ꯋꯥꯏꯗꯁꯨ ꯀꯨꯀꯤ ꯃꯆꯥ ꯃꯌꯥꯝ ꯂꯩ ꯑꯗꯨ ꯃꯣꯏꯗꯤ ꯒ꯭ꯌꯥꯟ ꯇꯥꯏ ꯑꯗꯨꯒ ꯏꯔꯥꯡꯁꯦ ꯀꯨꯀꯤꯗꯁꯨ ꯃꯤꯇꯩꯗꯁꯨ ꯁꯞꯄꯣꯔꯠ ꯇꯧꯗꯦ ꯃꯣꯏꯁꯨ ꯏꯔꯥꯡꯁꯦ ꯊꯨꯅ ꯂꯣꯏꯁꯤꯟꯕ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤꯗꯨꯅ ꯑꯗꯨꯝ ꯋꯥꯔꯤ ꯇꯧꯏ ꯀꯨꯀꯤꯒ ꯃꯣꯏ ꯄꯨꯟ ꯂꯩꯌꯦ ꯕꯦꯡꯒ꯭ꯂꯣꯔ ꯆꯦꯛꯁꯤꯜꯂꯨ ꯍꯣꯏꯕ ꯊꯥꯖꯒꯅꯨ ꯑꯗꯨ ꯑꯣꯏꯔꯁꯨꯅꯦ ꯃꯣꯏꯗꯨꯒ ꯑꯩꯈꯣꯏꯅ ꯊꯥꯖꯕꯖꯥꯕ ꯃꯄꯥꯟ ꯅꯠꯇꯦ ꯂꯩꯕꯗꯨꯅ ꯑꯗꯨꯝ ꯃꯣꯏ ꯆꯤꯟꯗ ꯁꯤꯖꯤꯟꯅꯔꯤꯕꯅꯤ ꯑꯃ ꯄꯥꯟꯅꯕ ꯃꯣꯏꯁꯨ ꯄꯨꯟꯁꯤꯜꯂꯛꯑꯗꯤ ꯃꯣꯏꯅ ꯑꯗꯨꯗꯣ ꯂꯥꯟ ꯇꯧꯅꯨ ꯍꯥꯏꯒꯗ꯭ꯔꯥ ꯃꯄꯥꯟꯗ ꯂꯩꯔꯕꯅꯤꯅ ꯍꯣꯏ ꯃꯣꯏ ꯐꯔꯝꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯁꯨ ꯃꯣꯏ ꯀꯨꯀꯤꯁꯤꯅ ꯄꯨꯛꯆꯦꯜ ꯁꯦꯡꯉꯝꯒꯅꯤ ꯍꯥꯏꯕꯁꯦ ꯁꯨꯡꯊꯥ ꯊꯥꯖꯗ꯭ꯔꯦ ꯃꯣꯏ ꯐꯔꯝꯕ ꯌꯥꯏ ꯅꯣꯏꯒꯤ ꯂꯩꯃꯤꯟꯅꯔꯕꯗꯣ ꯐꯔꯝꯕ ꯌꯥꯏ ꯑꯗꯨ ꯑꯣꯏꯔꯁꯨ ꯏꯟꯗꯤꯔꯥ ꯂꯥꯏꯁ꯭ꯔꯝ ꯏꯇꯥ ꯀꯨꯀꯤ ꯈꯪꯗ꯭ꯔꯦ ꯂꯣꯏꯗꯧ ꯈꯔ ꯋꯥꯠꯂꯤ ꯂꯥꯟ ꯂꯣꯏꯗꯧ ꯈꯔ ꯋꯥꯠꯂꯤꯌꯦ ꯀꯨꯀꯤ ꯃꯤꯅꯥꯏ ꯈꯔ ꯂꯩꯔꯤꯌꯦ ꯃꯣꯏ ꯇꯨꯝꯃꯕ ꯁꯤꯈ꯭ꯔꯒ ꯂꯥꯟ ꯂꯣꯏꯗꯣꯏꯅꯤꯌꯦ ꯆꯨꯝꯃꯤ ꯖꯦꯅꯤꯇꯥ ꯃꯣꯏ ꯇꯨꯝꯅꯕ ꯌꯨꯝꯅꯥꯝ ꯍꯥꯠ ꯇꯥꯏ ꯂꯨꯝꯂꯒ ꯇꯥꯕ ꯌꯥꯝꯅ ꯂꯩꯕꯅꯤꯀꯣ ꯌꯥꯝꯅ ꯂꯩ ꯑꯩꯈꯣꯏꯒꯤꯗ ꯂꯩꯖꯁꯅꯨ ꯃꯤꯅꯥꯏꯁꯤꯡꯗ ꯂꯩꯁꯅꯨ ꯃꯄꯨꯟꯁꯤꯗ ꯑꯗꯨꯝ ꯂꯨꯝꯃꯒ ꯃꯤꯅꯥꯏ ꯑꯣꯏꯔꯒ ꯂꯨꯝꯃꯒꯅꯤ ꯃꯅꯤꯄꯨꯔꯗ ꯃꯣꯏꯅ ꯆꯪꯉꯛꯏꯗꯣ ꯂꯨꯝꯃꯒ ꯍꯥꯟꯅꯗꯤ ꯂꯩꯕ ꯀꯨꯀꯤꯁꯤꯡꯗꯨꯒ ꯃꯔꯛꯇ ꯂꯨꯝꯃꯒ ꯅꯧꯅ ꯀꯨꯀꯤ ꯃꯌꯥꯝ ꯆꯪꯉꯛꯄꯗꯣ ꯑꯦꯟ ꯑꯥꯔ ꯁꯤ ꯇꯧꯔꯛꯄꯗꯗꯤ ꯃꯣꯏ ꯈꯪꯒꯅꯦꯕ ꯑꯦꯟ ꯑꯥꯔ ꯁꯤ ꯃꯇꯝꯗ ꯈꯪꯕ ꯑꯦꯟ ꯑꯥꯔ ꯁꯤ ꯃꯇꯝꯗ ꯈꯪꯒꯅꯤ ꯑꯦꯜ ꯄ꯭ꯔꯦꯃꯥꯕꯇꯤ ꯗꯦꯕꯤ ꯖꯨꯋꯦꯜ ꯀꯨꯀꯤ ꯂꯦꯟ ꯏꯁ ꯊꯥꯔꯃꯥꯂꯦꯟ ꯀꯨꯂꯦꯟ ꯊꯥꯔꯃꯥꯂꯦꯟ ꯌꯥꯝꯈꯔꯦ ꯃꯣꯏ ꯖꯤꯠ ꯃꯃꯤꯡꯁꯦ ꯁꯔꯥꯡꯊꯦꯡ ꯌꯥꯏꯐꯔꯦ ꯑꯔꯥꯝꯕꯥꯏꯅ ꯏꯆꯦ ꯆꯥꯕ꯭ꯔꯣ ꯑꯔꯥꯝꯕꯥꯏꯅ ꯌꯥꯏꯐꯔꯦ ꯑꯔꯥꯝꯕꯥꯏꯅ ꯌꯥꯏꯐꯔꯦ ꯌꯥꯝ ꯀꯨꯏ ꯁꯥꯟꯅꯔꯣꯏꯀꯣ ꯑꯩꯁꯦ ꯍꯋꯥꯏ ꯕꯤꯄꯤ ꯃꯨꯕꯤ ꯂꯩꯍꯜꯂꯦ ꯆꯥꯅꯤꯡꯉꯤ ꯌꯣꯡꯆꯥꯛꯀ ꯍꯋꯥꯏ ꯃꯨꯕꯤꯒ ꯄꯨꯡ ꯀꯌꯥ ꯏꯔꯣꯟꯕ ꯇꯥꯔꯦ ꯌꯦꯡꯉꯨꯇꯣ ꯆꯥꯅꯤꯡꯉꯤ 11 ꯇꯥꯕꯒ ꯂꯣꯏꯁꯟꯒꯦꯀꯣ 13ꯒ ꯃꯤꯅꯤꯠ 35 ꯁꯥꯟꯅ ꯂꯣꯏꯁꯤꯟꯁꯤ 13 ꯃꯤꯅꯤꯠ 15 ꯂꯣꯏꯁꯟꯒꯅꯤ ꯍꯥꯏ ꯃꯣꯏ ꯃꯆꯤꯟ ꯊꯤꯕꯤꯁꯦ ꯍꯧꯔꯦ ꯀꯨꯀꯤ ꯂꯥꯛꯑꯦ ꯀꯨꯀꯤ ꯃꯣꯏ ꯃꯃꯥꯏ ꯃꯃꯤꯡ ꯂꯣꯏ ꯍꯥꯏꯔꯛꯑꯦ ꯀꯨꯀꯤꯒꯤ ꯃꯃꯥꯏ ꯃꯃꯤꯡꯅꯤ ꯁꯦ ꯀꯨꯀꯤ ꯌꯦꯡꯕꯤꯌꯨ ꯌꯥꯎꯔꯤꯁꯦ ꯀꯨꯀꯤ ꯌꯥꯎꯖꯁꯅꯨ ꯃꯋꯥ ꯂꯧꯗꯦ ꯃꯊ꯭ꯋꯥꯏ ꯆꯥꯛꯏ ꯃꯤ ꯃꯣꯏ ꯌꯥꯎꯔꯤꯁꯦ ꯊꯤ ꯉꯥꯡꯉꯤꯁꯦ ꯑꯩꯈꯣꯏꯅ ꯃꯋꯥ ꯂꯧꯗꯦ ꯀꯨꯀꯤ ꯃꯤꯅꯥꯏ ꯌꯥꯎꯖꯁꯅꯨ ꯀꯨꯀꯤꯒꯤ ꯃꯃꯥꯏ ꯃꯃꯤꯡꯁꯦ KASHUBI ꯀꯧꯔꯤ ꯀꯨꯀꯤ ꯅꯣꯏ ꯃꯥꯏ ꯃꯃꯤꯡ ꯀꯨꯀꯤ ꯅꯣꯏ ꯃꯃꯥꯒꯤ ꯃꯃꯤꯡꯗꯣ KASHUBI ꯍꯥꯏꯅꯦ ꯌꯥꯝ ꯐꯖꯩꯅꯦ ꯀꯨꯀꯤ ꯅꯣꯏ ꯃꯥꯏ ꯃꯃꯤꯡꯗꯣ
हाँ पेरामती जोएल यू आर अस डायरेक्ट हायरेन जोएल यू ऑल हायरगा इंग्लिश तो जावरेन इंग्लिश जावरे पेरामती कुकी तो सकथु है जोएल नमो सोनिया हायरगा मासु हायरे हजिकी मरोंदो ꯉꯥꯡꯅꯤꯡꯗꯕꯀꯣ नंदे ꯂꯥꯏꯐꯁꯤꯒ नंदि महिक नि नपुने मतंग ꯂꯥꯏꯐꯁꯤꯒ ꯃꯤꯇꯩ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯩ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯃꯌꯥꯝ ꯂꯩ ꯃꯌꯥꯝ ꯑꯃꯁꯨ ꯑꯍꯟꯁꯤꯡꯅ ꯏꯃꯥ ꯂꯦꯡꯒꯥ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯊꯛ ꯊꯣꯡꯕ ꯃꯌꯥꯝ ꯑꯃꯅ ꯌꯦꯡꯕꯅꯤꯅꯀꯣ ꯑꯩꯅ ꯑꯗꯨꯗ ꯀꯨꯀꯤ ꯁꯛꯊꯣꯛꯎ ꯍꯥꯏꯅꯤꯡꯗꯕ ꯑꯗꯨꯗ ꯀꯨꯀꯤ ꯃꯤꯅꯥꯏ ꯍꯥꯏꯅꯤꯡꯗꯕ ꯀꯨꯀꯤ ꯀꯥꯁꯨꯕꯤ ꯍꯥꯏꯅ ꯍꯥꯏꯅꯤꯡꯗꯕ हायद्रियो नंदा ꯀꯨꯀꯤꯗ ꯀꯨꯀꯤ ꯁꯛꯊꯨ ꯍꯥꯏꯅꯤꯡꯗꯕ ꯑꯩꯅ ꯈꯪꯉꯕ हातो जोइनिंग ꯑꯩꯈꯣꯏ ꯃꯤꯇꯩꯗꯤ ꯏꯀꯥꯏ ꯈꯨꯝꯅꯅ ꯏꯀꯥꯏꯅꯅ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯅ ꯆꯠꯄꯅꯤꯅꯀꯣ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯃꯃꯥꯡꯗ ꯏꯆꯟ ꯏꯆꯥꯏ ꯃꯃꯥꯡꯗ ꯏꯅꯥꯎꯒꯤ ꯃꯃꯥꯡꯗ ꯏꯃꯥꯒꯤ ꯃꯃꯥꯡꯗ ꯑꯗꯨꯃꯥꯏꯅ ꯋꯥꯍꯩ ꯋꯥꯇꯥ कुकीदी एयरदा ꯂꯣꯟꯆꯠ सेवा ꯃꯥꯟꯖꯕ ꯉꯥꯡꯕꯁꯦ करूंगी जामना ꯅꯨꯡꯉꯥꯏꯇꯦꯕ हाइबनी है खुमन्ना ꯀꯃꯥꯏꯅꯗꯤ ꯀꯅꯥ saya ramai ngang do एयरदा सेवा करूंगी जाम हाइबनी ꯑꯦꯌꯥꯔꯅ ꯈꯣꯡꯄꯥꯛ ꯀꯥꯎꯊꯣꯛꯄꯤꯔꯝꯃꯦ ꯑꯩꯈꯣꯏꯒꯤꯁꯨ ꯖꯦꯅꯤꯇꯥ ꯌꯨꯝꯅꯥꯝ ꯑꯩꯈꯣꯏꯒꯤꯁꯨ ꯀꯨꯀꯤꯅ ꯂꯨꯝꯃꯒ ꯃꯩ ꯊꯥꯕꯤꯔꯝꯃꯤ ꯀꯨꯀꯤ ꯁꯛꯊꯨꯁꯤꯡꯅ ꯃꯣꯏꯁꯨ ꯑꯗꯨ ꯃꯩꯗꯨꯅ ꯃꯣꯏ ꯁꯨꯝ ꯂꯧꯗꯣꯔꯤꯃꯤꯅꯦ ꯑꯗꯨ ꯃꯩꯗꯨꯅ ꯃꯣꯏ ꯁꯨꯝ ꯐꯦꯔꯃꯇꯤ ꯗꯦꯕꯤ ꯂꯧꯗꯣꯔꯤꯃꯤ ꯖꯨꯋꯦꯜ ꯈꯠꯅꯁꯤ ꯂꯥꯛꯑꯣ ꯈꯠꯅꯁꯤ ꯂꯥꯛꯑꯣ ꯈꯠꯅꯁꯤꯔꯣ ꯈꯠꯅꯁꯤꯔꯣ ꯃꯣꯏꯒꯤ ꯅꯪ ꯌꯥꯝ ꯄꯥꯝꯕ꯭ꯔꯣ ꯀꯥꯏ ꯆꯪꯈ꯭ꯔꯒꯦ ꯀꯨꯀꯤ ꯃꯌꯥꯝ ꯃꯤꯇꯩꯒ ꯈꯠꯅꯅꯤ ꯍꯥꯏ ꯆꯪꯉꯗꯤ ꯀꯃꯦꯟ ꯇꯧꯔꯛꯑꯣ ꯈꯠꯅꯔꯁꯤ ꯊꯣꯛꯂꯛꯑꯣ ꯑꯩ ꯂꯥꯏꯚ ꯂꯣꯏꯁꯤꯜꯂꯛꯇꯣꯔꯦ ꯅꯣꯏ ꯆꯣꯡꯊꯣꯔꯛꯀꯗ꯭ꯔꯥ ꯐꯪ ꯐꯪ ꯆꯣꯡꯊꯣꯔꯛꯑꯣ ꯃꯌꯥꯝꯅ ꯄꯨꯡ ꯑꯃꯅꯤ ꯂꯥꯏꯐꯇ ꯌꯥꯎꯕꯤꯔꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯥꯏꯐꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯂꯩꯔꯤꯍꯦ ꯃꯤꯅꯤꯠ ꯊꯥꯒꯠꯆꯔꯤ ꯃꯤꯅꯤꯠ ꯗꯣꯁ ꯊꯥꯒꯠꯆꯔꯤ 10 ꯃꯤꯅꯤꯠ ꯍꯦꯟꯅ ꯂꯩꯔꯤ ꯑꯩꯈꯣꯏꯅ ꯃꯤꯅꯤꯠ 10 ꯑꯃ ꯂꯩꯔꯦꯕꯀꯣ ꯑꯗꯨꯏꯁꯨ ꯑꯩ ꯄꯨꯡ 11:30ꯗꯒꯤ ꯂꯥꯏꯐ ꯊꯥꯔꯛꯄꯁꯤꯅ 10:30 11:30 ꯄꯨꯡ 1:30ꯗꯅꯤ ꯄꯨꯡ 2 ꯐꯥꯗꯦꯅꯦ ꯀꯅꯥꯅꯣ ꯑꯩ ꯃꯥꯄꯟꯗꯩ ꯍꯧꯔꯤꯗꯨ ꯄꯨꯡ 2 ꯑꯠꯆꯥ ꯑꯠꯆꯥ ꯐꯥꯒꯗꯕꯅꯦ ꯃꯤꯅꯤꯠ 8ꯗ ꯉꯥꯏꯈ꯭ꯔꯦ ꯑꯠꯆꯥ ꯑꯠꯆꯥ ꯍꯌꯦꯡ ꯁꯥꯡꯅ ꯊꯥꯅꯤ ꯑꯠꯆꯥ 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 ꯍꯌꯦꯡꯗꯤ ꯃꯣꯃꯤꯇꯥ ꯋꯥꯏ ꯍꯌꯦꯡꯗꯤ 35 ꯁꯟꯗꯥꯗ ꯂꯥꯏꯛ ꯗꯟ ꯊꯥꯒꯠꯆꯔꯤ ꯏꯇꯥ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯑꯁꯥꯝꯗ ꯂꯩꯕ ꯃꯤꯇꯩꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯁꯦ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯀꯩꯅꯣꯅꯦ ꯏꯅꯥꯎ ꯍꯥꯏꯅꯤꯡꯉꯥꯏ ꯑꯩ ꯂꯩꯇꯅ ꯂꯧꯊꯣꯛ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒꯅꯦꯀꯣ ꯑꯁꯥꯝꯗ ꯂꯩꯕ ꯈꯪꯗꯦ ꯃꯄꯥꯟꯗ ꯂꯩꯕ ꯈꯪꯗꯦ ꯑꯩꯈꯣꯏ ꯃꯤꯇꯩꯗꯤ ꯑꯃꯠꯇꯅꯤ ꯃꯤꯇꯩꯒꯤ ꯏ ꯍꯥꯏꯕꯁꯦ ꯏꯁꯦ ꯆꯦꯟꯕꯅꯤꯅꯀꯣ ꯊꯥꯞꯄꯁꯨ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏ ꯆꯠꯄ ꯉꯝꯗ꯭ꯔꯒꯁꯨ ꯆꯠꯄ ꯉꯝꯃꯒꯅ ꯉꯝꯅ ꯆꯠꯄ ꯉꯝꯗ꯭ꯔꯒꯅ ꯉꯝꯗꯅ ꯃꯇꯦꯡꯗꯤ ꯑꯁꯨꯝ ꯇꯧꯃꯤꯟꯅꯗꯣꯏꯅꯤ ꯏꯇꯥ ꯏꯃꯥ ꯑꯩ ꯂꯩꯕꯥꯛꯅ ꯏꯔꯣꯟꯕ ꯌꯥꯏꯐꯔꯦ ꯏꯇꯥꯗꯤ ꯑꯩꯈꯣꯏ ꯃꯣꯃꯤꯇꯥ ꯋꯥꯏꯒꯤ ꯆꯦꯅꯦꯜ ꯑꯃ ꯂꯩꯕꯅꯦꯕ ꯏꯁ ꯃꯥꯒꯤ ꯆꯦꯅꯦꯜꯗ ꯃꯥꯅ ꯃꯥꯂꯥ ꯏꯔꯣꯟꯕ ꯇꯧꯕ ꯑꯁ ꯆꯥꯅꯤꯡꯕꯗ ꯇꯤꯟꯗꯥꯏ ꯏꯔꯣꯟꯕꯁꯦ ꯃꯈꯟ ꯃꯈꯟꯒꯤ ꯏꯔꯣꯟꯕꯅꯤ ꯃꯥꯅ ꯇꯧꯗꯣꯏꯁꯦ ꯄꯥꯔꯣꯁꯦ ꯑꯝꯇ ꯅꯪ ꯄꯥꯔꯣ ꯀꯨꯀꯤ ꯁꯥ ꯈꯔ ꯂꯩꯔꯗꯤ ꯆꯥꯅꯕ ꯂꯩꯇꯗꯅ ꯃꯣꯏ ꯃꯁꯦꯟ ꯍꯥꯠꯂꯒ ꯆꯥꯅꯔꯅꯤ ꯆꯥꯅ ꯃꯩ ꯄꯦꯝꯃ ꯌꯥꯝ ꯁꯥꯡꯅꯁꯨ ꯏꯔꯛꯈ꯭ꯔꯗꯤ ꯏꯃꯩ ꯄꯦꯝꯃ ꯑꯩ ꯑꯦꯛꯁꯤꯗꯦꯟ ꯇꯧꯕ ꯖꯒꯥꯁꯦ ꯍꯥꯀꯠꯆꯕꯅ ꯗꯦꯕꯤ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯏꯟꯗꯤꯔꯥ ꯂꯥꯏꯁ꯭ꯔꯝ ꯏꯇꯥ ꯀꯨꯀꯤꯁꯤꯡꯁꯦ ꯃꯈꯣꯏꯒꯤ ꯐꯠꯇꯕ ꯃꯈꯩ ꯃꯍꯤꯛꯅꯤ ꯑꯉꯥꯡꯅ ꯇꯝꯊꯤꯕ ꯃꯍꯤꯛꯅꯦ ꯃꯣꯏꯁꯦ ꯍꯥꯠꯀꯗꯕꯅꯤꯗꯣ ꯍꯥꯠꯀꯗꯕꯅꯤ ꯍꯥꯠꯀꯗꯕꯅꯤ ꯆꯨꯝꯃꯤ ꯁꯛꯇꯨꯁꯤꯡꯁꯦ ꯑꯩꯒꯤꯅꯦ ꯈꯪꯕ꯭ꯔꯥ ꯁꯤꯒ ꯑꯦꯛꯁꯤꯗꯦꯟ ꯅꯦꯅꯦꯗꯤ ꯇꯧꯒꯦ ꯀꯩ ꯍꯥꯏꯕ ꯃꯊꯦꯜ ꯆꯥꯔꯒꯦ ꯑꯁꯤꯁꯦ ꯗꯥꯛꯁꯦ ꯉꯥꯡꯐꯝ ꯌꯥꯏꯐꯕꯅ ꯅꯦꯅꯦꯗꯤ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯆꯥꯗ꯭ꯔꯤ ꯑꯦꯛꯁꯤꯗꯦꯟ ꯇꯧꯈꯤꯕꯩ ꯗꯥꯛꯁꯤꯗꯤ ꯀꯣꯛꯈ꯭ꯔꯦꯕꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯣ ꯑꯃꯨꯛ ꯁꯤꯒ ꯂꯩꯌꯦ ꯗꯥꯛꯁꯦ ꯎꯕ꯭ꯔꯥ ꯑꯁꯦ ꯍꯥꯀꯠꯆꯔꯕ ꯍꯟꯗꯛ ꯀꯟꯅ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯀꯩ ꯇꯩꯔꯗꯤ ꯐꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯎꯕ꯭ꯔꯥ ꯑꯦꯛꯁꯤꯗꯦꯟ ꯗꯦꯕꯤ ꯊꯥꯎ ꯇꯧꯕꯩ ꯗꯥꯛꯁꯦ ꯑꯦꯛꯁꯤꯗꯦꯟꯅꯤ ꯁꯤꯠꯄꯅꯤ ꯏꯃꯥꯟꯅꯕꯤ ꯑꯃꯒꯅꯦ ꯏꯃꯥꯟꯅꯕꯤ ꯑꯃꯒ ꯊꯕꯛ ꯑꯃ ꯆꯠꯃꯤꯟꯅꯔꯨꯕ ꯁꯤꯠꯄꯅꯤ ꯁꯤꯅ ꯁꯤꯠꯄꯅꯤ ꯀꯤꯂꯣꯃꯤꯇꯔ ꯎꯕ꯭ꯔꯥ ꯅꯤꯐꯨꯗꯅ ꯁꯤꯠꯂꯒ ꯕꯦꯟꯗꯤꯁ ꯇꯧꯔ ꯊꯧ ꯂꯩ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯆꯠꯂꯨꯏ ꯀꯤꯂꯣꯃꯤꯇꯔ 80 ꯔꯣꯝꯒꯤ ꯊꯥꯞꯄꯗꯅꯦꯕ 80 ꯔꯣꯝ ꯑꯣꯏꯔꯝꯒꯅꯤ ꯍꯦꯜꯂꯤ 120 ꯔꯣꯝꯒ ꯑꯣꯏꯔꯝꯒꯅꯤ ꯑꯦꯛꯁꯤꯗꯦꯟ ꯇꯧꯔꯦ ꯏꯃꯥꯟꯅꯕꯤꯒꯤꯗꯃꯛꯇꯅꯤ ꯑꯃꯅ ꯑꯃꯒꯤ ꯂꯦꯞꯃꯤꯟꯅ ꯇꯥꯏꯌꯦꯅ ꯑꯩꯈꯣꯏ ꯆꯠꯂꯨꯏꯅꯦꯕ ꯃꯣꯃꯤꯇꯥ ꯃꯌꯥꯝ ꯀꯃꯦꯟ ꯋꯥꯏ ꯇꯧꯕꯤꯔꯣ ꯎꯏꯌꯦ ꯀꯩꯅꯣ ꯈꯪꯗꯦ ꯍꯧꯖꯤꯛ ꯀꯟꯅ ꯍꯧꯖꯤꯛ ꯍꯥꯀꯠꯆꯔꯤ ꯑꯦꯛꯁꯤꯗꯦꯟ ꯀꯨꯏꯔꯦ ꯇꯧꯈꯤꯕ ꯑꯦꯛꯁꯤꯗꯦꯟ ꯆꯍꯤ ꯐꯥꯔꯦ ꯗꯥꯛꯇꯤ ꯉꯧꯁꯣꯛ ꯉꯧꯔꯦ ꯀꯤꯎꯔꯦ ꯉꯧꯁꯣꯛ ꯉꯧꯅ ꯗꯥꯛ ꯂꯩꯒꯗ꯭ꯔꯥ ꯍꯥꯏꯅ ꯗꯥꯛꯇꯤ ꯀꯣꯛꯈꯔꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯍꯧꯖꯤꯛ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯅ ꯂꯩ ꯍꯥꯀꯠꯆꯩ ꯉꯔꯥꯡ ꯅꯍꯥꯟꯗꯩ ꯃꯣꯃꯤꯇꯥꯒꯤ ꯎꯌꯦꯟ ꯏꯔꯣꯝꯕꯗꯣ ꯍꯥꯎꯅꯤ ꯎꯆꯤꯅꯥ ꯑꯣ ꯏꯔꯣꯝꯕꯗꯣ ꯌꯥꯝꯅ ꯅꯥꯔꯝꯒꯅꯤ ꯑꯩ ꯃꯥꯂꯥ ꯃꯂꯥ ꯀꯩ ꯂꯝꯒꯤ ꯍꯥꯏꯕ ꯃꯂꯥꯗ ꯃꯥꯏ ꯑꯣ ꯌꯥꯝꯅ ꯅꯥꯔꯝꯒꯅꯤ ꯍꯧꯖꯤꯛꯇꯤ ꯅꯥꯗꯤ ꯅꯥꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯅꯥꯕꯗ ꯕꯦꯟꯗꯦꯖ ꯄꯨꯟꯁꯤꯜꯂ ꯑꯃꯨꯛꯀ ꯊꯧꯔ ꯂꯥꯛꯏꯅꯤ ꯑꯩꯈꯣꯏ ꯏꯇꯥꯗꯨꯒꯤꯗꯤ ꯈꯨ ꯀꯥꯏꯅꯤ ꯈꯨ ꯅꯦꯅꯦ ꯍꯣꯏ ꯀꯀꯥ ꯍꯣꯏ
ꯐꯪꯅꯖꯕ ꯐꯖꯅ ꯅꯥꯗ ꯌꯦꯛꯇꯅ ꯂꯩꯕꯤꯌꯨꯀꯣ ꯑꯩ ꯍꯣꯏ ꯍꯣꯏ ꯌꯥꯝ ꯅꯨꯡꯁꯤ ꯉꯥꯡꯕꯝ ꯌꯥꯏꯐꯕ ꯖꯦꯅꯤꯇꯥ ꯌꯨꯝꯅꯥꯝ ꯑꯩꯈꯣꯏꯁꯨ ꯂꯥꯜ ꯆꯠꯄ ꯌꯥꯝꯅ ꯁꯣꯛꯏ ꯏꯆꯦ ꯑꯩ ꯆꯦꯛꯁꯤꯟꯕꯤꯌꯨ ꯆꯦꯛꯁꯤꯟꯕꯤꯌꯨ ꯑꯩꯈꯣꯏ ꯁꯣꯛꯄ ꯌꯥꯗꯦ ꯑꯩꯈꯣꯏ ꯄ꯭ꯔꯦꯃꯥꯕꯇꯤ ꯃꯤꯒꯤ ꯗꯦꯕꯤ ꯂꯃꯟ ꯅꯣ ꯈꯨꯝꯒꯗꯧꯔꯤꯕꯅꯤ ꯗꯥꯔꯛ ꯅꯣ ꯗꯥꯔꯛ ꯀꯧꯕ ꯃꯣꯂꯣꯝ ꯅꯣ ꯗꯥꯔꯛ ꯀꯧꯕ ꯃꯣꯂꯣꯝ ꯑꯃ ꯂꯩꯕꯅꯤ ꯑꯗꯨ ꯇꯩꯕꯤꯔꯣ ꯀꯣꯛꯄꯅꯦ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯅꯣ ꯗꯥꯔꯛ ꯅꯣ ꯗꯥꯔꯛ ꯗꯥꯔꯛ ꯍꯥꯏꯔꯣ ꯗꯥꯔꯛ DARK ꯏꯟꯗꯤꯔꯥ ꯂꯥꯏꯁ꯭ꯔꯝ ꯏꯇꯥ ꯂꯥꯏꯚ ꯊꯥꯔꯛꯄꯗꯣ ꯅꯨꯡꯗꯥꯡꯗ ꯑꯣꯏꯅ ꯊꯥꯔꯛꯑꯣ ꯑꯩ ꯍꯣꯏ ꯍꯣꯏ ꯅꯨꯡꯗꯥꯡꯗ ꯑꯣꯏꯅ ꯊꯥꯔꯛꯀꯦ ꯁꯟꯗꯥꯗ ꯅꯪ ꯊꯥꯅꯤ ꯍꯥꯏꯖꯜꯂꯨꯕꯗꯣ ꯑꯩꯅꯅꯦ ꯈꯔ ꯉꯟꯅ ꯊꯥꯁꯤꯔ ꯈꯜꯂꯝꯕ ꯑꯗꯣ ꯅꯨꯡꯗꯥꯡꯗ ꯁꯨꯝ ꯊꯥꯔꯛꯑꯒꯦꯀꯣ ꯅꯨꯡꯗꯥꯡ ꯊꯥꯔꯛꯑꯣ ꯍꯥꯏꯔꯗꯤ ꯈꯪꯗꯦ ꯍꯌꯦꯡ ꯀꯧꯕ ꯑꯩ ꯂꯥꯏ 19 ꯂꯩꯕꯗꯧꯅ ꯃꯅꯥ ꯐꯪꯕ ꯈꯪꯈ꯭ꯔꯦ ꯁꯣꯏꯁꯅ ꯄꯨꯡ 9 ꯑꯗꯨꯋꯥꯏꯗ ꯑꯗꯨꯝ ꯊꯥꯒꯠꯂꯅꯤ ꯍꯌꯦꯡꯗꯤ ꯈꯤꯇꯪ ꯉꯟꯅ ꯊꯥꯒꯦ ꯍꯥꯏꯅꯗꯤ ꯈꯜꯂꯤ ꯚꯤꯗꯤꯑꯣ ꯑꯃꯁꯨ ꯁꯦꯝꯒꯦ ꯍꯥꯏ ꯈꯜꯂꯤ ꯀꯨꯀꯤꯁꯤꯡꯁꯤꯅ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯊꯔꯛꯏꯔꯥ ꯂꯝ ꯍꯦꯟꯒꯠꯂꯛꯏꯔꯥ ꯀꯨꯀꯤꯁꯤ ꯑꯝꯇ ꯊꯤ ꯆꯩꯒꯦ ꯈꯟꯕ ꯈꯪꯗꯦ ꯑꯗꯨꯩꯗꯤ ꯀꯩꯇꯥꯔꯦ ꯃꯤꯅꯤꯠ ꯃꯔꯤ ꯈꯛꯇꯪ ꯉꯥꯏꯈꯔꯦ ꯃꯤꯅꯤꯠ 3-4ꯇ ꯉꯥꯏꯈꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯅꯨꯡꯁꯤꯕ ꯀꯃꯦꯟ ꯏꯕꯤꯔꯛꯑꯣ ꯍꯧꯖꯤꯛꯇꯤ ꯀꯩ ꯃꯊꯦꯜ ꯆꯥꯔꯦ ꯀꯃꯥꯏ ꯇꯧꯔꯦ ꯑꯗꯨꯒꯒꯤꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯔꯤꯒꯨꯝꯕ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯗ꯭ꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯞꯁꯨ ꯇꯧꯕꯤꯔꯝꯃꯨ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯨ ꯄ꯭ꯔꯦꯁ ꯇꯧꯕꯤꯔꯝꯃꯨ ꯍꯌꯦꯡꯒꯤ ꯂꯥꯏ ꯍꯌꯦꯡꯅ ꯊꯛꯂ ꯀꯨꯀꯤꯅ ꯐꯪꯅꯕ ꯀꯩꯒꯨꯝꯕ ꯑꯃ ꯑꯩꯈꯣꯏ ꯃꯤꯇꯩꯗ ꯉꯥꯡꯉꯛꯄ ꯈꯪꯗꯦ ꯆꯩꯔꯛꯄ ꯈꯪꯗꯦ ꯇꯧꯔꯛꯑꯗꯤ ꯑꯩꯅ ꯑꯗꯨꯒꯤ ꯃꯇꯤꯛ ꯆꯥꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯄꯗ ꯃꯌꯥꯝꯅ ꯐꯪꯅꯕ ꯌꯦꯡꯕꯤꯅꯕ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯀꯨꯀꯤ ꯄ꯭ꯔꯦꯃꯥꯕꯇꯤ ꯃꯤꯅꯥꯏ ꯅꯣꯏ ꯗꯦꯕꯤ ꯃꯌꯥꯝ ꯊꯣꯛꯂꯛꯀꯗ꯭ꯔꯥ ꯊꯣꯛꯂꯛꯑꯣ ꯑꯩ ꯂꯥꯏꯚ ꯂꯣꯏꯁꯟꯗꯣꯔꯕꯅꯤ ꯂꯨꯝꯅ ꯂꯩꯔꯅꯨ ꯀꯨꯀꯤ ꯃꯤꯅꯥꯏ ꯄꯨꯡ 12 ꯇꯥꯁꯜꯂꯛꯑꯦ ꯅꯦꯅꯦ ꯃꯅꯤꯄꯨꯔ ꯀꯗꯥꯏ ꯀꯣꯏꯕ ꯆꯠꯄꯤꯔꯨꯔꯒꯦ ꯏꯃꯥꯏ ꯃꯅꯤꯄꯨꯔꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯕꯨ ꯃꯅꯤꯄꯨꯔꯒꯤꯗꯤ ꯂꯣꯏ ꯊꯨꯡꯉꯦꯗ ꯂꯣꯏ ꯊꯨꯡꯉꯦ ꯃꯣꯔꯦ ꯆꯠꯇ꯭ꯔꯤ ꯑꯩꯗꯤ ꯏꯟꯗꯤꯔꯥ ꯂꯣꯏ ꯊꯨꯡꯉꯦ ꯂꯥꯏꯁ꯭ꯔꯝ ꯍꯣꯏ ꯌꯥꯏꯌꯦ ꯄꯨꯡ 9ꯗ ꯊꯥꯔꯛꯄ ꯍꯣꯏ ꯌꯦꯡꯒꯦ ꯍꯌꯦꯡꯗꯤ ꯈꯔ ꯉꯟꯅ ꯍꯧꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯅ ꯄꯨꯡ 9 ꯑꯗꯨꯋꯥꯏꯗꯤ 9ꯗꯒꯤ 9 ꯃꯥꯄꯜ ꯏꯇꯥ ꯇꯔꯥ ꯊꯥꯕꯗ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯅ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯑꯩ ꯏꯇ ꯂꯥꯏꯚ ꯊꯥꯕꯗ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯅ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯅꯨꯡꯁꯤꯗ ꯚꯤꯗꯤꯑꯣ ꯑꯝꯇ ꯊꯥꯒꯦ ꯇꯧꯕ ꯚꯤꯗꯤꯑꯣ ꯅꯝꯒꯦ ꯇꯧꯕ ꯑꯗꯨꯗꯤ ꯂꯣꯏꯁꯤꯜꯂꯝꯗꯥꯏꯁꯦ ꯑꯩ ꯉꯥꯛꯇꯪ ꯊꯣꯛꯑꯒꯦ ꯃꯥꯒ ꯑꯃꯨꯛ ꯉꯥꯛꯇꯪ ꯃꯤꯅꯤꯠ ꯂꯥꯏꯐꯇ 3ꯗ ꯁꯥꯟꯅꯔꯣ ꯉꯥꯏꯔꯦ ꯃꯤꯅꯤꯠ 1-2ꯇ ꯉꯥꯏꯔꯦ ꯏꯆꯤꯜ 3ꯗ ꯏꯅꯥꯎ ꯉꯥꯏꯔꯦ ꯃꯌꯥꯝ ꯑꯗꯨꯝ ꯀꯃꯦꯟ ꯂꯩꯔꯣ ꯀꯩꯅꯣ ꯇꯧꯕꯤꯔꯛꯑꯣ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯄꯥꯈꯪꯕꯅ ꯌꯥꯏꯐꯔꯦ ꯃꯂꯥ ꯏꯃꯥ ꯑꯩꯗꯤ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯦ ꯇꯨꯝꯅꯤꯡꯕꯅ ꯕꯥꯏ ꯑꯩ ꯇꯨꯝꯅꯤꯡꯕꯅ ꯕꯥꯏ ꯖꯦꯅꯤꯇꯥ ꯍꯣꯏ ꯌꯨꯝꯅꯥꯝ ꯃꯂꯥ ꯀꯩ ꯂꯝꯒꯤꯅꯣ ꯍꯥꯏꯔꯝꯕꯗꯣ ꯏꯅꯥꯎ ꯀꯥꯎꯈ꯭ꯔꯦ ꯋꯥꯔꯧꯕꯤꯒꯅꯨ ꯀꯨꯀꯤ ꯍꯥꯏꯕꯁꯤ ꯀꯔꯤ ꯂꯥꯏꯅ ꯁꯥꯔꯛꯄꯅꯣ ꯀꯦꯅꯤꯁꯣꯟ ꯁꯤꯡ ꯀꯨꯀꯤ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡ ꯂꯣꯠꯂꯒ ꯂꯩꯕꯁꯤꯡꯗꯣ ꯊꯣꯛꯂꯛꯑꯅꯤ ꯂꯥꯏꯚ ꯂꯣꯏꯔꯝꯗꯥꯏꯗ ꯈꯅꯥꯎ ꯀꯪꯉꯦ ꯀꯨꯀꯤ ꯏꯟꯗꯤꯔꯥ ꯍꯥꯏꯕꯁꯦ ꯂꯥꯏꯁ꯭ꯔꯝ ꯏꯇꯥ ꯑꯩ ꯀꯔꯤ ꯈꯥꯡꯉꯦꯝꯄꯜꯂꯤꯗꯒꯤꯅꯦ ꯑꯣ ꯉꯁꯥꯏꯒꯤ ꯈꯥꯡꯉꯦꯝꯄꯜꯂꯤ ꯑꯗꯨ ꯃꯂꯥꯗ ꯍꯪꯉꯤꯕ ꯃꯂꯥꯗ ꯃꯃꯤꯇꯥ ꯋꯥꯏ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯌꯥꯏꯐꯔꯦ ꯃꯤꯅꯤꯠ ꯀꯨꯀꯤ 2ꯇ ꯍꯥꯏꯕꯁꯦ ꯉꯥꯏꯔꯦ ꯀꯩꯅ ꯁꯦꯝꯃꯤꯅꯣ ꯍꯥꯏꯕꯗ ꯀꯨꯀꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯦꯇꯤꯟꯗ ꯂꯩꯕ ꯍꯟ ꯊꯥꯕꯗꯣ ꯑꯗꯨꯒꯤ ꯃꯣꯏꯒꯤ ꯙꯔꯥ ꯑꯗꯨ ꯙꯔꯥꯟ ꯑꯗꯨꯗꯨꯒꯤ ꯃꯣꯏꯁꯦ ꯃꯌꯥꯝꯕꯁꯤꯡ ꯊꯣꯛꯄ꯭ꯔꯥ ꯀꯩꯅꯣꯝ ꯆꯦꯁꯦ ꯇꯧꯕꯅꯤ ꯍꯧꯖꯤꯛ ꯑꯁꯥꯝ ꯂꯩꯕ꯭ꯔꯣ ꯍꯥꯏ ꯄ꯭ꯔꯃꯥꯕꯇꯤ ꯗꯦꯕꯤꯅ ꯑꯧ ꯑꯁꯥꯝꯗ ꯂꯩ ꯖꯦꯅꯤꯇꯥ ꯌꯨꯝꯅꯥꯝ ꯌꯥꯏꯐꯔꯦ ꯃꯩꯇꯩ ꯏꯅꯥꯎꯅ ꯏꯃꯥꯅ ꯌꯥꯏꯐꯔꯦ ꯃꯤꯇꯩ ꯏꯃꯥꯅ ꯌꯥꯏꯐꯔꯦ ꯑꯩꯈꯣꯏ ꯃꯤꯇꯩ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯌꯥꯏꯐꯔꯦ ꯂꯣꯏꯁꯤꯜꯂꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯁꯨ ꯉꯁꯤꯗꯤ ꯈꯔ ꯇꯨꯝꯅꯤꯡꯉꯦ ꯐꯔꯦ ꯊꯝꯃꯁꯤ ꯍꯥꯏꯔꯣ ꯃꯌꯥꯝꯅ ꯂꯥꯏꯐꯇ ꯌꯥꯎꯕꯤꯕ ꯊꯝꯃꯁꯤ ꯂꯥꯏꯐ ꯃꯄꯨꯡ ꯐꯥꯍꯟꯕꯤꯕ ꯁꯁꯄꯦꯟꯗ ꯂꯩꯍꯧꯒꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒꯤꯗꯤ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯕ ꯀꯨꯀꯤ ꯑꯃꯅꯤ ꯆꯪꯉꯛꯑꯒ ꯑꯩꯈꯣꯏꯅ ꯃꯣꯏꯅ ꯍꯥꯏꯔꯛꯄ ꯋꯥꯔꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯕ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯁꯤ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯗꯕ ꯌꯥꯎꯔꯤ ꯏꯆꯤꯜ ꯏꯅꯥꯎ ꯇꯧꯁꯟꯕꯤꯔꯝꯃꯣ ꯍꯌꯦꯡ ꯉꯟꯅ ꯅꯣꯇꯤꯐꯤꯀꯦꯁꯟ ꯗꯪ ꯐꯪꯅꯕ ꯑꯗꯣ ꯚꯤꯗꯤꯑꯣꯗꯣ ꯁꯨꯝ ꯃꯌꯥꯝꯅꯁꯨ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣꯀꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯁꯦꯝꯕꯤꯔꯛꯎ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛ ꯂꯥꯟꯒ ꯔꯤꯂꯦꯇꯦꯠ ꯑꯣꯏꯕ ꯚꯤꯗꯤꯑꯣꯅ ꯁꯦꯝꯅꯤꯡꯉꯦꯕꯀꯣ ꯑꯇꯣꯞꯄ ꯚꯤꯗꯤꯑꯣꯗꯤ ꯌꯥꯝ ꯁꯦꯝꯅꯤꯡꯉꯨꯗꯦ ꯑꯩꯅ ꯄ꯭ꯔꯣꯒꯥꯝ ꯆꯠꯄ ꯑꯃ ꯆꯠꯄ ꯑꯗꯨꯐꯥꯎꯅꯦ ꯑꯩ ꯊꯥꯡꯒꯠꯇꯔꯤ ꯍꯧꯖꯤꯛ ꯂꯥꯟꯁꯤꯒ ꯔꯤꯂꯦꯇꯦꯠ ꯚꯤꯗꯤꯑꯣ ꯉꯥꯛꯇ ꯊꯥꯡꯒꯠꯅꯤꯡꯉꯦꯕ ꯏꯟꯗꯤꯔꯥ ꯂꯥꯏꯁ꯭ꯔꯝ ꯏꯇꯥꯅ ꯌꯥꯏꯐꯔꯦ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯌꯥꯏꯐꯔꯦ ꯊꯥꯒꯠꯆꯔꯤ ꯏꯇꯥꯁꯨ ꯄ꯭ꯔꯦꯃꯥꯕꯇꯤ ꯗꯦꯕꯤ ꯌꯥꯝ ꯏꯆꯦ ꯅꯨꯡꯁꯤ ꯑꯩꯈꯣꯏ ꯊꯣꯛꯑꯒꯦ ꯃꯌꯥꯝ ꯕꯥꯏ ꯄꯨꯝꯅꯃꯛꯅ ꯌꯥꯏꯐꯔꯦ ꯖꯦꯅꯤꯇꯥ ꯌꯥꯏꯐꯔꯦ ꯌꯨꯝꯅꯥꯝ ꯌꯥꯏꯐꯔꯦ ꯃꯪ ꯅꯨꯡꯉꯥꯏꯌꯨ ꯏꯆꯦ ꯍꯣꯏ ꯅꯨꯡꯉꯥꯏꯖꯕ ꯑꯣꯏꯖꯒꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯣꯏ ꯑꯦꯐꯕꯤꯗ ꯏꯇꯥ ꯂꯥꯛꯄꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯦꯡꯂꯁꯨ ꯊꯦꯡꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯊꯦꯡꯅꯕ ꯅꯨꯡꯉꯥꯏꯔꯦ ꯏꯇꯥ ꯊꯦꯡꯅꯁꯨ ꯊꯦꯡꯅꯕ ꯅꯨꯡꯉꯥꯏꯔꯦ ꯑꯩ ꯊꯥꯒꯠꯆꯔꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯍꯌꯦꯡ ꯗ꯭ꯌꯨꯇꯤ ꯂꯩꯌꯦ ꯇꯨꯝꯃꯒꯦ ꯌꯥꯏꯐꯕꯅ
Okay, okay. Good night. Kuman punsiba mang farasi. Kisina mayam bye tawbiro. Now mayam mi jangai lay mi jangai siga subscribe to the yaudri to sendbiramo hayang na live hogani notification bell icon on to biramo Kisina mayam ma kang mga asan ko. hayang duty lay dare Kang lepang na yai pare budo pakang mana yai pare kisina mayam comment view. Kang lepang na yai pare biro. Aroy amtang bagi oina kang lepang na paring yai amtang pare budo ibiro pakang mana yai pare ma lebang na yai pare mitay nung sibi kisina mayam na yai pare. kangli pang na yai Mitay pre athobo ay mayam na na pam yai jam maron pare de mitay ibiro lepun na yai pare. Yai pare khoi di jam khare yai pare mitay gi laisang mafam mong khudi makta leba mitay laisang pura mak na yai pare. amtang paring sana mitay Ini loh. sinaw mayam kangli pang na yai pre amtang habiro mo mita wai kangli pang na yai pre kingson na kangli pang na yai pre jenita yom na yai pre Hindi ka na lady mitay sinaw sing Indra laisang good na sweet dream ita nung ay nung sibi kang pa imana yai fre kaba ngangbom yai pa yai fre dugay kang pa imana yai fre ibuto pa kang mana yai fre thamage chinaw mayam mi 93 lay Naksano, may naman ikanaw. mi 93 lay bese nungsinabay sinaw singni khangi sangai singse nungsibasu ayamani duga mathong maram chadaba moy amani sidum jawini marakta adobu nungsibai sinaw sing yaudi subscribe to sabiramo bell icon on to biramo hayangan live sanage notification phangnaba indra laisam kanglai pakna yai fre 150 member hayum si daba freedom sina amalai minai amalai sangpa dum otakuni ai minai ni ya nama dum moi machin sina dum takuni ai minai ni ya na ibido pakhang mana yai fare sida mapuna yai fare wahai mo kangle pak imana wa yai fare nusi yai fare मैम से ताब wakan je harauri minai hingji dum sang kota ai minai ai na moi maron na dum tai indra laisam ibu to pakhang mana yai fare ya hum si dawa mi 230 lei 230 member do isino मैम jamming ai ja hauge subscribe to do isino to sen biramu bell icon on to biramu hayangan na live hogani hayang no mai hogo no ai no ai wari khara sanase mite isino sing yori to sen biramu indra laisaram arambai tengol na yai fare Doni doidi ngasigi oinadi matang asida loisalasi ko isinaw mayam warobo yadde hayangan na wari sanase do isinaw mayam subscribe tawdo punaw tawsanbiramo mayam gi support na mang tharibani mayam na support tawbibadi akhoi mayam se akhoi bu mina sa khangmani do matam khuding support tawbiu akhoi su angamba video semjarakpa angamba mayam gi seba tawbo ngamboi jagi mayam Baba, nungai he kangen ngangom na haise hayum sida mapuna yai free asema mitei dum tai ni maronda ye thamage aiso heng duty lei nganna hokadaba ye sino myam thamasi warabu yade ngasi gidi tangje kaine si heng nganna sum thengna si do subscribe to do sino sing already to biramu bell icon notice bell icon do on to biramu heng nganna notification phangna ba akhoi jung nganna sanana ba hona jage lb hayeng pungni pandai de hongna ba hona jage mayam ngasi gidi thammage subscribe to bo kawi ganu kanglei pakna yai fari itu duty chatpanina ayukta nganna waiba Snow ma'am, thamage ko ai channel lo makha tana yengbiu mite snow sing yobo khudimok subscribe to biramu kanglei pakna yai fari thamage ngasi di good night yai fari